ꯏꯆꯦ ꯁꯨꯖꯥꯇꯥ ꯂꯥꯛꯑꯦ ꯑꯥꯔꯖꯦ ꯑꯩ ꯑꯣꯟ ꯍꯥꯏꯅ ꯂꯥꯛꯏꯅꯦ ꯑꯗꯨꯒ ꯁꯨꯖꯥꯇꯥ ꯏꯆꯦꯅ ꯀꯔꯤꯕ ꯀꯗꯥꯏꯗꯅꯣ ꯍꯥꯏ ꯊꯕꯛꯇꯅꯤ ꯏꯆꯦ ꯃꯤ ꯑꯍꯨꯝ ꯂꯥꯛꯑꯝꯃꯒ ꯇꯠꯈꯔꯦꯅꯦ इचे टेस्टी लाए वेलकम इचे शब्बास बेटा है थैंक यू विजय थैंक यू सुजाता इचे ना करे ऑन है इचे टेस्टी ना करे आइबा पुंची रोल माइक पाइक हो करे इचे सुजाता ना करे आइबा चे टेस्टी लव इमोजी इचे टेस्टी करे इतकी करे हिजांग दो हाउ ब्रो याम हाउ हाउ हिजांग थोंग करे इतकी हिजांग नुमितो मानू ना आई तारे एलबी से ओ उर्वशी लाए उर्वशी हेलो ब्रो आरजे उर्वशी वेलकम वेलकम नगगी चेतसिना हावी ngꯁꯤꯗꯤ हामें मकोक उती तो याय नगई चेसुदा कना कना थारीगे याय कना कना थारीगे दी खंगदरे इचे बेमचा थारी माने दुगगी उर्वशी नगर चक चारबो चाद्री उर्वशी उर्वशी नगर करी हिजांग चागे कनादनो गिसे ओंदा हंगिरा चक चाद्री आय दुगई सुजेता जने करे बच्चे तेस्ती नो करे इजे तेस्ती नगर सुजेता दी करी मकोक थोंगे हंगी है ओकी नातोंदो थोंगो ओकी नातोंदो करे तुम्बदो तोबदो दुगई सुजेता जने करे बच्चे तेस्ती हवाई मकोक थोंगे है ब्रो मसक उत्तेने उत्तरे मसक से याम मसक से फजबनी दुगी उत्तरे दाई काई रे दुगई उर्वशी ना करे ब्रोदी यो ताई है उतलो है इस काय दिगी इन्होंने उर्वशी सिस्टर यो का ताई का है
Frog chare bro handang murak frog chala igare dugai gi krai sujata chena krai urbashi nungai ribo dugai tesi chena ba hawai se mokok paladi yam quality leiba hawai oramgani ai dugai urbashi sister na krai ba sujata lap maji nungai ri nang di ai dugai kasar morang tem hi bro like done thank you kasar morang tem dugai sujata chena che testi ai na kok sangre dugai sujata chena krai ba nungai di urbashi ai dugai kasar morang cek chak chara bo bro ai ki kare ai chala ai dugai gi baro gi chadri dugai gi kare ba urbashi na kari hijang chani ai dugai gi adar sini wal ai ai su lak le ai dugai gi ai like dan ai ra da sini like dan do kasar morang tim na o ai kare kasar morang tim di chara bo duga da sini na kare wal na kare sujata ina love emoji duga kasar morang tim na kai da no hojik pu ai duty da ni kare kasar morang tim sister ngasi khara free oi re duida mata lb je tha ge ai ba thani na kaini na gu bi gu ai na isle kari no comment da sini chak phongi kari jang no duga gi kasar morang tim na o ai duga da sini na on da ni ko ai on da leiba jar oi kare comment ni ro comment sujata chena ga robi ai na pimo di pi kare duga gi keno lai comment ning tho lai testi ai na ko ri ni bo duga urbashina kasar morang them hello ai duga gi sujata chena aishu ni robi ai duga adasini kai ba sareng thong ni ai duga sujata chena as haurani robi ai duga kasar morang them urbashi hi sister ai duga adasini na o prince ai na kap kare duga urbashi na lai now prince kuman welcome ai ko re duga desini na sujata laglo ai duga kasar mai na comment how ai duga urusini kare ba kasar morang them aiga connect leitradi like oh connect di la oh sister ai connect leitradi leishlo hai mane duga gi sujata chana lake ko ai duga khumani tu che adasini and urvashi che ai ko re duga khumani no che adasini and urvashi che ai ko re duga gi kanal comment nai comment yang thonang mu tum dire bo ngasi bu itaubi lakpa ubada ai lakpani ko ai itaubi lakpa ubada ai lakpani ai kanano itaubi ai di duga kasar morang the urvashi okay toroke return toro o ai duga urvashi na kare ba comment prince how you know ai duga iche rekha welcome duga gi like done bro thank you che duga gi comment ning thona che urvashi nungai ribu ai duga urvashi na kare ba kasar morang them hoi ai duga urvashi na pro pung kaya da loidoino ai pung ani da loigani duga gi urvashi na kare bro pung kaya da loidoino duga urvashi na inau please nungai ri nang di ai duga itaubi morang them ai o itaubi morang them hacha
ꯑꯩꯈꯣꯏꯒꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯅꯨꯡꯉꯥꯏꯔꯤ ꯏꯆꯦ ꯎꯔꯕꯁꯤ ꯑꯗꯨꯒ ꯎꯔꯕꯁꯤꯅ ꯕ꯭ꯔꯣ ꯗ꯭ꯌꯨꯇꯤꯗ ꯍꯥꯏꯕꯅꯤ ꯗ꯭ꯌꯨꯇꯤ ꯍꯥꯏꯕꯅꯤ ꯕ꯭ꯔꯣ ꯑꯣ ꯗ꯭ꯌꯨꯇꯤ ꯄꯨꯡ 4ꯗ ꯑꯗꯨꯗꯒꯤ ꯑꯗꯁꯤꯅ ꯀꯔꯤꯕ ꯃꯌꯥꯝ ꯂꯩꯀꯣ ꯑꯩ ꯒꯤꯐ ꯄꯤꯔꯛꯀꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯤꯔꯛꯀꯦ ꯍꯥꯏ ꯑꯗꯨꯒ ꯁꯨꯖꯦꯇꯥ ꯆꯠꯅꯅ ꯈꯨꯃꯦꯟ ꯆꯥꯛ ꯆꯥꯔꯕ ꯍꯪꯉꯤ ꯑꯗꯨꯒ ꯎꯔꯕꯁꯤꯅ ꯈꯨꯃꯦꯟ ꯄ꯭ꯔꯤꯟꯁ ꯅꯤꯡꯊꯧ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯀꯔꯤ ꯆꯦ ꯁꯨꯖꯥꯇꯥ ꯀꯔꯤ ꯆꯜ ꯆꯥꯔꯦ ꯇꯧꯗ꯭ꯔꯕꯅꯦ ꯁꯤꯗꯆꯦ ꯆꯩ ꯆꯥꯔꯦ ꯇꯧꯗ꯭ꯔꯕꯅꯤ ꯍꯥꯏ ꯆꯩꯔ ꯆꯜ ꯍꯥꯏꯗ ꯃꯩꯁꯦ ꯑꯗꯨꯒꯤ ꯁꯤꯗꯩꯗ ꯅꯪꯒꯤ ꯊꯕꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯖꯥꯠꯅꯤ ꯍꯥꯏ ꯏꯆꯦꯁꯨ ꯊꯥ ꯅꯨꯡꯉꯥꯏꯌꯦ ꯊꯕꯛ ꯄꯨꯡ 4ꯐꯥꯎ ꯐꯝꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯗꯒꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯗꯨꯒ ꯌꯥꯏꯈꯥꯏ ꯑꯣꯟ ꯑꯗꯨꯒ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯋꯥꯇꯔꯃꯦꯂꯣꯟ ꯄꯤꯅꯔꯦ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅ ꯃꯣꯏꯔꯥꯡꯊꯦꯝ ꯆꯠꯈꯔꯦ ꯀꯣ ꯑꯩꯁꯨ ꯕꯥ ꯌꯥꯏ ꯑꯗꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯈꯨꯃꯟ ꯂꯩꯌꯦ ꯌꯥꯏ ꯑꯗꯨꯒ ꯕ꯭ꯔꯣ 3K ꯌꯥꯡꯅ ꯐꯥꯕ ꯑꯣꯏꯔꯣ ꯍꯣꯏ ꯀꯗꯥꯏ ꯑꯣꯏꯔꯁꯤ ꯑꯩ ꯚꯤꯗꯤꯑꯣ ꯍꯟꯗꯛ ꯃꯔꯛ ꯊꯥ ꯑꯃ ꯃꯈꯥꯏ ꯚꯤꯗꯤꯑꯣ ꯊꯥꯡꯉꯛꯇ꯭ꯔꯕꯅꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯁꯥꯞꯁꯨ ꯂꯥꯛꯇꯦ ꯀꯔꯤꯝ ꯂꯥꯛꯇꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯎꯄꯥꯏ ꯂꯩꯇꯦ ꯅꯠꯇ꯭ꯔꯗꯤ ꯅꯍꯥꯟꯅ 3K ꯌꯧꯔꯝꯃꯅꯤ ꯑꯗꯨꯗꯒꯤ ꯑꯗꯁꯨꯅꯤꯅ ꯕꯤꯖꯤ ꯑꯩꯁ ꯀꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯏꯔꯤꯁꯦ ꯈꯪꯗꯦꯗ ꯑꯗꯨꯒꯤ ꯀꯁꯝꯃꯗꯅ ꯈꯨꯃꯦꯟ ꯂꯩꯌꯦ ꯏꯇꯥꯎꯕꯤ ꯌꯥꯏ ꯑꯗꯨꯒꯕꯁꯤꯅ ꯊꯥꯀꯠꯂꯣ ꯁꯨꯝꯕ꯭ꯔꯣꯗꯤ ꯄꯤꯛ ꯃꯇꯨꯝ ꯄꯤꯛꯀꯤ ꯃꯇꯨꯡ ꯑꯆꯧꯕ ꯆꯥꯕꯅꯤ ꯄꯤꯛ ꯃꯇꯨꯡꯗ ꯆꯥꯎꯕ ꯆꯥꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯕꯣꯔꯣ ꯁꯨꯡꯅꯣꯏ ꯍꯦꯛ ꯅꯣꯏꯗꯤ ꯌꯥꯏ ꯈꯪꯗꯦ ꯀꯩ ꯅꯣꯏꯔꯤꯁꯦ ꯑꯩꯒꯤ ꯃꯁꯥꯁꯦ ꯅꯣꯏꯔꯔꯣꯏ ꯀꯔꯤ ꯍꯥꯏ ꯀꯁꯝ ꯑꯣꯏꯔ ꯀꯔꯤ ꯎꯔꯕꯁꯤ ꯑꯩꯒꯤ ꯃꯁꯥꯁꯦ ꯅꯣꯏꯔꯔꯣꯏ ꯑꯩ ꯈꯪꯉꯤ ꯏꯁꯥꯅ ꯑꯩ ꯈꯪꯉꯤ ꯅꯣꯏꯔꯔꯣꯏ ꯑꯩꯒꯤ ꯃꯁꯥꯁꯦ ꯑꯗꯨꯗꯒꯤ ꯑꯗꯁꯤꯅꯤꯅ ꯑꯣ ꯅꯥꯏ ꯃꯥꯅꯦ ꯃꯥꯏꯁꯤ ꯀꯔꯤ ꯏꯁꯜꯂꯤꯅꯣ ꯑꯗꯨꯉꯩ ꯎꯠꯄꯁꯤ ꯁꯣꯏꯕꯝꯅ ꯅꯣꯛꯁꯜꯂꯛꯑꯦ ꯅꯣꯏ ꯀꯩꯅꯣ ꯂꯥꯛꯑꯦ ꯀꯁꯥꯔ ꯃꯤꯇꯩ ꯂꯥꯛꯑꯦ ꯊꯦꯡꯅ ꯋꯦꯜꯀꯝ ꯀꯁꯥꯔ ꯃꯤꯇꯩ ꯑꯥꯔꯖꯦ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯀꯁꯥꯔ ꯃꯤꯇꯩ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯒ ꯁꯨꯖꯤꯇꯥ ꯏꯆꯦꯅꯈ꯭ꯔꯕ ꯃꯣꯏꯔꯥꯡꯊꯦꯝ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯗꯨꯒ ꯀꯁꯥꯔ ꯃꯤꯇꯩꯅ ꯑꯩ ꯅꯣꯏꯊꯣꯛꯄꯤꯒꯦ ꯑꯗꯨꯒ ꯀꯁꯥꯔ ꯃꯤꯇꯩꯅ ꯀꯔꯤ ꯃꯣꯏꯔꯥꯡꯊꯦꯝ ꯆꯥꯛ ꯊꯣꯡꯂꯕꯣ ꯍꯪꯉꯦ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯉꯤꯅꯣ ꯀꯗꯥꯏ ꯑꯥꯗꯔꯁꯅꯤ ꯁꯤ ꯑꯩꯈꯣꯏ ꯏꯇꯥꯎꯕꯤꯅꯦ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯆꯥꯛ ꯊꯣꯡꯂꯕꯣꯏ ꯑꯗꯨꯒ GUJB ꯍꯥꯏ GUJB ꯑꯣꯟ ꯁꯤꯡꯍ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯂꯥꯛꯑꯦ ꯑꯥꯔꯖꯦ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯁꯤꯡꯍ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯕ꯭ꯔꯗꯔ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯆꯥꯛ ꯆꯥꯔꯕꯣ ꯑꯥꯔꯖꯦ ꯑꯩ ꯅꯣꯏꯟꯕ ꯍꯤꯗꯥꯛ ꯄꯤꯕꯤꯒꯦ ꯀꯔꯤ ꯍꯤꯗꯥꯛꯅꯣ ꯀꯁꯥꯔ ꯃꯤꯇꯩ ꯈꯔ ꯍꯤꯗꯥꯛ ꯆꯥꯒꯦꯅꯦ ꯀꯔꯤ ꯍꯤꯗꯥꯛꯅꯣ ꯍꯥꯏꯔꯣ ꯌꯥꯝ ꯅꯣꯏꯕꯁꯨ ꯄꯥꯝꯗꯦꯀꯣ ꯌꯥꯝ ꯅꯣꯏꯕꯁꯨ ꯑꯩ ꯇꯜꯂꯦ ꯀꯁꯥꯔ ꯃꯤꯇꯩ ꯁꯤꯁꯇꯔ ꯆꯥꯒꯦ ꯇꯧꯔꯤ ꯁꯤꯁꯇꯔ ꯅꯨꯡꯁꯤꯕꯤ ꯑꯗꯨꯗꯒꯤ ꯁꯨꯖꯦꯇꯥ ꯏꯆꯦꯅ ꯀꯔꯤ ꯁꯤꯡꯍꯥ ꯆꯥꯛ ꯆꯥꯔꯕꯣ ꯍꯪꯉꯤ ꯁꯨꯖꯥꯇꯥ ꯆꯥꯛ ꯆꯥꯗ꯭ꯔꯤꯅꯦ ꯑꯁ ꯑꯩꯈꯣꯏ ꯁꯤꯗ ꯅꯣꯡ ꯆꯨꯔꯛꯑꯦ ꯑꯣꯀꯦ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯀꯁꯝ ꯁꯨꯖꯥꯇꯥ ꯁꯤꯁꯇꯔ ꯆꯥꯒꯦ ꯇꯧꯔꯤ ꯁꯤꯁꯇꯔꯗꯤ ꯌꯥꯏ ꯆꯥꯒꯦ ꯇꯧꯔꯤ ꯁꯤꯁꯇꯔ ꯍꯥꯏ ꯑꯗꯨ ꯀꯩ ꯀꯁꯥꯔ ꯃꯤꯇꯩꯅ ꯀꯔꯤ ꯑꯥꯔꯖꯦ ꯑꯩꯒꯤ ꯅꯝꯕꯔ ꯄꯤꯔꯛꯀꯦ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯌꯥꯏ ꯍꯣꯏ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨꯒꯒꯤ ꯁꯤꯡꯍ ꯂꯥꯏꯐꯁ꯭ꯇꯥꯏꯜꯅ ꯍꯥꯏꯕ ꯃꯣꯏꯔꯥꯡꯊꯦꯝ ꯀꯔꯤ ꯍꯤꯟꯖꯥꯡ ꯍꯥꯏꯗꯨ ꯁꯤꯗ ꯏꯆꯦꯅ ꯀꯔꯤ ꯑꯣꯀꯦ ꯃꯣꯏꯔꯥꯡꯊꯦꯝ ꯑꯗꯨꯒ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯀꯔꯤ ꯍꯥꯏꯕ ꯈꯨꯃꯟ ꯏꯇꯥꯎꯕꯤ ꯍꯥꯏ ꯀꯧꯔꯦ ꯑꯗꯨꯒ ꯁꯤꯡꯍ ꯂꯥꯏꯐꯁ꯭ꯇꯥꯏꯜꯅ ꯑꯥꯔꯖꯦ ꯁꯤꯜꯆꯔ ꯀꯥꯏꯗ
ꯑꯩ ꯁꯤꯜꯆꯔꯒꯤ ꯅꯠꯇꯦ ꯑꯩ ꯀꯔꯥꯏ ꯄꯊ꯭ꯔꯥꯒꯥꯟꯙꯤ ꯀꯣꯔꯤꯉꯣ ꯗꯤꯁꯇ꯭ꯔꯤꯛꯀꯤꯅꯤ ꯀꯔꯤꯡꯒꯟꯁ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯕꯗꯣ ꯑꯗꯨ ꯄꯊ꯭ꯔꯥꯒꯥꯟꯙꯤꯒꯤꯅꯤ ꯑꯗꯨꯒ ꯌꯥꯔꯖꯕ꯭ꯔꯣ ꯅꯨꯡꯁꯥ ꯁꯥꯕ꯭ꯔꯣ ꯍꯥꯏ ꯅꯣꯡ ꯆꯨꯔꯤ ꯀꯗꯥꯏ ꯎꯔꯕꯁꯤ ꯅꯣꯡ ꯆꯨꯔꯤꯁꯤꯒ ꯔꯥꯖꯕ꯭ꯔꯣꯁꯦ ꯒꯨꯍꯥꯇꯤꯗ ꯂꯩꯕꯅꯤ ꯑꯩ ꯒꯨꯍꯥꯇꯤꯗ ꯂꯩꯌꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯩ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯁꯤꯡꯍ ꯍꯥꯏꯅ ꯂꯞ ꯏꯃꯣꯖꯤ ꯈꯨꯔꯨꯝꯖꯔꯦ ꯑꯗꯨꯒ ꯑꯣ ꯑꯣꯀꯦ ꯑꯔꯖꯤꯠ ꯕ꯭ꯔꯣ ꯍꯥꯏ ꯁꯤꯡꯍ ꯂꯥꯏꯐꯁ꯭ꯇꯥꯏꯜꯅ ꯀꯥꯏꯒꯤꯅꯣ ꯀꯔꯥꯏ ꯁꯤꯜꯆꯔꯒꯤꯔꯣ ꯑꯗꯨꯒ ꯁꯨꯖꯤꯇꯥ ꯏꯆꯤꯅ ꯀꯔꯤ ꯍꯥꯏꯕ ꯁꯤꯗꯁꯨ ꯅꯣꯡ ꯆꯨꯔꯤ ꯍꯥꯏ ꯑꯣ ꯁꯤꯗꯁꯨ ꯋꯦꯗꯔ ꯉꯁꯤ ꯌꯥꯝ ꯏꯪꯉꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯏꯇꯥꯎꯕꯤ ꯈꯨꯃꯟ ꯆꯠꯈ꯭ꯔꯕꯣ ꯍꯪꯉꯦ ꯈꯪꯗꯦ ꯆꯠꯈ꯭ꯔꯕ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯈꯨꯃꯟꯁꯦ ꯎꯔꯕꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯁꯨꯖꯤꯇꯥ ꯆꯦ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯗꯨꯗꯒꯤ ꯁꯤꯡꯍ ꯂꯥꯏꯐꯁ꯭ꯇꯥꯏꯜꯅ ꯃꯣꯏꯔꯥꯡꯊꯦꯝ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯀꯁꯥꯔ ꯃꯤꯇꯩꯅ ꯁꯤꯡꯍ ꯕ꯭ꯔꯣ ꯍꯥꯏ ꯀꯧꯔꯦ ꯑꯗꯨꯒ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯀꯔꯤ ꯍꯥꯏꯕ ꯁꯤꯡꯍ ꯕ꯭ꯔꯣ ꯁꯔꯦꯡ ꯊꯣꯡꯉꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯤ ꯋꯥꯏ ꯄꯤ ꯑꯗꯨꯒ ꯎꯔꯕꯁꯤꯅ ꯁꯤꯡꯍ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯗꯨꯒ ꯑꯩ ꯁꯤꯡꯍ ꯂꯥꯏꯐꯁ꯭ꯇꯥꯏꯜꯅ ꯑꯩ ꯀꯁꯥꯔ ꯃꯤꯇꯩ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯁꯨꯖꯤꯇꯥ ꯍꯥꯏꯅ ꯃꯃꯤꯠ ꯑꯗꯨꯒ ꯑꯥꯗꯔꯁꯅꯤꯅ ꯀꯔꯤ ꯎꯔꯕꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯗꯔꯁꯅꯤ ꯍꯦꯜꯂꯣ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯀꯁꯥꯔ ꯃꯤꯇꯩꯅ ꯀꯔꯤ ꯑꯩꯒꯤ ꯀꯣꯃꯦꯟ ꯄꯥꯔꯝꯗ꯭ꯔꯦ ꯍꯥꯏ ꯑꯠꯆꯥ ꯀꯔꯝꯕ ꯀꯣꯃꯦꯟꯅꯣ ꯑꯃꯨꯛ ꯏꯕꯤꯔꯛꯑꯣ ꯀꯃꯥꯏꯅ ꯑꯣꯏꯕꯤꯔꯛꯑꯣ ꯑꯩ ꯈꯪꯍꯧꯗꯔꯦꯀꯣ ꯁꯥꯎꯕ ꯌꯥꯗꯦ ꯑꯗꯨꯒ ꯀꯣꯏꯕꯥꯟꯗ ꯁꯨꯖꯤꯇꯥ ꯏꯆꯟꯅ ꯎꯔꯕꯁꯤ ꯍꯋꯥꯏ ꯊꯣꯡꯉꯤ ꯍꯥꯏ ꯑꯗꯨꯒ ꯎꯔꯕꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯀꯁꯥꯔ ꯃꯤꯇꯩ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯁꯤꯡꯍ ꯂꯥꯏꯐꯁ꯭ꯇꯥꯏꯜꯅ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯃꯌꯥꯝ ꯍꯥꯏ ꯑꯗꯨꯒ ꯁꯨꯖꯤꯇꯥ ꯏꯆꯟꯅ ꯀꯔꯤ ꯍꯥꯏꯕ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯗꯨꯒ ꯑꯥꯗꯔꯁꯅꯤꯅ ꯀꯁꯥꯔ ꯃꯤꯇꯩꯅ ꯆꯥꯗ꯭ꯔꯤ ꯎꯔꯕꯁꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯥꯗꯔꯁꯅꯤꯅ ꯎꯔꯕꯁꯤ ꯍꯦꯜꯂꯣ ꯍꯥꯏ ꯑꯗꯨꯒ ꯑꯣ ꯆꯦ ꯁꯨꯖꯥꯇꯥ ꯍꯥꯏ ꯀꯧꯔꯦ ꯑꯣ ꯃꯥ ꯀꯣꯃꯦꯟ ꯂꯦꯞꯈꯔꯦ ꯑꯗꯨꯒ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯀꯔꯤ ꯍꯥꯏꯕ ꯀꯁꯥꯔ ꯃꯤꯇꯩ ꯁꯤꯁꯇꯔ ꯅꯨꯡꯁꯤꯕꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯤ ꯁꯤꯁꯇꯔꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯎꯔꯕꯁꯤ ꯊꯣꯏꯗꯣꯝꯅ ꯀꯔꯤ ꯕ꯭ꯔꯣ ꯇꯨꯝꯅꯤꯡꯉꯕꯣ ꯍꯥꯏ ꯇꯨꯝꯅꯤꯡꯗ꯭ꯔꯤ ꯎꯔꯕꯁꯤ ꯀꯣꯃꯦꯟ ꯂꯩꯇꯕꯗꯨꯒ ꯑꯩ ꯇꯨꯃꯤꯟ ꯂꯩ ꯍꯥꯏ ꯇꯨꯃꯤꯟ ꯂꯩꯔꯦ ꯎꯔꯕꯁꯤ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯑꯗꯨꯗꯒꯤ ꯑꯥꯗꯔꯁꯅꯤꯅ ꯀꯔꯤ ꯍꯥꯏꯕ ꯀꯔꯤ ꯏꯃꯣꯖꯤ ꯄꯤꯔꯤꯅꯣ ꯈꯪꯗꯦ ꯀꯔꯤ ꯃꯦꯁꯦꯖ ꯏꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯃꯣꯇꯣꯔ ꯍꯋꯥꯏ ꯊꯣꯡꯉꯤ ꯆꯥꯗ꯭ꯔꯤ ꯍꯥꯏ ꯑꯠꯆꯥ ꯃꯣꯇꯣꯔ ꯍꯋꯥꯏ ꯑꯗꯨꯒ ꯁꯨꯖꯦꯇꯥ ꯏꯆꯟꯅ ꯖꯒꯣꯏ ꯁꯥꯈꯔꯦ ꯎꯔꯕꯁꯤ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯒ ꯑꯩ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯑꯜꯖꯕ꯭ꯔꯣ ꯑꯩꯗꯤ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯈꯪꯉꯦ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯀꯔꯥꯏ ꯗꯥꯗ ꯅꯪꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯍꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯕꯦꯁꯇꯤ ꯑꯩ ꯂꯩꯀꯣ ꯍꯥꯏ ꯑꯗꯨꯒ ꯑꯥꯗꯔꯁꯅꯤꯅ ꯀꯔꯤ ꯍꯥꯏꯕ ꯁꯨꯖꯤꯇꯥ ꯁꯨꯖꯥꯇꯥ ꯀꯔꯤ ꯁꯨꯖꯥꯇꯥ ꯅꯆꯣ ꯍꯥꯏ ꯀꯩꯅꯣ ꯅꯥꯆꯣ ꯍꯥꯏꯕ ꯑꯣ ꯑꯠꯆꯥ ꯅꯥꯆꯣ ꯑꯗꯨꯒ ꯎꯔꯕꯁꯤꯅ ꯍꯥꯏꯕ ꯑꯥꯗꯔꯁꯅꯤ ꯑꯩ ꯆꯥꯗ꯭ꯔꯤꯗ ꯑꯗꯣ ꯀꯁꯥꯔ ꯃꯤꯇꯩꯅ ꯀꯔꯤ ꯍꯥꯏꯕ ꯃꯣꯏꯔꯥꯡꯊꯦꯝ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯑꯗꯨꯒ ꯁꯨꯖꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤ ꯍꯥꯏꯅ ꯖꯒꯣꯏ ꯁꯥꯈꯔꯦ ꯑꯗꯨꯒ ꯀꯁꯥꯔ ꯃꯤꯇꯩꯅ ꯈꯨꯃꯟ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯑꯗꯨꯒ ꯑꯥꯗꯔꯁꯅꯤꯅ ꯀꯔꯤ ꯍꯥꯏꯕ ꯄ꯭ꯔꯤꯟꯁ ꯒꯨꯗ ꯑꯗꯨꯒ ꯎꯔꯕꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯁꯤꯁꯇꯔꯅ ꯀꯁꯥꯔ ꯃꯤꯇꯩ ꯆꯥꯛ ꯆꯦ ꯀꯔꯤ ꯆꯦ ꯀꯩꯗꯧꯔꯤꯒꯦ ꯀꯁꯥꯔ ꯃꯤꯇꯩ ꯆꯦ ꯀꯩꯗꯧꯔꯤꯒꯦ
ꯀꯁꯥꯔꯃꯤꯠ ꯆꯦ ꯀꯩꯗꯧꯔꯤꯒꯦ ꯑꯗꯨꯗꯒꯤ ꯀꯁꯥꯔꯃꯔꯤ ꯊꯦꯡꯅꯕ ꯑꯩ ꯂꯥꯟꯕ ꯌꯥꯗꯦ ꯑꯩ ꯂꯥꯟꯕ ꯌꯥꯗꯦ ꯑꯗꯨꯗꯒꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤꯕ ꯏꯕꯥꯏ ꯃꯤꯇꯩ ꯆꯥꯔꯦ ꯆꯥꯔꯤ ꯇꯨꯝꯗꯣꯔꯕꯅꯤ ꯍꯥꯏ ꯆꯥꯔꯦ ꯍꯥꯏ ꯇꯨꯝꯗꯣꯔꯕꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯁꯨꯖꯦ ꯗꯤꯡꯀꯥ ꯆꯤꯛꯀꯥ ꯗꯤꯡꯀ ꯆꯤꯛꯀꯥ ꯗꯤꯡꯀ ꯆꯤꯛꯀꯥ ꯗꯤꯡꯀ ꯆꯤꯛꯀꯥ ꯑꯗꯣ ꯀꯁꯥꯔ ꯃꯤꯇꯩꯅ ꯎꯔꯕꯁꯤ ꯃꯨꯛꯕꯥꯡ ꯇꯧꯒꯦ ꯇꯧꯔꯤ ꯍꯥꯏ ꯑꯠꯆꯥ ꯀꯔꯤ ꯃꯊꯦꯜꯅꯣ ꯃꯨꯛꯕꯥꯡ ꯇꯧꯗꯣꯏꯁꯦ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯀꯁꯥꯔ ꯃꯤꯇꯩ ꯌꯦꯜꯂꯕ ꯑꯗꯨ ꯎꯔꯕꯁꯤꯅ ꯆꯦ ꯃꯤꯇꯩ ꯑꯣ ꯇꯧꯊꯔꯣ ꯍꯥꯏ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯀꯔꯤ ꯕꯦꯁꯇꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ ꯍꯥꯏ ꯑꯗꯨꯒ ꯑꯅꯨ ꯈꯨꯃꯟꯅ ꯅꯥꯏꯟ ꯂꯥꯏꯛ ꯗꯥꯟ ꯑꯩ ꯂꯥꯛ ꯑꯩ ꯌꯥꯔꯖꯩ ꯍꯥꯏꯅ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯑꯅꯨ ꯑꯗꯨꯒ ꯃꯥꯂꯦꯝ ꯐ꯭ꯔꯥꯝꯅ ꯀꯔꯤ ꯍꯥꯏꯕ ꯁꯅꯥꯃꯍꯤ ꯏꯁ ꯕꯦꯛ ꯊꯦꯡꯀ꯭ꯌꯨ ꯃꯥꯂꯦꯝ ꯕ꯭ꯔꯗꯔ ꯂꯥꯛꯄꯒꯤꯗꯃꯛꯇ ꯑꯗꯨꯒꯒꯤ ꯀꯁꯥꯔ ꯃꯤꯇꯩꯅ ꯀꯔꯤꯕ ꯆꯥꯔꯒ ꯇꯨꯝꯃꯣ ꯐꯖꯅ ꯍꯥꯏ ꯑꯗꯨꯒꯒꯤ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅꯅ ꯈꯨꯃꯟ ꯀꯤ ꯑꯣꯏꯁꯤ ꯍꯥꯏ ꯑꯗꯨꯒ ꯎꯔꯕꯁꯤꯅ ꯑꯅꯨ ꯆꯦ ꯋꯦꯜꯀꯥꯝ ꯑꯗꯨ ꯁꯨꯖꯇꯥꯅ ꯆꯦ ꯃꯤꯇꯩ ꯑꯩꯅ ꯈꯨꯔꯨꯝꯖꯔꯦ ꯑꯗꯨꯒ ꯑꯅꯨ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯃꯁꯛ ꯎꯠꯂꯛꯑꯣ ꯍꯥꯏ ꯉꯥꯛꯇꯪ ꯂꯩꯔꯒ ꯎꯠꯀꯦ ꯏꯆꯦ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯗꯔꯤ ꯑꯗꯨꯒꯤꯅ ꯃꯁꯛꯁꯦ ꯁꯦꯝꯈꯤꯒꯦ ꯈꯔ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯑꯩ ꯑꯅꯨ ꯂꯥꯛꯂꯦ ꯌꯥꯏ ꯑꯗꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯏꯇꯥꯎꯕꯤ ꯇꯨꯝꯅꯤꯡꯉꯦꯀꯣ ꯅꯍꯥꯛ ꯂꯩꯔꯒ ꯇꯨꯝꯃꯅꯤꯀꯣ ꯕꯦꯁꯇꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯁꯨꯖꯇꯥ ꯏꯆꯦꯅ ꯗꯥ ꯃꯥꯂꯦꯝ ꯍꯥꯏꯅ ꯈꯨꯔꯨꯝꯈꯔꯦ ꯑꯗꯨꯒ ꯑꯅꯨ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯎꯔꯕꯁꯤ ꯑꯗꯨꯒ ꯁꯨꯖꯇꯥ ꯏꯆꯦꯅ ꯆꯦ ꯑꯅꯨ ꯆꯥꯛ ꯆꯥꯔꯕꯣ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯀꯁꯥꯔ ꯃꯤꯇꯩꯅ ꯀꯔꯤ ꯍꯥꯏꯕ ꯊꯔꯣꯏ ꯊꯣꯡꯕ ꯑꯗꯨꯒ ꯎꯁꯣꯏ ꯏꯔꯣꯟꯕ ꯉꯥ ꯃꯔꯨꯝ ꯉꯧꯕ ꯑꯁ ꯍꯥꯎꯔꯅꯤꯍꯦ ꯅꯩꯊꯔꯣ ꯃꯨꯛꯕꯥꯡꯗꯣ ꯐꯖꯅ ꯏꯕꯥꯏꯅ ꯀꯩꯅꯣ ꯇꯧꯔꯛꯏꯁꯦ ꯂꯥꯛꯄꯒ ꯑꯥꯔꯖꯦ ꯂꯥꯏꯛ ꯗꯟ ꯃꯌꯥ ꯆꯤꯛꯂꯦ ꯅꯉꯣꯟꯗꯒ ꯎꯔꯕꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯀꯁꯥꯔ ꯃꯤꯇꯩ ꯏꯆꯦ ꯍꯋꯥꯏꯅꯤꯌꯦ ꯑꯗꯨꯒ ꯁꯨꯖꯇꯥ ꯏꯆꯦꯅ ꯗꯥ ꯕꯨꯡ ꯈꯨꯔꯨꯝꯖꯔꯤ ꯎꯔꯕꯁꯤꯅ ꯕꯨꯡ ꯏꯕꯥꯏ ꯋꯦꯜꯀꯥꯝ ꯀꯁꯥꯔ ꯃꯤꯇꯩꯅ ꯆꯦ ꯑꯅꯨ ꯑꯩ ꯆꯦ ꯑꯅꯨ ꯇꯨ ꯏꯕꯥꯏ ꯕꯨꯡ ꯔꯣ ꯍꯥꯏ ꯆꯦ ꯑꯅꯨ ꯇꯨ ꯏꯕꯥꯏ ꯕꯨꯡ ꯔꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯕꯥꯏꯅ ꯀꯔꯤ ꯍꯥꯏꯕ ꯁꯨꯖꯦꯇꯥ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯗꯥ ꯕꯨꯡ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯅꯨ ꯏꯆꯦꯅ ꯅꯨꯄꯤꯅ ꯁꯛ ꯁꯦꯝꯕꯗꯤ ꯁꯦꯝꯕꯅꯤ ꯅꯨꯄꯥ ꯅꯪꯅ ꯀꯔꯤ ꯁꯦꯝꯗꯣꯏꯔꯤꯒꯦ ꯂꯤꯞꯁꯇꯤꯛ ꯇꯩꯗꯣꯏꯔꯣ ꯃꯁꯝꯒ ꯈꯔ ꯁꯦꯝꯈꯤꯒꯦ ꯏꯆꯦ ꯃꯁꯝꯁꯦ ꯑꯉꯥꯎꯕ ꯇꯥꯏꯞꯇ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯃꯁꯝꯁꯦ ꯁꯦꯝꯗ꯭ꯔꯗꯤ ꯐꯖꯗꯦ ꯑꯗꯨꯗꯒꯤ ꯅꯨꯄꯤꯅ ꯁꯛ ꯁꯦꯝꯃꯗꯤ ꯁꯦꯝꯕꯤꯅꯤ ꯅꯨꯄꯤꯅ ꯑꯗꯨꯒ ꯏꯇꯥꯎꯅ ꯏꯕꯥꯏꯅ ꯀꯔꯤ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯑꯣꯏꯔꯕꯁꯤ ꯑꯗꯨꯒ ꯀꯁꯥꯔ ꯃꯣꯏꯔꯥꯡꯗ ꯈꯨꯃꯟ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯏꯅ ꯀꯧ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯑꯇꯣꯞꯄ ꯃꯤꯡꯗꯣ ꯃꯤꯅ ꯈꯪꯗꯦ ꯍꯥꯏ ꯑꯗꯨꯒ ꯑꯅꯨ ꯏꯆꯦꯅ ꯀꯔꯤ ꯁꯨꯖꯇꯥ ꯆꯥꯗ꯭ꯔꯤ ꯑꯗꯨꯒ ꯎꯔꯕꯁꯤꯅ ꯑꯅꯨ ꯏꯆꯦ ꯍꯥꯏꯅ ꯅꯣꯛꯀꯅꯤ ꯑꯗꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯇꯩꯕꯤꯔꯤ ꯏꯇꯩꯃꯅ ꯇꯩꯕꯤꯔꯤ ꯏꯇꯩꯃꯅ ꯍꯥꯏ ꯑꯗꯨꯒ ꯁꯨꯖꯇꯥ ꯏꯆꯦꯅ ꯆꯦ ꯑꯅꯨ ꯍꯥꯏ ꯑꯗꯨꯒ ꯏꯃꯥ ꯏꯇꯥꯎ ꯗꯨꯂꯨ ꯂꯥꯛꯑꯦ ꯑꯩ ꯍꯧꯖꯤꯛ ꯑꯦꯜꯕꯤ ꯌꯥꯎꯔꯣꯏꯀꯣ ꯑꯍꯤꯡꯗꯇꯅꯤ ꯏꯇꯥꯎ ꯍꯥꯏ ꯍꯥꯠꯂꯨꯔꯣ ꯍꯧꯖꯤꯛ ꯎꯄꯥꯏ ꯇꯥꯔꯤꯅꯤ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯅꯨ ꯍꯥꯏꯅ ꯅꯣꯛꯈꯔꯦ ꯑꯗꯨꯒ ꯗꯨꯂꯨꯅ ꯕꯥꯏ ꯕꯥꯏ ꯏꯇꯥꯎ ꯕꯥꯏ ꯕꯥꯏ ꯇꯧꯖꯥꯔꯣ ꯏꯇꯥꯎ ꯅꯪ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯗꯨꯂꯨ ꯍꯥꯏꯅ ꯅꯣꯛꯈꯔꯦ ꯑꯗꯨꯒ ꯎꯔꯕꯁꯤꯅ ꯋꯦꯜꯀꯝ ꯑꯥꯔꯗꯤ ꯍꯥꯏ ꯁꯨꯖꯇꯥ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯗꯤ ꯍꯥꯏꯅ ꯅꯣꯛꯈꯔꯦ ꯑꯗꯨꯒ ꯑꯅꯨ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯅꯤ ꯀꯁꯥꯔ ꯃꯤꯇꯩ ꯅꯚꯥꯏꯒꯤ ꯊꯨꯡꯅ ꯇꯣꯉꯥꯟꯅ ꯂꯥꯛꯏꯁꯦ ꯎꯗ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯗꯤꯅ ꯑꯩ ꯆꯠꯂꯦ ꯕꯥꯏ ꯕꯥꯏ ꯍꯥꯏ ꯑꯗꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯈꯤꯁꯤ ꯀꯣꯏꯔꯨꯁꯤꯔꯥ ꯒꯨꯋꯥꯍꯥꯇꯤꯗ ꯍꯥꯏ ꯒꯨꯋꯥꯍꯥꯇꯤ ꯀꯣꯏꯕ ꯂꯥꯛꯑꯣ ꯀꯔꯤ ꯍꯥꯏ ꯅꯤꯡꯊꯧ ꯅꯪ ꯒꯨꯋꯥꯍꯥꯇꯤ ꯂꯥꯛꯑꯣ ꯁꯥꯏꯀꯜ ꯄꯥꯏꯔꯒ ꯂꯥꯛꯎꯀꯣ ꯀꯩꯅꯣ ꯒꯥꯔꯤꯗꯒ ꯂꯥꯛꯀꯅꯨ ꯀꯁꯥꯔ ꯃꯤꯇꯩꯅ ꯍꯥꯏꯕ ꯑꯩ ꯆꯦ ꯑꯅꯨ ꯏꯕꯥꯏꯒ ꯃꯨꯛꯕꯥꯡ ꯑꯃꯨꯛꯇꯪ ꯇꯧꯒꯦ ꯈꯜꯂꯤꯅꯤ ꯌꯥꯕ꯭ꯔꯣ ꯑꯩ ꯏꯟꯚꯥꯏꯠ ꯇꯧꯔꯛꯀꯦ ꯌꯥꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯀꯁꯥꯔ ꯃꯤꯇꯩ ꯁꯤꯁꯇꯔꯒꯤ ꯃꯨꯛꯕꯥꯡꯗꯤ ꯌꯥꯝꯅ ꯍꯥꯎꯒꯅꯤꯕꯣ ꯍꯥꯏ ꯑꯗꯨꯒ ꯈꯨꯃꯟꯅ ꯀꯔꯤ ꯍꯥꯏꯕ ꯏꯕꯥꯏ ꯃꯤꯇꯩ ꯆꯥꯔꯦꯅꯦ ꯍꯥꯏ ꯑꯗꯨꯒ ꯏꯕꯥꯏꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯑꯩ ꯀꯔꯝꯕ ꯃꯇꯝꯗ ꯑꯦꯜꯕꯤ ꯇꯧꯕ ꯐꯪꯗ꯭ꯔꯦ ꯑꯦꯜꯕꯤ ꯇꯧꯕ ꯐꯪꯗ꯭ꯔꯦ
Iba ngasi pung ngasi di jaro ini ngasi matam na loi kare lepung mapan dasu kenu gi leine itaw bigi su elbi leine dugai gi kasar mitai na kare ai arje guwahati kai da leiri no ganesh guri da kasar mitai dugai gi anu ise na kare oh kaisu kai de kare chatsi kasar mitai chasi kasar mitai ai dugai gi adena hai dugai urwasi na kare ai chak chak cha ki ge bro arje oh chalo chalo urwasi dugai kasar mit moirang themna kare ba comment hoi group koi rusi ai dugai sujeta nai ba robi ana dugai sagre anu chena kuman jo ai dugai kasar mitai na kare ibai apamba hinjang do hairo ko ibai na apamba hinjang do hairo ai dugai kasar moirang themna no kare dugai priya blog lae priya su lae priya welcome dada 11 like ai mai mi loi mang kare mi ani ta le da mi ni ôi ma lôi mang rồi đi nè anh chúng ta comment bài ngày cho lôi mang rồi đi Priya welcome hai Shweta chena dugai arje office taro ai bai office tani ai leiko ai anui chena dugai ni harika salam ai nai su lag le ai dugai kasar moyang tena kasar mitai sister LB thauna ai leiko ai dugai gi ni harika salam na like dan thank you Priya blog na kare ba thank you chen Sujata ai na koi masam jakara same gi masa go thok na phone ga dugai gi kasar moyang themna kare ba kasar mitai sister full support ni nanau di sister gi damak khai dugai kasar mitai na moyang them ALB tharoi ko ai dugai taw bina kar ai taw bi lai dugai isu lagle du like dan doi robita na kare oh kasar chak charabo dugai gi pial na kare ba iche Sujata chak charabo dugai comment ning thomna moyang them ina Guwahati Bemsa live ta koyusi hai bani acha dugai Sujata ichena kare ba pial thungi chadri nang di moyang themna comment okay ai dugai gi comment ning thomna ba che दुगे बुंगी थोकता ना कौन नया है नया हो तो भगवान के नाम पे दे दो अल्लाह की मम और दे दे आए अल्लाह की नाम और मम और दे दे आए दुगे कनानो ऐसे देखो मैं तो ना मोरंग थेम तोंगो आए सोगुंदा दुगे पिया लोग ना इच्चे सुता थोंगी करी जांग आए दुगे कच्चा मोरंग थेम ना कना एलबी थारी हाइरो हाइ कना एलबी थारी हाइडी नो comment nai dugai bung ibai na krai ba welcome robita dugai comment ning thono chatlo bo tawbi dugai kasar mitai na che robi chak chara ba do piana ba che robita kari jang thongi dugai robita na ida bina dabung ai khrom jare dugai ita bina krai kachar thongli ai dugai kasar mo rang themna krai ba comment ha ha dugai kasar mitai arje ai su lake ai lagadi pok pija ba ta ba as lawe pok bhajan nai tha ri hoi ani dugai robita ichena robita ita na krai ba Priya sareng thongi nang di ai comment ning thona krai ba moirang them sogon da tongo bemcha mitai gi LB da dugai kasar moirang them na no kare dugai kasar moirang them na hoi hoi
ꯊꯤꯡꯕꯅꯦ ꯇꯣꯡꯂꯦ ꯈꯨꯃꯟꯅꯥꯏ ꯑꯗꯨꯒꯒꯤ ꯁꯨꯖꯤꯇꯥ ꯏꯆꯦꯅ ꯀꯔꯥꯏ ꯄ꯭ꯔꯤꯌꯥ ꯍꯋꯥꯏ ꯊꯣꯡꯉꯤ ꯑꯗꯨꯒꯁꯦ ꯀꯔꯥꯏ ꯏꯕꯥꯏꯅ ꯀꯔꯥꯏꯁꯦ ꯑꯅꯧꯕ ꯃꯌꯥꯝꯗ ꯁꯞꯄꯣꯔꯠ ꯇꯧ ꯍꯥꯏꯕꯤꯌꯣꯏ ꯑꯅꯧꯕ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯃꯌꯥꯝ ꯀꯅꯥꯕꯨ ꯁꯞꯄꯣꯔꯠ ꯀꯔꯥꯏ ꯏꯕꯥꯏꯒꯤ ꯆꯦꯅꯦꯜ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯁꯨꯝ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯀꯔꯥꯏ ꯀꯅꯦꯛ ꯂꯩꯇ꯭ꯔꯗꯤ ꯀꯅꯦꯛ ꯂꯩꯕꯤꯌꯨ ꯏꯕꯥꯏꯁꯨ ꯀꯔꯥꯏ ꯀꯅꯦꯛ ꯇꯧꯕꯤꯔꯛꯆꯅꯤ ꯏꯕꯥꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯀꯣꯃꯦꯗꯤ ꯚꯤꯗꯤꯑꯣ ꯑꯃꯠꯇꯅꯤ ꯀꯔꯥꯏ ꯏꯕꯨꯡꯒꯤ ꯊꯣꯛꯊꯥꯛ ꯍꯥꯏꯁꯦ ꯑꯗꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯥꯏꯕ ꯆꯠꯂꯁꯤ ꯂꯥꯎ ꯆꯠꯂꯁꯤꯀꯣ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯝꯂꯣ ꯍꯥꯏ ꯕꯥꯏ ꯕꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧ ꯕꯥꯏ ꯕꯥꯏ ꯑꯗꯨꯒ ꯀꯁꯥꯔ ꯃꯤꯇꯩꯅ ꯀꯔꯥꯏꯕ ꯑꯁꯦꯡꯕ ꯑꯥꯔꯁꯦ ꯑꯩ ꯂꯥꯛꯀꯦ ꯍꯥꯏ ꯍꯣꯏ ꯂꯥꯛꯎ ꯀꯁꯥꯔ ꯃꯤꯇꯩ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨꯒ ꯅꯨ ꯏꯆꯦꯅ ꯀꯔꯥꯏꯕ ꯑꯩꯒ ꯅꯚꯥꯏꯁꯨ ꯂꯥꯛꯀꯅꯤ ꯑꯥꯔꯁꯦ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯆꯦ ꯂꯥꯛꯑꯣ ꯏꯆꯦ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯒꯦ ꯂꯥꯛꯑꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯣꯏꯔꯥꯡꯊꯦꯝꯅ ꯈꯨꯃꯟ ꯑꯩꯅ ꯂꯩꯕ ꯃꯐꯝꯗ ꯂꯩꯌꯨ ꯈꯨꯃꯟ ꯏꯇꯥꯎꯕꯤ ꯌꯥꯏ ꯑꯗꯨꯒ ꯏꯇꯥꯎ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯀꯔꯦ ꯑꯣ ꯑꯅꯨ ꯆꯥꯛ ꯊꯣꯡꯂꯕꯣ ꯍꯥꯏ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯆꯦ ꯔꯨꯕꯤꯇꯥ ꯃꯌꯥꯝ ꯆꯦꯒꯤ ꯉꯁꯤ ꯍꯥꯎꯔꯅꯤ ꯁꯪ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯏꯆꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯔꯕꯤꯇꯥꯅ ꯏꯇꯥꯎꯕꯤꯅ ꯁꯨꯖꯤꯇꯥ ꯆꯥꯛꯆꯥ ꯊꯣꯡꯂꯕꯣ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯗꯤꯅ ꯌꯦꯡꯉꯤ ꯃꯃꯤꯠ ꯐꯥꯛꯇꯣꯛꯑꯒ ꯁꯥꯏꯠꯇꯒꯤ ꯑꯗꯨꯒ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯈꯨꯃꯟ ꯍꯥꯏꯅ ꯁꯥꯎꯈ꯭ꯔꯦꯅꯦ ꯑꯗꯨꯗꯒꯤ ꯀꯁꯥꯔ ꯃꯤꯇꯩꯅ ꯀꯔꯤ ꯍꯥꯏꯕ ꯏꯕꯥ ꯏꯕꯨꯡꯗꯤ ꯑꯩ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤꯀꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯄ꯭ꯔꯤꯌꯥ ꯑꯩꯒꯤ ꯅꯤꯄꯥ ꯌꯥꯝ ꯄꯥꯝꯃꯤ ꯑꯩꯒꯤ ꯅꯤꯄꯥ ꯌꯥꯝ ꯄꯥꯝꯃꯤ ꯍꯥꯏꯕ ꯑꯣ ꯑꯠꯆꯥ ꯑꯗꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯣꯀꯦ ꯇꯧꯕꯤ ꯌꯥꯏ ꯑꯗꯨꯒ ꯄ꯭ꯔꯤꯌꯥ ꯕ꯭ꯂꯣꯛꯅ ꯑꯣ ꯆꯦ ꯌꯥꯏ ꯑꯗꯨꯗꯒꯤ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯈꯨꯃꯟ ꯍꯥꯏꯅ ꯁꯥꯎꯈꯔꯦ ꯑꯗꯨꯗꯒꯤ ꯈꯨꯃꯟꯅ ꯆꯦ ꯍꯥꯏꯅ ꯀꯔꯤ ꯔꯦꯕꯤꯠꯔ ꯃꯩꯁꯦ ꯁꯨꯖꯤꯇꯥ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤ ꯆꯥꯛ ꯊꯣꯡꯉꯤ ꯑꯗꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯩꯅꯣ ꯑꯔꯥꯏ ꯑꯗꯨꯒ ꯄ꯭ꯔꯤꯌꯥ ꯕ꯭ꯂꯣꯛꯅ ꯗꯗꯥ ꯑꯩ ꯗꯗꯥ ꯍꯣꯏꯗꯗꯤ ꯂꯥꯛꯑꯗꯤ ꯀꯔꯤ ꯄꯤꯖꯅꯤ ꯍꯥꯏ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯌꯨ ꯉꯥꯔꯤ ꯄꯤꯖꯒꯦ ꯀꯔꯤ ꯄ꯭ꯔꯤꯌꯥ ꯅꯉꯣꯟꯗ ꯅꯪ ꯉꯥꯔꯤ ꯌꯥꯝ ꯄꯥꯝꯕꯅꯤꯅ ꯉꯥꯔꯤ ꯑꯣꯏꯅ ꯄꯤꯖꯒꯦ ꯊꯨꯝꯖꯥꯛꯄꯤ ꯉꯥꯔꯤꯗꯣ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯄ꯭ꯔꯤꯟꯁ ꯍꯥꯏꯅ ꯀꯞꯀꯅꯤ ꯑꯗꯨꯒ ꯀꯁꯥꯔ ꯃꯤꯇꯩꯅ ꯀꯔꯤ ꯍꯥꯏꯔꯇꯤ ꯑꯩꯒꯤ ꯅꯝꯕꯔꯗꯣ ꯑꯗꯨꯒ ꯀꯣꯜ ꯑꯃꯨꯛꯇꯪ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯂꯥꯛꯀꯦ ꯀꯥꯏ ꯅꯪꯒꯤ ꯅꯝꯕꯔꯗꯤ ꯂꯩꯇꯦꯅꯦ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯑꯩ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯈꯨꯃꯟ ꯇꯧꯒꯦꯗꯤ ꯈꯟꯗ꯭ꯔꯒ ꯈꯨꯃꯦꯟ ꯇꯣꯡꯒꯦꯗꯤ ꯈꯟꯗ꯭ꯔꯒ ꯍꯥꯏ ꯑꯗꯨꯒ ꯗꯨꯂꯨꯅꯥ ꯏꯇꯥꯎ ꯑꯍꯤꯡꯗꯗ ꯑꯦꯜꯕꯤ ꯇꯧꯔꯣ ꯑꯗꯨꯅ ꯐꯩ ꯍꯥꯏ ꯏꯇꯥꯎ ꯑꯍꯤꯡꯗ ꯑꯦꯜꯕꯤ ꯇꯧꯔꯣ ꯃꯁꯥ ꯌꯥꯗ꯭ꯔꯦ ꯃꯁꯥꯁꯦ ꯀꯔꯤ ꯍꯥꯏ ꯁꯣꯜꯂꯦ ꯇꯨꯝꯕ ꯀꯔꯤ ꯍꯥꯏ ꯉꯁꯤ ꯄꯨꯡ 8:30ꯗꯅꯤ ꯇꯨꯝ ꯍꯧꯒꯠꯂꯤꯗꯣ ꯑꯩꯗꯤ ꯀꯔꯤ ꯉꯧꯔꯦꯅ ꯀꯩꯅꯣꯅꯦ ꯑꯌꯨꯛ ꯑꯣꯏꯗ꯭ꯔꯤꯕ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯄꯨꯡ 8:30 ꯇꯥꯜꯂꯦ ꯐꯔꯥ ꯍꯧꯒꯠꯂꯒ ꯀꯔꯤ ꯑꯦꯜꯕꯤ ꯁꯨꯖꯤꯇꯥ ꯏꯆꯦꯒꯤ ꯑꯦꯜꯕꯤꯗꯣ ꯈꯔ ꯉꯥꯛꯇꯪ ꯌꯥꯎꯔꯒ ꯂꯨꯖ ꯈꯣꯠꯂꯒ ꯆꯥꯛ ꯆꯥꯔꯒ ꯊꯣꯛꯂꯛꯏꯅꯤ ꯊꯕꯛꯀꯤ ꯀꯔꯤ ꯊꯕꯛ ꯃꯇꯝ ꯊꯦꯡꯈꯔꯦ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯏꯅ ꯀꯔꯤ ꯌꯦꯡꯈꯔꯦ ꯑꯗꯨꯒ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯗꯨꯂꯨꯕ꯭ꯔꯣ ꯍꯥꯏ ꯈꯨꯔꯨꯝꯖꯔꯦ ꯑꯥꯔꯗꯤꯅ ꯍꯧꯖꯤꯛ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯑꯗꯨꯗꯒꯤ ꯔꯣꯕꯤꯇꯥ ꯏꯇꯥꯎꯕꯤꯅ ꯁꯨꯖꯤꯇꯥ ꯏꯅꯥꯎꯅꯨꯄꯥ ꯖꯦꯡꯕꯤꯌꯨ ꯍꯥꯏ ꯑꯗꯨꯒ ꯌꯥꯅꯨ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯊꯣꯡꯉꯤ ꯔꯨꯕꯤꯇꯥ ꯅꯪꯗꯤ ꯆꯥꯔꯕꯣ ꯍꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯅꯣꯛꯂꯨꯀꯣ ꯍꯥꯏ ꯅꯣꯛꯂꯧꯀꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯗꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯃꯣꯏꯔꯥꯡꯊꯦꯝ ꯁꯤꯁꯇꯔ ꯍꯥꯏꯅ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯈꯨꯃꯟ ꯇꯨꯝꯃꯣ ꯍꯥꯏ ꯑꯗꯨ ꯄ꯭ꯔꯤꯌꯥꯅ ꯗꯥꯔꯖꯦ ꯍꯥꯏꯅ ꯅꯣꯛꯁꯟꯈꯔꯦ ꯑꯗꯨꯒ ꯏꯕꯥꯏꯅ ꯀꯔꯤ ꯍꯥꯏꯕ ꯔꯨꯕꯤꯇꯥ ꯑꯩ ꯄꯨꯡ 9ꯗ ꯑꯦꯜꯕꯤ ꯂꯥꯛꯀꯦꯅ ꯍꯥꯏꯕ ꯔꯣꯕꯤꯇꯥꯗ ꯏꯇꯥꯎꯕꯤꯗ ꯍꯪꯉꯣ ꯏꯕꯥꯏ ꯑꯗꯨꯒ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯗꯨꯂꯨ ꯀꯔꯤ ꯃꯊꯦꯜ ꯆꯥꯗꯣꯏꯅꯣ ꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯆꯥꯅ ꯏꯄꯥ ꯈꯨꯕꯤ ꯗꯥꯟ ꯍꯥꯏ ꯑꯗꯨꯗꯒꯤ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯋꯦꯜꯀꯝ ꯑꯗꯨꯗꯒꯤ ꯗꯨꯂꯨꯅ ꯀꯔꯤ ꯏꯇꯥꯎ ꯀꯩꯅꯣ ꯃꯦꯁꯦꯖ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯒ ꯑꯦꯜꯕꯤ ꯇꯧꯅ ꯂꯩꯔꯤꯗꯣ ꯍꯥꯠꯇꯣꯛꯎꯔꯣ ꯍꯥꯏ ꯇꯧꯔꯛꯀꯅꯤ ꯅꯀꯣ ꯏꯇꯥꯎ ꯀꯥꯎꯊꯣꯛꯈꯔꯦ ꯑꯗꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯃꯣꯏꯔꯥꯡꯊꯦꯝ ꯇꯨꯝꯃꯣ ꯍꯥꯏ ꯇꯨꯝꯃꯣ ꯍꯥꯏꯔꯣ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯗꯤꯅ ꯃꯌꯥꯟ ꯍꯥꯏ ꯑꯗꯨꯒ ꯔꯣꯕꯤꯇꯥꯅ ꯄꯤ ꯍꯥꯏꯅ ꯄ꯭ꯔꯤꯟꯁ ꯍꯥꯏꯅ ꯅꯣꯛꯈꯔꯦ ꯑꯗꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯏꯆꯥꯅꯨꯄꯤ ꯂꯥꯏꯚ ꯂꯣꯏꯔꯕꯣ ꯍꯥꯏ ꯑꯗꯨꯒ ꯁꯨꯖꯤꯇꯥ ꯏꯆꯦꯅ ꯅꯣꯛꯈꯔꯦ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯗꯗꯥ ꯑꯩ ꯊꯨꯝꯖꯥꯛꯄꯤ ꯊꯣꯡꯕ ꯄꯥꯝꯗꯦ ꯕꯖꯥꯔꯅꯤ ꯄꯥꯝꯃꯤꯁꯦ ꯍꯥꯏ ꯍꯣꯏ ꯊꯣꯡꯕ ꯅꯠꯇꯦ ꯕꯖꯥꯔ ꯑꯣꯏ ꯄꯤꯖꯒꯦ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯗꯥꯕꯨꯡ ꯍꯥꯏꯅ ꯅꯣꯛꯈꯔꯦ ꯑꯗꯨꯒ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯍꯣꯏ ꯈꯨꯃꯟ ꯅꯨꯡꯗꯥꯡ ꯗ꯭ꯌꯨꯇꯤ ꯇꯧꯔꯒ ꯅꯁꯥꯗꯣ ꯅꯁꯥꯅ ꯈꯪꯗ꯭ꯔꯣ ꯍꯥꯏ ꯍꯣꯏ ꯈꯨꯃꯟ ꯅꯤꯡꯊꯧ ꯇꯨꯝꯃꯣ ꯅꯪ ꯅꯨꯡꯗꯥꯡ ꯗ꯭ꯌꯨꯇꯤ ꯇꯧꯔꯒ ꯋꯥꯔꯝꯒꯅꯦꯕ ꯑꯗꯨꯒ ꯀꯁꯥꯔ ꯃꯤꯇꯩꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯑꯁꯦꯡꯕꯅꯤ ꯂꯥꯛꯀꯅꯤꯀꯣ ꯍꯣꯏ ꯂꯥꯛꯎ ꯀꯁꯥꯔ ꯀꯔꯤ ꯃꯤꯇꯩ ꯂꯥꯛꯑꯣ ꯀꯔꯤꯝ ꯀꯥꯏꯗꯦ ꯂꯥꯛꯑꯣ ꯑꯩ
ꯐꯣꯟ ꯇꯧꯔꯛꯑꯣ ꯂꯥꯛꯑꯒ ꯑꯩ ꯁꯨꯝ ꯂꯧꯕ ꯂꯥꯛꯀꯦ ꯑꯗꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯃꯌꯥꯝ ꯕꯥꯏ ꯂꯩꯀꯥꯏ ꯑꯃꯨꯛ ꯂꯩꯀꯥꯏ ꯑꯃꯗꯕꯨ ꯀꯣꯏꯔꯨꯔꯒꯦ ꯇꯨꯝꯖꯔꯒꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯀꯁꯥꯔ ꯃꯩꯇꯩꯅ ꯀꯥꯏ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯂꯥꯛꯀꯦꯀꯣ ꯑꯥꯔꯖꯦ ꯅꯪ ꯔꯤꯇꯟ ꯂꯩꯔꯤꯔꯣ ꯀꯔꯤ ꯔꯦꯟꯗ ꯂꯩꯔꯤꯔꯣ ꯔꯦꯟꯗꯅꯤ ꯑꯩ ꯂꯩꯁꯦ ꯔꯦꯟ ꯁꯤꯗꯗꯤ ꯀꯥꯏꯗꯩ ꯌꯨꯝꯅꯣ ꯃꯄꯥꯟ ꯕꯔꯥꯗ ꯂꯩꯔꯤꯅꯤ ꯑꯗꯨꯒ ꯀꯁꯥꯔ ꯃꯔꯛꯇꯅ ꯈꯨꯃꯦꯟ ꯂꯥꯊꯤ ꯆꯥꯅꯤ ꯀꯔꯤꯒꯤ ꯂꯩꯀꯥꯏ ꯍꯥꯏ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯈꯨꯃꯟ ꯍꯥꯏꯅ ꯁꯥꯎꯒꯔꯦ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯏꯆꯦꯕꯦꯝꯆꯥꯅ ꯂꯣꯏꯕꯇ ꯉꯥꯏꯔꯤ ꯍꯥꯏ ꯑꯗꯨꯒ ꯈꯨꯃꯟꯅ ꯀꯔꯤ ꯍꯥꯏꯕ ꯕꯦꯁꯇꯤ ꯑꯃꯨꯛ ꯑꯗꯃꯨꯛ ꯆꯪꯉꯝꯃꯒ ꯇꯨꯝꯒꯦꯕ ꯖꯥꯎꯕ ꯇꯨꯝꯕ ꯀꯔꯤ ꯆꯥꯎꯕ ꯍꯥꯏꯔ ꯑꯗꯨꯒ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯈꯨꯃꯟ ꯌꯥꯔꯣꯏ ꯌꯥꯏ ꯑꯗꯨꯒ ꯁꯨꯏꯗꯦꯠ ꯏꯆꯦꯕꯦꯝꯆꯥ ꯉꯁꯤ ꯌꯥꯎꯕ ꯉꯝꯍꯧꯗꯔꯦ ꯌꯥꯏ ꯑꯗꯨꯒ ꯀꯁꯥꯔ ꯃꯤꯇꯩꯅ ꯏꯆꯦ ꯑꯩꯁꯨ ꯌꯥꯎꯍꯧꯗꯔꯦꯀꯣ ꯏꯆꯦꯕꯦꯝꯆꯥꯒꯤ ꯑꯦꯜꯕꯤꯗꯣ ꯁꯥꯎꯅꯨ ꯏꯆꯦ ꯑꯗꯨꯒ ꯀꯁꯥꯔ ꯃꯤꯇꯩꯅ ꯑꯩꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯕꯅꯤ ꯑꯥꯔꯖꯦ ꯀꯣꯃꯦꯟ ꯆꯠꯊꯈꯔꯦ ꯌꯦꯡꯂꯣ ꯑꯩꯒꯤ ꯀꯔꯤ ꯀꯩꯅꯣꯗ ꯄꯤꯔꯛꯑꯣ ꯀꯔꯦ ꯐꯦꯁꯕꯨꯛꯇ ꯑꯣꯏꯅ ꯄꯤꯔꯛꯑꯣ ꯑꯗꯨꯒꯤ ꯏꯕꯥꯏꯅ ꯀꯔꯤ ꯍꯥꯏꯕ ꯔꯥꯖꯦꯟ ꯉꯁꯤ ꯅꯣꯏꯗ ꯂꯥꯛꯀꯦꯅ ꯍꯥꯏ ꯏꯕꯥꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯍꯥꯏ ꯑꯗꯨꯒ ꯄ꯭ꯔꯤꯌꯥ ꯕ꯭ꯂꯣꯛꯅ ꯏꯆꯦꯕꯦꯝꯆꯥ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯑꯗꯨꯒ ꯑꯣꯀꯦ ꯑꯣꯛ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤꯅꯦ ꯍꯥꯏ ꯏꯕꯥꯏꯗꯤ ꯑꯣꯛ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯆꯥꯕꯗꯤ ꯎꯗꯦꯅꯦ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯏꯇꯥꯎꯅ ꯀꯔꯤ ꯍꯥꯏꯕ ꯍꯣꯏ ꯏꯇꯥꯎ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯇꯧꯔꯛꯑꯣ ꯇꯧꯗ꯭ꯔꯣ ꯍꯥꯇꯣꯛꯎꯔꯣ ꯇꯧꯗꯗꯤ ꯍꯥꯠꯇꯣꯛꯎꯔꯣ ꯍꯥꯏ ꯃꯟꯗꯥꯁꯨ ꯂꯥꯛꯑꯦ 15 ꯂꯥꯏꯛ ꯗꯥꯟ ꯊꯦꯡꯀ꯭ꯌꯨ ꯀꯁꯥꯔ ꯃꯤꯇꯩꯅ ꯑꯩꯈꯣꯏ ꯂꯥꯛꯑꯁꯨ ꯀꯌꯨꯝ ꯍꯥꯏꯔꯣꯏꯗ꯭ꯔꯥ ꯀꯔꯤ ꯃꯄꯨꯅ ꯀꯔꯤ ꯍꯥꯏꯗꯣꯏꯒꯦ ꯃꯄꯨꯅ ꯀꯔꯤꯝ ꯍꯥꯏꯔꯣꯏꯗ ꯑꯩꯈꯣꯏ ꯃꯄꯨꯁꯦ ꯀꯔꯤ ꯍꯥꯏ ꯃꯤꯇꯩꯅꯦꯕ ꯑꯩꯅ ꯁꯤꯒ ꯕꯔꯥ ꯂꯩꯕꯁꯦ ꯃꯣꯏ ꯆꯍꯤ 10 ꯐꯥꯔꯦꯕ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯆꯍꯤ 10 ꯐꯥꯔꯦ ꯑꯩꯈꯣꯏꯒ ꯄꯨꯔꯥ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯔꯦꯕ ꯑꯗꯨꯒ ꯃꯟꯗꯥꯞꯂꯣꯡꯅ ꯀꯔꯤꯅꯣ ꯑꯩꯁꯦ ꯑꯗꯨꯗꯒꯤ ꯑꯗꯨꯒ ꯏꯆꯦꯕꯦꯝꯆꯥꯅ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯁꯪꯕꯗ ꯌꯥꯎꯕ ꯋꯥꯔꯧꯗꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯁꯪꯕꯗ ꯌꯥꯎꯕꯅꯤ ꯋꯥꯔꯧꯗꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯀꯁꯥꯔ ꯃꯤꯇꯩꯅ ꯄꯤꯌꯥ ꯅꯣꯏꯗꯤ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯇꯣꯏꯅꯣ ꯍꯥꯏ ꯑꯗꯨꯒ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯈꯨꯃꯦꯟ ꯍꯧꯖꯤꯛ ꯀꯅꯥꯒꯤ ꯑꯦꯜꯕꯤ ꯂꯩꯒꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯁꯨꯖꯦꯇꯥ ꯏꯆꯦꯅ ꯃꯟꯗꯥ ꯋꯦꯜꯀꯝ ꯑꯗꯨꯗꯒꯤ ꯈꯨꯃꯦꯟꯅ ꯏꯇꯥꯎꯕꯤ ꯀꯣꯏꯔꯨꯕ ꯃꯤꯅꯤꯠ 5ꯃꯨꯛ ꯇꯥꯅꯤ ꯏꯇꯥꯎꯕꯤ ꯍꯥꯏ ꯑꯗꯨꯒ ꯃꯟꯗꯥ ꯕ꯭ꯂꯣꯛꯅ ꯏꯃꯣꯖꯤ ꯑꯗꯨꯗꯒꯤ ꯏꯆꯦꯕꯦꯝꯆꯥꯅ ꯄ꯭ꯔꯤꯌꯥ ꯑꯦꯜꯕꯤ ꯊꯥꯅ ꯆꯥꯛꯁꯨ ꯊꯣꯡꯕ ꯂꯣꯏꯔꯦ ꯍꯥꯏ ꯊꯥꯅ ꯆꯥꯛꯁꯨ ꯊꯣꯡꯕ ꯂꯣꯏꯔꯦ ꯍꯥꯏ ꯑꯦꯜꯕꯤ ꯊꯥꯅ ꯆꯥꯛꯁꯨ ꯊꯣꯡꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯟꯗꯥꯅ ꯑꯣꯟ ꯀꯁꯥꯔ ꯃꯤꯇꯩꯅ ꯑꯥꯔꯖꯦ ꯏꯕꯥꯏ ꯕꯨꯡꯗ ꯅꯪꯒꯤ ꯅꯝꯕꯔ ꯂꯩꯕ꯭ꯔꯣ ꯑꯩ ꯏꯕꯥꯏ ꯕꯨꯡꯗꯒꯤ ꯂꯧꯔꯒꯦ ꯏꯕꯥꯏꯗ ꯂꯩꯕꯅꯤ ꯏꯕꯥꯏ ꯕꯨꯡꯗ ꯂꯩꯕꯅꯤ ꯑꯩ ꯅꯝꯕꯔ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯌꯥ ꯕ꯭ꯂꯣꯛꯅ ꯆꯦ ꯀꯁꯥꯔ ꯂꯥꯛꯄꯩ ꯂꯩꯇꯦ ꯏꯆꯦ ꯀꯔꯤ ꯂꯥꯛꯄꯩ ꯂꯩꯇꯦ ꯏꯆꯦ ꯍꯥꯏ ꯍꯧꯖꯤꯛ ꯑꯗꯨꯒ ꯃꯟꯗꯥ ꯑꯣꯟ ꯑꯗꯨꯒ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯈꯨꯃꯟ ꯀꯅꯥꯒꯤ ꯑꯦꯜꯕꯤꯅꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯁꯥꯔ ꯃꯣꯅꯤꯇꯥꯒꯤ ꯂꯩ ꯏꯇꯥꯎꯕꯤ ꯍꯥꯏ ꯑꯗꯨꯒ ꯄ꯭ꯔꯤꯌꯥ ꯕ꯭ꯂꯣꯛꯅ ꯍꯥꯏꯕ ꯏꯆꯦ ꯕꯦꯝꯆꯥ ꯍꯥꯏꯅ ꯊꯝꯁꯥꯞ ꯍꯥꯏ ꯑꯗꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯃꯟꯗꯥ ꯍꯥꯏ ꯑꯗꯨꯒ ꯏꯆꯦꯕꯦꯝꯆꯥꯅ ꯄ꯭ꯔꯤꯌꯥꯗꯤ ꯆꯥꯔꯕꯣ ꯍꯪꯉꯦ ꯊꯤꯔꯦꯅꯦ ꯃꯁꯛꯁꯤꯕꯨ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯩꯒꯦ ꯑꯗꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤꯕ ꯑꯩꯒꯤ ꯄꯥꯝꯖꯕꯤ ꯃꯟꯗꯥ ꯂꯥꯛꯂꯦ ꯌꯥꯏ ꯖꯒꯣꯏ ꯁꯥꯈ꯭ꯔꯦ ꯅꯤꯡꯊꯧꯅ ꯑꯗꯨꯒ ꯄ꯭ꯔꯤꯌꯥ ꯕ꯭ꯂꯣꯛꯅ ꯏꯆꯦꯕꯦꯝꯆꯥ ꯊꯣꯡꯕ ꯂꯣꯏꯔꯦ ꯆꯥꯗ꯭ꯔꯤ ꯍꯥꯏ ꯑꯗꯨꯒ ꯀꯁꯥꯔ ꯃꯤꯇꯩꯅ ꯀꯔꯤ ꯍꯥꯏꯕ ꯄ꯭ꯔꯤꯌꯥ ꯄꯩꯁꯥ ꯌꯥꯝ ꯄꯨꯔꯒ ꯂꯥꯛꯑꯣ ꯑꯗꯨꯒ ꯃꯨꯛꯕꯥꯡ ꯑꯃ ꯇꯧꯁꯤ ꯍꯥꯏ ꯄꯩꯁꯥ ꯌꯥꯝꯅ ꯄꯨꯔꯒ ꯂꯥꯛꯑꯣ ꯑꯗꯨꯒ ꯃꯨꯛꯕꯥꯡ ꯑꯃ ꯇꯧꯁꯤ ꯍꯥꯏ ꯑꯗꯨꯒ ꯁꯨꯖꯦꯇꯥ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯑꯅꯨ ꯍꯥꯏꯅ ꯄꯣꯝꯕꯤꯔꯦ ꯑꯣ ꯑꯅꯨ ꯏꯆꯦꯒꯤ ꯀꯣꯃꯦꯟ ꯄꯥꯍꯧꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯑꯅꯨ ꯀꯩꯁꯝ ꯂꯥꯏꯛ ꯑꯥꯔꯖꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯅꯨ ꯏꯆꯦ ꯋꯦꯜꯀꯝ ꯑꯗꯨꯒꯤ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯀꯔꯤ ꯑꯣꯀꯦ ꯆꯠꯅꯤꯡꯉꯒ ꯆꯠꯂꯨꯔꯣ ꯆꯣꯏꯁ ꯌꯣꯔ ꯆꯣꯏꯁ ꯈꯨꯃꯟ ꯑꯣꯀꯦ ꯕꯥꯏ ꯈꯨꯃꯟ ꯏꯇꯥꯎꯕꯤ ꯍꯥꯏ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯀꯩꯅꯣ ꯃꯦꯁꯦꯖ ꯍꯥꯏꯅ ꯄꯤꯌꯥꯅ ꯊꯤꯗꯦꯗ ꯗꯗꯥꯁꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯃꯣꯏꯔꯥꯡꯊꯦꯝ
ꯌꯧꯔꯒꯦ ꯃꯣꯅꯤꯇꯥꯗ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯊꯦꯝ ꯌꯧꯔꯨꯒꯦ ꯃꯣꯅꯤꯇꯥꯗ ꯑꯩ ꯑꯗꯨꯒ ꯏꯕꯥꯏꯅ ꯑꯥꯔꯖꯦꯁꯦ ꯉꯁꯤꯗꯤ ꯎꯇꯣꯡ ꯂꯩ ꯃꯥꯜꯂꯤꯅꯦ ꯑꯃ ꯎꯇꯣꯡ ꯂꯩ ꯃꯥꯜꯂꯤ ꯍꯥꯏꯗꯤ ꯑꯩ ꯊꯥꯞꯅ ꯂꯩꯔꯒꯦꯗ ꯊꯥꯞꯄꯒ ꯊꯝꯒꯦ ꯑꯩꯒꯤ ꯀꯦꯃꯦꯔꯥꯁꯦ ꯑꯗꯨꯒ ꯑꯩ ꯑꯅꯨꯒ ꯏꯁꯥꯃꯤꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏ ꯃꯊꯦꯜꯗꯤ ꯈꯪꯗꯦ ꯀꯔꯤ ꯍꯥꯏ ꯃꯄꯥꯟꯗ ꯆꯥꯒꯅꯤ ꯑꯗꯨꯒ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯃꯣꯏꯔꯥꯡꯊꯦꯝ ꯀꯣꯏꯔꯣꯏ ꯃꯤꯅꯤꯠ 5 ꯇꯅꯤꯀꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯁꯨꯖꯤꯇꯥꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯗꯥꯕꯨꯡ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯀꯁꯥꯃꯗ ꯑꯥꯔꯖꯦ ꯋꯥꯎ ꯑꯩꯗꯤ ꯅꯪꯒꯤ ꯄꯤꯁꯨꯝꯗꯣ ꯉꯥꯎꯖꯩꯍꯦ ꯍꯥꯏ ꯑꯩ ꯄꯤꯁꯨꯝꯁꯤꯔꯣ ꯆꯥꯎꯕꯅꯤ ꯄꯤꯁꯨꯝꯁꯤ ꯑꯗꯨꯒ ꯄ꯭ꯔꯤꯌꯥ ꯕ꯭ꯂꯣꯛꯅ ꯏꯆꯦ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏ ꯀꯞꯀꯔꯦ ꯑꯗꯨꯒ ꯁꯨꯖꯤꯇꯥ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏ ꯑꯗꯨꯒ ꯅꯣꯏ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯄ꯭ꯔꯤꯌꯥ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯆꯥꯅ ꯑꯩ ꯊꯣꯛꯂꯒꯦꯀꯣ ꯃꯣꯕꯥꯏꯜ ꯆꯥꯛ ꯄꯤꯖꯒꯦ ꯑꯦꯜꯕꯤ ꯊꯥꯔꯝꯕꯒꯤ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏ ꯍꯣꯏ ꯏꯆꯦ ꯕꯥꯏ ꯕꯥꯏ ꯏꯆꯦ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯑꯩꯈꯣꯏ ꯕꯣꯔꯣꯒꯤ ꯃꯁꯛ ꯎꯠꯂꯦ ꯍꯥꯏ ꯑꯗꯨꯒ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯂꯥꯏꯛ ꯍꯥꯏꯗꯧꯔꯦ ꯑꯗꯨꯗꯒꯤ ꯑꯅꯨꯀꯩꯁꯝꯅ ꯀꯔꯤ ꯏꯕꯥꯏ ꯊꯣꯛꯇꯥꯛ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏ ꯏꯃꯥ ꯃꯣꯕꯥꯏꯜꯁꯦ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯏꯆꯦ ꯑꯅꯨ ꯉꯁꯤꯗꯤ ꯉꯜꯂꯦ ꯉꯟꯅ ꯂꯣꯏꯔꯦ ꯆꯥꯗ꯭ꯔꯤ ꯍꯥꯏ ꯏꯆꯦ ꯑꯅꯨ ꯉꯁꯤꯗꯤ ꯉꯜꯂꯦ ꯉꯟꯅ ꯂꯣꯏꯔꯦ ꯆꯥꯗ꯭ꯔꯤ ꯍꯥꯏ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯏꯅꯥꯎ ꯑꯅꯨ ꯍꯥꯏꯅ ꯀꯧꯈꯔꯦ ꯑꯗꯨꯗꯒꯤ ꯁꯨꯖꯦꯇꯥꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯍꯋꯥꯏ ꯊꯣꯡꯉꯤ ꯑꯅꯨ ꯍꯥꯏ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯗꯣ ꯄ꯭ꯔꯤꯌꯥ ꯑꯣ ꯍꯥꯏ ꯑꯅꯨꯅ ꯄ꯭ꯔꯤꯌꯥ ꯑꯣ ꯍꯥꯏ ꯑꯗꯨꯒ ꯑꯅꯨꯒꯤꯁꯤꯅ ꯀꯔꯤ ꯁꯨꯖꯤꯇꯥ ꯑꯩ ꯍꯋꯥꯏ ꯍꯥꯎꯕꯅꯤ ꯑꯩꯗꯤ ꯍꯋꯥꯏꯖꯦ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨꯒ ꯏꯆꯦ ꯁꯨꯖꯥꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯃꯤꯇꯩ ꯕꯥꯏ ꯕꯥꯏ ꯑꯗꯨꯒ ꯏꯆꯦ ꯏꯕꯥꯏꯅ ꯀꯔꯤ ꯍꯥꯏꯕ ꯏꯕꯨꯡꯒꯤ ꯁꯒꯣꯜ ꯍꯋꯥꯏ ꯊꯣꯡꯉꯦ ꯁꯒꯣꯜ ꯍꯋꯥꯏ ꯑꯗꯨꯒ ꯁꯨꯖꯦꯇꯥꯆꯅ ꯑꯅꯨ ꯍꯥꯏꯅ ꯀꯞꯀꯔꯦ ꯑꯗꯨꯒ ꯄ꯭ꯔꯤꯌꯥ ꯏꯆꯦ ꯀꯁꯥꯔ ꯕꯥꯏ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯀꯁꯥꯔ ꯕꯥꯏ ꯑꯅꯨ ꯀꯩꯁꯝꯅ ꯏꯕꯥꯏ ꯊꯣꯛꯇꯥꯛ ꯑꯣ ꯍꯥꯏ ꯑꯗꯨꯒ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯕ꯭ꯔꯣ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦ ꯆꯥꯛ ꯆꯥꯕꯒꯤ ꯂꯣꯏꯁꯟꯈꯤꯒꯦ ꯕ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯆꯥꯔꯨꯔꯣ ꯃꯁꯝꯁꯤꯒ ꯌꯥꯎꯗ꯭ꯔꯦꯅꯦ ꯃꯁꯝꯁꯦ ꯍꯅꯨ ꯐꯥꯔꯛꯑꯦꯅꯦ ꯃꯁꯝꯒ ꯌꯥꯎꯔꯛꯇ꯭ꯔꯦ ꯇꯧꯏꯖꯦ ꯍꯅꯨꯐꯥꯔꯦ ꯑꯉꯛꯄꯅꯤꯗ ꯑꯅꯨꯒ ꯔꯣꯕꯤꯇꯥ ꯍꯥꯏꯅ ꯃꯥꯔꯇꯨꯜꯂ ꯁꯤꯁꯦ ꯀꯩꯅꯣ ꯁꯤꯁꯦ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯑꯅꯨ ꯍꯥꯏꯅ ꯆꯤꯀꯦꯟ ꯍꯥꯏ ꯑꯗꯨꯒ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯈꯨꯃꯟ ꯂꯥꯏꯛ ꯎꯁꯥꯏ ꯂꯩꯃ ꯕ꯭ꯂꯣꯛ ꯏꯆꯦ ꯎꯁꯥ ꯂꯥꯛꯏ ꯋꯦꯜꯀꯝ ꯏꯆꯦ ꯎꯁꯥ ꯑꯥꯔꯖꯦ ꯃꯣꯁꯣꯔꯤ ꯊꯣꯡꯕ ꯆꯥꯁꯤ ꯂꯥꯛꯑꯣ ꯍꯥꯏ ꯍꯣꯏ ꯆꯦꯆꯦ ꯂꯥꯛꯀꯦ ꯅꯣꯡꯃ ꯂꯥꯛꯀꯦ ꯁꯤꯜꯆꯔꯗ ꯑꯗꯨꯒ ꯑꯅꯨ ꯀꯩꯁꯝꯅ ꯔꯣꯕꯤꯇꯥ ꯍꯥꯏꯅ ꯀꯔꯤ ꯃꯁꯔꯨꯝꯂꯣ ꯁꯤꯁꯦ ꯑꯣ ꯃꯁꯔꯨꯝ ꯊꯣꯡꯉꯤ ꯍꯥꯏꯅꯦ ꯀꯨꯏꯔꯦ ꯃꯁꯔꯨꯝ ꯆꯥꯗꯕ ꯑꯗꯨꯒ ꯑꯅꯨ ꯀꯩꯁꯝꯅ ꯆꯦ ꯎꯁꯥ ꯍꯥꯏꯅ ꯀꯞꯀꯔꯦ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯅꯨ ꯍꯥꯏꯅ ꯖꯒꯣꯏ ꯁꯥꯔꯦ ꯑꯗꯨꯒ ꯑꯅꯨ ꯏꯆꯦꯅ ꯀꯔꯤ ꯑꯣ ꯁꯜꯃꯥꯟ ꯈꯥꯟ ꯃꯟꯅ ꯊꯣꯛꯂꯛ ꯀꯔꯤ ꯑꯣ ꯁꯜꯃꯥꯟ ꯈꯥꯟ ꯃꯅꯥ ꯊꯣꯛꯂꯛꯑꯦ ꯃꯟꯅ ꯊꯣꯛꯂꯛꯑꯦ ꯍꯥꯏ ꯑꯗꯨꯒ ꯏꯇꯥꯎꯒꯤꯅ ꯀꯔꯤ ꯆꯦ ꯎꯁꯥ ꯍꯥꯏ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯑꯣꯟ ꯍꯥꯏ ꯑꯅꯨ ꯑꯥꯔꯖꯦ ꯅꯪ ꯍꯅꯨ ꯐꯥꯔꯕꯅꯤ ꯍꯥꯏ ꯆꯦ ꯐꯥꯔꯦꯅꯦ ꯃꯁꯝꯒ ꯌꯥꯎꯗ꯭ꯔꯦꯅꯦ ꯂꯣꯏ ꯇꯛꯂꯥ ꯑꯣꯟꯗꯣꯔꯦ ꯑꯗꯨꯒ ꯏꯆꯦ ꯎꯁꯥꯅ ꯀꯔꯤ ꯍꯥꯏꯕ ꯍꯅꯨꯗ꯭ꯔꯤꯗ ꯄꯥꯈꯪ ꯐꯥꯎꯕ ꯐꯥꯕ ꯂꯣꯏꯗ꯭ꯔꯤ ꯍꯥꯏ ꯀꯥꯏ ꯄꯥꯈꯪꯅꯣ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯀꯥꯏꯗꯤ ꯄꯥꯈꯪꯅꯣꯗꯤ ꯑꯗꯨꯒ ꯑꯩ ꯁꯨꯖꯥꯇꯥ ꯏꯆꯦꯅ ꯑꯩ ꯀꯣꯜ ꯂꯥꯛꯑꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦ ꯎꯁꯥꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤꯇꯥ ꯂꯞ ꯌꯨ ꯗꯤꯌꯥꯔ ꯑꯗꯨꯒ ꯏꯕꯥꯏꯅ ꯀꯔꯤ ꯍꯥꯏꯕ ꯁꯝ ꯌꯥꯎꯗꯕꯅ ꯐꯔꯕ ꯁꯝ ꯑꯀꯪꯕ ꯊꯝꯒꯦ ꯍꯥꯏ ꯀꯔꯤ ꯁꯝ ꯑꯀꯛꯃꯟ ꯊꯦꯡꯉꯤ ꯍꯥꯏꯔꯣ ꯁꯝ ꯌꯥꯎꯗꯕꯅ ꯐꯔꯕ ꯑꯗꯨꯒ ꯁꯝ ꯑꯀꯛꯄ ꯇꯥꯟꯒꯦ ꯍꯥꯏ ꯁꯝ ꯑꯀꯛꯄ ꯇꯥꯟꯒꯦ ꯑꯗꯨꯒ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯅꯨ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯏꯆꯦ ꯑꯅꯨ ꯈꯨꯃꯟ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯑꯗꯨꯒ ꯁꯨꯖꯥꯇꯥ ꯏꯆꯦꯅ ꯑꯣꯟ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯏꯇꯥꯎ ꯍꯥꯏ ꯀꯧꯔꯦ ꯑꯗꯨꯒ ꯑꯅꯨ ꯏꯆꯦꯅ ꯁꯨꯖꯥꯇꯥ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯅꯨ ꯏꯆꯦꯅ ꯀꯔꯤ ꯍꯥꯏ ꯄꯥꯈꯪ ꯍꯅꯨꯕꯥꯏ ꯀꯞꯀꯔꯦ ꯑꯗꯨꯗꯒꯤ ꯏꯆꯦ ꯎꯁꯥꯅ ꯀꯔꯤ ꯍꯥꯏꯕ
kare ujan macaga loinana kare houji jana Wijan macaga loinana pakhang leisabi phanare hojikan macaga loinana pakhang leisabi phanare ai duga icheu sana karaiba anu kaisam bat khaisini ai cheusa khaise kita sabji khaise dugai anu kaisam bat khaise dugai kena Nantang diti itu ita ibana karaiba anu kuman tak piro ne lam bana sidure ai hoima anu kuman tak piro ga hai ibana sak lam bana sidure ai priya blon eche usa kari hijang chage ai duga eche usana mosuri dal bana isi ai duga anu eche na karaiba mosuri dal iromba Musuri di rumah sih hawi ini, itu kira kenoga musuri kan juga gitu kan, keno hai bani yen, jenam kira yen dem na keno hai betul, itu ka hapa ka irola di hawi, itu kai anu itu na kira ka thongi anu kaisa ma, itu anu kaisa ma jana iba ay na kira, itu kaya na iba ay bung na itu bida oh. Usai cina kira pria sadri thongi ai dugai ichi anu na kira ba lo de changlo darling ai nungai ichi ibai ka dugai ichi ka wari nungai ni dugai anu cina kira ba che anu kuman ibai thukta chak rami hai dugai pria na kira haubuni dendam ga dada haubi idi champami aba hawai ron base yenda ma dugai usai cina kira ba haubuni musuri ga dendam ga yapi amaga yaul अब नहीं हम लोग 3 किलो Thumyakpi yaw rồi đấy. Thumyakpi amaga yaw rồi ba ai thumyakpi cái hay nữa đi. Ai thumyakpi cái trang ngầm cái tali ấy đi. Cái pam dia ba. Ai hana đi thumyakpi sẽ jam nó. Ai hay nữa đi ai ta. Mayam cái apa mani ko itu cái kanamu cái orang ba jate ai na mana ai ki sana hay nữa đi ba thumyakpi. Duga gi anu chena cái ba aduni na bai se uk chawbani chak thouba chak kari chak thouba khanbana thouba chak thouba kanbana o acha aduni ngarang ibai na kare ichena hai do chak pija dana dugi ngarang kare chosma do kare chi do ibai na chak ichena chak pija da baduga duga gi priya blong na kare ba hoi che usa bora ma gai dugai anu kaisam nai ba cheusa iron ba se ai yamna chaning de ai iron ba kare alu iron ba gai jam pam alu iron ba dugai gi alu ga doi khamin simi iron ba se pam de ai hawai thonga ga hawai iron ba doi na pam ni jam dugai gi anu che na kare ba cheu nu kuman chak chafu do chin loi chak chafu do khil loi chak cho phui này khil loi loi na ibai nga chit khi đến chak cho phui này khil loi này cheu sana kare ba anu matang da yam haubani da dugai priya na kare ba ichenu aidi iron na purai dugai tau bina kare ba
anu china kare ba cooker manakta jandro mo kare cooker cooker manakta jandro mani ai cooker man jana tha roi bai ko dugai anu china kare ba cheusa hoi aidi angak oringai dei kaya chaning de sabu di chai ai o hainada ba hai tare dugai anu kai samna kare ba che anu kuman nai no kare angak pani da ai lang pan lang wai da singa lifestyle on nai ai ngasi mukbang ma sem tare mukbang ai yadre ai mukbang kare video seman dana sem bagi talle ya tare no dugai asasinga sisalai welcome asam I am come inside I'm coming inside come asa sister ta kare sak thongbo chak thongoi matam ni jengai na elvi thari se mayam dugai anu china kare ba ai chilau yam na thi aduna isa noi se udro ai ai chilau yam thi ai chu kare yam thiram ya na chilau thi yam thiram me dugai haji ka kare ai hai tare family pura bani na chuma afang cha afang ma cha re hai tare da dugi tau bina kare ba asa kari gi lagi no ai mat pul bai kare nungdang bai kare mai dugai usa chena kare ba arje video sema o morak ta hoi che ngasi kare video sema kani adu do heng kare upload to kani dugai priya upload na dada je di edit to ba yam talle ai adu ne video mane edit kai noi di video sema ga talle ai je kare ai lep ki bado marak ta hoi video lep ki bado tu matam da kare talle ya ba kare video siming ba kare phau da ba sa da hana kare niti ki video sema ki kare ama happy kan male ra mane ba juice male ra me matam lai dai karma matam da kari ngasi kari cha du no kari jang to du na na khalam ya ba ji hajik ta du do khan da kai da mata video thangal ta bani na tanjal ya ba sa se dugi singa lifestyle na kare ba bruna rubita hawai cha ai dugi asai chen asa season kare arje bro ai kuire chak cha da kari gino ne kai do lage ai kuire chak cha da ba kai do lage sister kai do lage asa singa na robi ai na ngai dugi singa na kare ai di thi de ko ai phang cha ga da ne kai no anu chena kare mayam punamak saglawai chamthong thongi chasi la o ai ichai sagolwai yam pam dini ai haina de dugai priyana kare ba hoi chummi dadai dugai anu kai samna je pocket money saving tori ni ko ai aje pocket money saving tori ni ko ai adu gi nate da kare ai manipuri rang oi ba matam de gi kare khara video se lep di gi kare tanjale abai sa se dugai mukbang ama to boda khoi ti kare pisa yam changi aba mukbang to bo se pisa yam changi mukbang lai de ko pisa yam changi ko mukbang se dugai ro bitana kare anu hoi gi kotha anu hoi gi kota paisa lei bani anu da paisa lei bani ai aduna chilau thiri ni ai oh acha dugi singa lifestyle asa ni ne kari hijang no ai dugi anu kai samna robita ai no kare dugi itau bina singa ai na kan do noksang kare robita na anu kuman hau botani chari ba nung fatuk hau bo cha ga de
ꯅꯨꯡꯇꯤꯒꯤꯗꯤ ꯀꯥꯏ ꯑꯍꯥꯎꯕ ꯆꯥꯅꯤ? ꯑꯣ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ? ꯗꯗꯥ ꯑꯩ ꯆꯤꯜꯍꯥꯎ ꯌꯥꯝ ꯊꯤꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯆꯥꯔꯦ꯫ ꯁꯒꯣꯜ ꯍꯋꯥꯏꯒ ꯀꯟꯇꯂꯥꯒ ꯀꯟꯗꯂꯥꯇ ꯉꯥꯏꯔꯦ ꯆꯥꯗꯕ, ꯑꯁꯤꯗꯤ ꯆꯥꯔꯔꯣꯏ ꯑꯃꯨꯛ ꯐꯥꯎ ꯆꯥꯗ꯭ꯔꯤ ꯍꯥꯏ꯫ ꯁꯒꯣꯜ ꯍꯋꯥꯏꯁꯨ ꯑꯩꯁꯨ ꯀꯔꯤ ꯍꯥꯏ ꯌꯥꯝ ꯍꯩꯅꯗꯦꯕ ꯍꯥꯟꯅꯗꯒꯤ ꯑꯩꯁꯨ ꯌꯥꯝ ꯆꯤꯜꯍꯥꯎ ꯊꯤꯔꯝꯃꯤ ꯍꯥꯟꯅ ꯃꯥꯏꯔꯦꯟ ꯊꯣꯡꯕꯒ ꯍꯥꯟꯅ ꯆꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯕꯦꯔꯤ ꯍꯥꯏ ꯁꯥꯎꯅꯤꯡꯕꯅ ꯕꯦꯔꯤ ꯏꯔꯣꯟꯕ ꯍꯥꯏꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯕꯅ ꯍꯥꯟꯅ ꯃꯃꯥꯅ ꯀꯔꯤ ꯍꯥꯏ ꯑꯩꯈꯣꯏ ꯑꯗꯨ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩ ꯃꯇꯝꯗꯅꯤꯗ ꯌꯥꯝ ꯁꯥꯎꯅꯤꯡꯕꯅ ꯑꯗꯨ ꯃꯇꯝꯗ ꯑꯩꯅ ꯆꯥꯛ ꯍꯦꯟꯖꯥꯡ ꯍꯥꯎꯇꯗꯤ ꯆꯥꯔꯣꯏ ꯍꯥꯏꯅ ꯃꯃꯥꯗ ꯒꯔꯝ ꯇꯧꯕꯅꯤꯅꯦ ꯑꯗꯨ ꯃꯇꯝꯗ ꯃꯃꯥꯅ ꯀꯣꯟꯅ ꯑꯩꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯅ ꯑꯣꯏꯅ ꯁꯦꯝꯕꯤꯑꯕ ꯆꯥꯛ ꯍꯦꯟꯖꯥꯡ ꯊꯣꯡꯉꯁꯨ꯫ ꯑꯩ ꯌꯥꯝꯅ ꯆꯤꯜꯍꯥꯎ ꯊꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯍꯥꯏꯅꯤ ꯒꯤꯔꯁꯇꯤ ꯑꯃ ꯄꯨꯔꯕꯅꯤꯅ ꯏꯁꯥꯒꯤ ꯃꯊꯛꯇ ꯂꯥꯛꯑꯗꯤ ꯂꯣꯏ ꯀꯩꯅꯣ ꯑꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨ ꯇꯥꯔꯦ꯫ ꯑꯅꯨ ꯀꯩꯁꯥꯅ ꯏꯆꯦ ꯑꯅꯨ ꯈꯨꯃꯟ ꯅꯥꯟꯅ ꯑꯗꯨꯒ ꯔꯣꯕꯤꯇꯥ ꯑꯩꯗꯤ ꯑꯐꯪ ꯑꯐꯪ ꯆꯥꯏ ꯍꯥꯏ꯫ ꯑꯗꯨꯒ ꯑꯩꯗꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏ ꯑꯗꯨꯅꯅꯤ ꯍꯥꯏ꯫ ꯑꯗꯨꯗꯒꯤ ꯔꯣꯕꯤꯇꯥꯅ ꯅꯣꯛꯈꯔꯦ ꯑꯗꯨꯒ ꯁꯤꯡꯍꯥꯔꯦꯛꯁꯟꯅ ꯍꯧꯔꯁꯨ ꯆꯥꯏ ꯍꯧꯗ꯭ꯔꯁꯨ ꯆꯥꯏ ꯔꯣꯕꯤꯇꯥ ꯍꯥꯏ꯫ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯅꯣꯛꯈꯔꯦ ꯌꯦꯁ ꯀꯨꯃꯦꯟ ꯂꯥꯛꯏꯅꯤ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯌꯦꯁ ꯀꯨꯃꯟ ꯍꯦꯜꯂꯣ ꯕ꯭ꯔꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯍꯥꯏ꯫ ꯑꯗꯨꯒ ꯄ꯭ꯔꯤꯌꯥ ꯀꯔꯤ ꯍꯥꯏꯕ ꯑꯩꯁꯨ ꯁꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯤ ꯁꯦꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯒ ꯍꯥꯏ ꯌꯥꯖꯕ꯭ꯔꯣ ꯑꯃ ꯏꯆꯦ ꯈꯔ ꯏꯆꯦ ꯔꯣꯃꯤ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯏꯆꯦꯒꯤ ꯍꯦꯜꯕꯤꯗ ꯆꯥꯕ ꯉꯝꯗ꯭ꯔꯦꯀꯣ ꯏꯆꯦ ꯁꯥꯎꯅꯨꯀꯣ ꯀꯔꯤ ꯃꯇꯥꯡꯗꯣ ꯀꯔꯤ ꯍꯥꯏ ꯑꯇꯣꯞꯄꯒꯤ ꯌꯦꯜꯕꯤ ꯌꯥꯎꯕꯗꯨꯒ ꯀꯔꯤ ꯍꯥꯏ ꯏꯆꯦꯒꯤ ꯌꯦꯜꯕꯤꯗꯁꯨ ꯀꯔꯤ ꯍꯥꯏ ꯇꯥꯏꯃꯤꯡꯗꯨ ꯀꯔꯥꯏ ꯆꯥꯟꯅꯗꯅ ꯑꯩꯁꯨ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯃꯒꯤ ꯌꯦꯜꯕꯤ ꯆꯪꯉꯒ ꯌꯥꯎꯔꯒꯗꯣ ꯑꯩ ꯊꯣꯛ ꯂꯥꯛꯄꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯀꯔꯤ ꯍꯥꯏꯅꯤ ꯈꯪꯗꯦꯗ ꯑꯦꯜꯕꯤ ꯀꯔꯤ ꯏꯆꯦ ꯀꯔꯤ ꯏꯆꯦ ꯔꯣꯃꯤꯒꯤ ꯀꯅꯥ ꯍꯥꯟꯅ ꯑꯦꯜꯕꯤ ꯇꯧꯕ ꯃꯇꯝꯗꯗꯤ ꯌꯥꯝ ꯇꯥꯏꯃꯤꯡꯒ ꯌꯥꯝ ꯆꯥꯟꯅꯔꯝꯃꯤꯗ ꯃꯔꯛꯇ ꯄꯨꯡ 10:30ꯗ ꯀꯔꯤꯒꯤ ꯄꯨꯖꯈꯤꯅꯣ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯁꯤꯡꯍꯥ ꯂꯥꯏꯐꯁꯇꯥꯏꯜꯅ BTP ꯆꯥꯅꯨ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ꯫ BTP ꯆꯅꯨ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯁꯤꯡꯍꯥ ꯑꯁꯦꯡꯀꯤ ꯀꯤꯔꯣ ꯍꯥꯏ ꯑꯗꯨꯒ ꯌꯦꯁ ꯀꯨꯃꯟꯅ ꯍꯤꯟꯖꯥꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯃꯤꯔꯣ ꯍꯥꯏ ꯍꯤꯟꯖꯥꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯤ ꯀꯔꯥꯏ ꯌꯦꯁ ꯀꯨꯃꯦꯟ ꯅꯪꯁꯨ ꯈꯔ ꯌꯥꯎꯕꯤꯔꯣ ꯂꯥꯏꯛ ꯗꯥꯟ ꯍꯥꯏꯔꯦ ꯏꯆꯦ ꯔꯣꯃꯤꯅ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒꯒꯤ ꯔꯣꯕꯤꯇꯥꯅ ꯌꯦꯁ ꯍꯥꯏꯅ ꯀꯧꯔꯦ ꯑꯗꯨꯒ ꯏꯆꯦ ꯎꯁꯥꯅ ꯌꯦꯁ ꯁꯤꯁꯇꯔ ꯋꯦꯜꯀꯝ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯆꯦ ꯔꯣꯃꯤ ꯍꯥꯏ ꯀꯧꯔꯦ꯫ ꯑꯗꯨꯒ ꯑꯅꯨ ꯏꯆꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯇꯧꯗ꯭ꯔꯤꯅꯤ ꯍꯥꯏ꯫ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯂꯤꯅꯤ ꯄꯩꯁꯥ ꯂꯣꯏꯁꯤꯟꯈꯤꯅꯤ ꯍꯥꯏꯅ꯫ ꯈꯨꯜꯂꯛꯇ ꯂꯩꯔꯗꯤ ꯈꯔ ꯄꯣꯠꯁꯨ ꯀꯔꯤ ꯍꯥꯏ ꯐꯪꯉꯒ ꯇꯧꯕ ꯌꯥꯏꯕ ꯁꯤꯒꯗꯤ ꯃꯄꯥꯟꯗ ꯂꯣꯏ ꯃꯅꯥ ꯃꯁꯤꯡꯗꯒꯤ ꯏꯁꯤꯡꯗꯤ ꯑꯣꯏꯅ ꯂꯩꯔ ꯃꯊꯧ ꯇꯧꯔꯒ ꯃꯨꯛꯕꯥꯡ ꯇꯧ ꯇꯥꯔꯦ꯫ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯏꯑꯦꯕ ꯉꯁꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯆꯥꯒꯦ ꯍꯥꯏꯔꯁꯨ ꯁꯧꯒ꯭ꯔꯤꯗꯣ ꯂꯩꯔꯒ ꯀꯔꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯒ ꯆꯥ ꯇꯥꯏꯅꯦ ꯁꯨꯃꯥꯏꯅꯅꯤꯅꯦ꯫ ꯈꯨꯜꯂꯛꯇꯗꯤ ꯁꯧꯒ꯭ꯔꯤ ꯍꯥꯏꯅ ꯑꯗꯨꯝ ꯇꯥ ꯂꯩꯌꯦꯕ ꯑꯦꯅꯤ ꯄꯣꯠ ꯍꯥꯏꯔꯁꯨ ꯀꯔꯤ ꯌꯨꯝꯒꯤ ꯄꯣꯠ ꯂꯩꯔꯁꯨ ꯍꯤꯡꯒꯣꯜꯒꯤ ꯄꯣꯠꯇ ꯁꯨꯝ ꯇꯧꯔꯒ ꯃꯨꯛꯕꯥꯡ ꯇꯧ ꯌꯥꯏꯕ ꯁꯤꯒꯗꯤ ꯀꯥꯏꯗꯒꯤꯅꯣ ꯁꯤꯒꯗꯤ ꯂꯣꯏ ꯂꯩꯇꯥꯔꯦ ꯑꯗꯨ ꯂꯣꯏ ꯂꯩꯔꯒ ꯃꯨꯛꯕꯥꯡ ꯇꯧꯔꯦ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕ꯫ ꯁꯤꯡꯍꯥ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯆꯥꯗ꯭ꯔꯤ ꯊꯣꯡꯅ ꯂꯣꯏꯔꯦ ꯍꯥꯏ ꯌꯦꯁ ꯀꯨꯃꯦꯟ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯑꯗꯨꯒ ꯎꯁꯥ ꯏꯆꯦꯅ 17 ꯂꯥꯏꯛ ꯑꯗꯨꯒ ꯌꯦꯁ ꯀꯨꯃꯦꯟꯅ ꯂꯥꯏꯛ ꯗꯟ ꯑꯗꯨꯒ ꯏꯆꯦ ꯔꯣꯃꯤꯅ ꯆꯥꯛ ꯆꯥꯔꯕꯣ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯆꯥꯗ꯭ꯔꯤ ꯏꯆꯦ ꯑꯗꯨꯒ ꯁꯤꯡꯍꯥꯅ ꯀꯔꯤ ꯔꯣꯕꯤꯇꯥꯗꯤ ꯍꯋꯥꯎ ꯆꯤꯜꯍꯥꯎ ꯌꯥꯝꯅ ꯊꯤꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯒ ꯏꯆꯦꯅ ꯅꯃꯥꯅ ꯊꯣꯡꯕꯅ ꯅꯃꯥꯅ ꯊꯣꯡꯕꯅ ꯊꯣꯡꯕꯅ ꯑꯃ꯭ꯔꯤꯇꯥ ꯑꯗꯨꯒꯤ ꯅꯠꯇꯦꯗꯤ ꯏꯆꯦꯅꯨ ꯑꯗꯨ ꯅꯠꯇꯦ ꯍꯨ ꯅꯠꯇꯦꯗ ꯀꯔꯤ ꯑꯗꯨ ꯃꯇꯝꯗ ꯏꯉꯥꯡ ꯑꯣꯏꯔꯤ ꯃꯇꯝꯗꯅꯤꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯗꯨ ꯃꯇꯝꯗ ꯀꯔꯤ ꯈꯔ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯗ꯫ ꯏꯃꯥꯒꯤ ꯆꯥꯛꯇꯤ ꯀꯔꯤ ꯍꯥꯏ ꯍꯧꯖꯤꯛꯐꯥꯎꯕ ꯀꯥꯎꯔꯣꯏꯗ ꯏꯃꯥꯅ ꯑꯩꯈꯣꯏꯅ ꯄꯤꯖꯔꯝꯕꯗꯣ ꯇꯧꯔꯝꯕꯗꯣ ꯏꯃꯥꯒꯤ ꯃꯈꯨꯠꯀꯤ ꯍꯥꯎꯕꯗꯨꯗꯤ ꯀꯥꯏꯗꯒꯤ ꯐꯪꯒꯅꯤ ꯍꯧꯖꯤꯛ ꯃꯄꯥꯟꯗꯁꯨ ꯂꯩꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯌꯨꯝꯗ ꯆꯠꯇꯕꯅꯤꯅ ꯃꯃꯥꯒꯤ ꯃꯈꯨꯠꯀꯤ ꯆꯥꯛ ꯆꯥꯕꯁꯨ ꯌꯥꯝ ꯐꯪꯉꯦ ꯁꯤꯒ ꯂꯥꯛꯑꯒ ꯑꯩꯈꯣꯏꯗ ꯁꯨꯝ ꯄꯤꯖꯩ ꯈꯔꯦ ꯃꯔꯛ ꯃꯔꯛꯇ ꯈꯔꯦ ꯑꯍꯥꯎ ꯑꯍꯥꯎ ꯀꯔꯦ ꯊꯣꯡꯉꯒ ꯃꯥꯅ ꯊꯣꯡꯉꯒ ꯄꯤꯖꯩ꯫
ꯑꯗꯨꯒꯒꯤ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯀꯞꯄꯦ ꯑꯗꯨꯒ ꯌꯦꯁ ꯀꯣꯃꯦꯟꯅ ꯆꯅꯨ ꯁꯥ ꯂꯩꯃ ꯊꯦꯡꯛꯁ ꯍꯥꯏ ꯑꯗꯨꯒꯒꯤ ꯏꯆꯦ ꯔꯣꯃꯤꯅ ꯀꯔꯤ ꯔꯣꯕꯤꯇꯥ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯑꯗꯨꯒ ꯁꯤꯡꯍꯥ ꯂꯥꯏꯐꯁ꯭ꯇꯥꯏꯜꯅ ꯆꯅꯨ ꯀꯔꯤ ꯍꯤꯟꯖꯥꯡ ꯍꯥꯏ ꯑꯗꯨꯒ ꯌꯦꯁ ꯀꯣꯃꯦꯟ ꯁꯤꯁꯇꯔꯅ ꯀꯔꯤ ꯆꯦ ꯔꯣꯕꯤꯇꯥ ꯀꯤꯆꯦꯟ ꯑꯣ ꯀꯤꯆꯦꯟ ꯀꯔꯦ ꯆꯤꯀꯦꯟ ꯍꯥꯏꯔ ꯀꯤꯠꯆꯦꯟ ꯍꯥꯏꯔ ꯑꯣ ꯁꯣ ꯆꯦ ꯔꯣꯕꯤꯇꯥ ꯀꯤꯠꯆꯦꯟ ꯍꯥꯏ ꯀꯣꯏꯃꯥꯅꯦ ꯍꯥꯏꯁꯦ ꯑꯠꯆꯥ ꯑꯩꯗꯤ ꯀꯔꯦ ꯄ꯭ꯔꯤꯌꯥ ꯕ꯭ꯂꯣꯛ ꯑꯣꯟ ꯑꯗꯨꯗꯒꯤ ꯏꯆꯦ ꯔꯣꯃꯤꯅ ꯀꯔꯦ ꯍꯣꯏ ꯆꯨꯝꯃꯤ ꯌꯥꯁꯦ ꯁꯥꯎꯗꯦꯗ ꯑꯗꯨꯒ ꯑꯅꯨ ꯏꯆꯦꯅ ꯀꯔꯤ ꯆꯦ ꯑꯅꯨ ꯈꯨꯃꯟ ꯏꯇꯨꯅ ꯊꯣꯡꯕꯗꯤ ꯍꯥꯎꯏ ꯍꯥꯏꯅ ꯆꯥꯗꯣꯏꯅꯤ ꯍꯥꯎꯇ꯭ꯔꯁꯨ ꯌꯥꯏ ꯍꯣꯏ ꯃꯥ ꯂꯣꯏꯔꯦ ꯑꯩ ꯉꯁꯤ ꯑꯩ ꯕꯦꯖꯠꯇꯤ ꯍꯦꯔꯦ ꯚꯥꯏ ꯕꯦꯖꯠꯇꯤ ꯍꯦꯔꯦ ꯑꯗꯨꯒꯤ ꯌꯦꯁ ꯀꯨꯝꯃꯦꯟ ꯁꯤꯁꯇꯔꯅ ꯀꯔꯤꯕ ꯁꯤꯡꯍꯥ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯍꯋꯥꯏ ꯊꯣꯡꯂꯤ ꯅꯪꯗꯤ ꯆꯥꯔꯕꯣ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯎꯁꯥꯅ ꯀꯔꯤꯕ ꯔꯣꯃꯤ ꯏꯟꯗꯤꯌꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯁꯤꯡꯍꯥ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯔꯣꯃꯤꯒꯤ ꯑꯦꯜꯕꯤ ꯎꯗꯕ ꯀꯨꯏꯔꯦꯗ ꯍꯥꯏ ꯅꯍꯥꯟ ꯉꯔꯥꯡ ꯅꯍꯥꯟ ꯊꯥꯗ ꯃꯥꯅꯦ ꯑꯗꯨꯒꯩ ꯔꯨꯃꯤꯆꯅ ꯎꯁꯥ ꯍꯥꯏꯅ ꯅꯣꯏ ꯑꯗꯨꯒꯩ ꯁꯟꯇꯣꯅꯥ ꯁꯤꯡꯍ ꯆꯤꯆꯦ ꯂꯥꯏ ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯗꯒꯤ ꯌꯦꯁ ꯀꯣꯃꯦꯟ ꯁꯤꯁꯇꯔ ꯀꯔꯤ ꯆꯦ ꯔꯣꯃꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯏꯇꯥꯎ ꯆꯥꯛ ꯀꯔꯤ ꯆꯥꯛ ꯆꯥꯈꯤꯒꯦꯀꯣ ꯑꯩ ꯑꯣꯟꯗꯅꯤ ꯑꯣꯟꯗ ꯑꯣ ꯆꯥꯛ ꯆꯥꯈꯤꯒꯦ ꯆꯥꯔꯣ ꯆꯥꯔꯣ ꯑꯗꯨꯒ ꯑꯩ ꯏꯆꯦꯟ ꯁꯤꯁꯇꯔ ꯁꯤꯁꯇꯔꯅ ꯀꯔꯤ ꯅꯣꯡ ꯆꯨꯕ꯭ꯔꯣ ꯍꯥꯏ ꯆꯨꯔꯝꯃꯤ ꯍꯧꯖꯤꯛ ꯅꯣꯡ ꯍꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯣꯡ ꯍꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯑꯅꯨ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤꯇꯥ ꯑꯣꯐ ꯍꯥꯏ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯏꯆꯦ ꯁꯟꯇꯣꯅꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯁꯤꯡꯍꯥ ꯂꯥꯏꯐꯁ꯭ꯇꯥꯏꯜꯅ ꯆꯦ ꯑꯩꯒ ꯃꯥꯟꯅꯔꯦ ꯅꯪꯒ ꯍꯥꯎꯅꯤ ꯍꯥꯏ ꯕꯤ ꯇꯤ ꯕꯤ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯔꯣꯃꯤꯅ ꯀꯔꯤ ꯍꯥꯏꯕ ꯁꯤꯡꯍꯥ ꯕ꯭ꯔꯣ ꯈꯔꯅꯤ ꯃꯇꯨꯡꯗ ꯇꯧꯒꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯅꯨ ꯍꯥꯏ ꯅꯨꯡꯊꯪ ꯄꯥꯏ ꯍꯥꯏ ꯁꯤ ꯇꯥꯔꯦ ꯅꯨꯡꯊꯪ ꯄꯥꯏ ꯌꯥꯝꯅ ꯑꯦꯁ ꯀꯨꯝꯃꯟꯅ ꯀꯔꯤ ꯍꯥꯏꯕ ꯁꯤꯡꯍꯥ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯑꯣꯐ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯅꯨ ꯀꯩꯁꯨꯝꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤꯇꯥ ꯍꯥꯏꯅ ꯃꯥꯁꯨ ꯅꯨꯡꯊꯪ ꯄꯥꯏꯈꯔꯦ ꯑꯗꯨꯒ ꯏꯆꯦ ꯔꯣꯃꯤꯅ ꯀꯔꯤ ꯍꯥꯏꯕ ꯁꯤꯡꯍꯥ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯒ ꯑꯅꯨ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯌꯦꯁ ꯀꯣꯃꯦꯟ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯒ ꯁꯤꯡꯍꯥ ꯂꯥꯏꯐꯁ꯭ꯇꯥꯏꯜꯅ ꯁꯟꯇꯨꯅꯥ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯒ ꯌꯦꯁ ꯀꯣꯃꯦꯟꯅ ꯆꯦ ꯑꯅꯨ ꯀꯩꯁꯥꯝ ꯆꯥꯗ꯭ꯔꯤ ꯍꯥꯏ ꯂꯣꯏꯔꯦ ꯆꯦꯗꯤ ꯆꯥꯔꯕꯣ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯔꯣꯃꯤꯅ ꯀꯔꯤ ꯈꯨꯃꯟ ꯆꯅꯨ ꯍꯥꯏ ꯑꯗꯨꯒꯤ ꯁꯤꯡꯍꯥ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯔꯣꯕꯤ ꯆꯥꯔꯦ ꯍꯋꯥꯏ ꯑꯗꯨꯒ ꯆꯤꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯆꯥꯔꯦ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯍꯥꯏ ꯑꯗꯨꯒꯤ ꯀꯁꯥꯔ ꯅꯟꯗꯤ ꯕ꯭ꯂꯣꯛ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯅꯨ ꯀꯩꯆꯝꯅ ꯆꯥꯔꯦ ꯈꯨꯃꯟ ꯑꯗꯨꯗꯒꯤ ꯏꯆꯦ ꯎꯁꯥꯅ ꯀꯔꯤ ꯍꯥꯏꯕ ꯏꯁꯤꯡ ꯂꯤꯇꯔ 10ꯃꯨꯛ ꯊꯛꯄꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯎ ꯍꯣꯏ ꯃꯥ ꯂꯤꯁꯤꯡ 10 ꯉꯝꯃꯣꯏꯌꯦ ꯑꯩ ꯉꯝꯃꯣꯏ ꯑꯗꯨꯒ ꯑꯁꯥꯁꯤꯡꯍꯅ ꯀꯩꯅꯣ ꯋꯥꯎ ꯀꯩꯅꯣ ꯇꯧꯔꯤ ꯑꯗꯨꯒꯤ ꯏꯃꯣꯖꯤ ꯑꯁꯥ ꯁꯤꯁꯇꯔꯅ ꯑꯗꯨꯒ ꯁꯟꯇꯣꯅ ꯁꯤꯡꯍꯅ ꯍꯋꯥꯏ ꯊꯣꯡꯉꯤ ꯀꯁꯥꯔ ꯀꯄꯜ ꯑꯗꯨꯒ ꯔꯣꯃꯤ ꯏꯆꯦꯅ ꯔꯣꯕꯤꯇꯥ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯏꯆꯦ ꯔꯣꯃꯤ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯑꯗꯨꯗꯒꯤ ꯁꯤꯡꯍꯥ ꯂꯥꯏꯐꯁ꯭ꯇꯥꯏꯜꯅ ꯅꯟꯗꯤ ꯁꯥꯏꯂꯣꯡ ꯇꯣꯛꯂꯒ ꯂꯥꯛꯏ ꯁꯥꯏꯂꯣꯡ ꯇꯣꯛꯂꯒ ꯂꯥꯛꯏ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯂꯥꯏꯛ ꯄꯤꯔꯦ ꯑꯗꯨꯒ ꯑꯩ ꯄ꯭ꯔꯤꯌꯥ ꯕ꯭ꯂꯣꯛꯅ ꯗꯗꯥ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯆꯥꯈꯤꯒꯦ ꯍꯣꯏ ꯑꯗꯨꯒ ꯑꯩ ꯑꯦꯁ ꯀꯣꯃꯦꯟ ꯁꯤꯁꯇꯔꯅ ꯀꯔꯤ ꯍꯥꯏꯕ ꯑꯁꯥ ꯁꯤꯡꯍꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯔꯣꯃꯤꯅ ꯀꯔꯤ ꯍꯥꯏꯕ ꯎꯁꯥ ꯅꯨꯡꯉꯥꯏꯔꯤ ꯅꯪꯗꯤ ꯍꯥꯏ ꯑꯗꯨꯒ ꯑꯅꯨ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯎꯁꯥ ꯑꯃꯨꯛꯇꯪ ꯇꯧꯔꯛꯑꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯄ꯭ꯔꯤꯌꯥ ꯕꯥꯏ ꯑꯗꯨꯗꯒꯤ ꯀꯁꯥꯔ ꯅꯟꯗꯤꯅ ꯑꯥꯔꯖꯦ ꯑꯩꯒꯤ 1K ꯁꯣꯟꯕꯤꯔꯣ ꯍꯥꯏ ꯍꯣꯏ ꯁꯣꯜꯂꯒꯦ ꯅꯣꯏ ꯂꯣꯏꯒꯤ 1K ꯁꯣꯜꯂꯒꯦ ꯌꯨꯇꯨꯕꯇ ꯍꯥꯏꯈꯤꯒꯅ ꯑꯩꯈꯣꯏ ꯐꯣꯟ ꯇꯧꯈꯤꯒꯦ ꯃꯄꯨꯗꯨꯒ ꯐꯣꯟ ꯇꯧꯈꯤꯒꯦ ꯑꯗꯨꯗꯒꯤ ꯑꯅꯨ ꯈꯨꯃꯟꯅ ꯑꯩ ꯆꯥꯈꯤꯒꯦ ꯑꯣꯟꯗ ꯂꯩꯒꯦ ꯍꯥꯏ ꯍꯣꯏ ꯏꯆꯦ ꯆꯥꯔꯣ ꯑꯗꯨꯒ ꯑꯁꯥꯁꯤꯡꯍꯅ ꯀꯔꯤꯕ ꯁꯤꯁꯇꯔꯅ ꯌꯦꯁ ꯑꯗꯨꯒꯒꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜꯅ ꯄ꯭ꯔꯤꯌꯥ ꯕꯥꯏ ꯑꯗꯨꯒ ꯑꯅꯨ ꯀꯩꯁꯥꯝꯅ ꯄ꯭ꯔꯤꯌꯥ ꯕꯥꯏ ꯑꯗꯨꯒ ꯑꯅꯨ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯆꯦ ꯈꯨꯃꯟ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯏꯆꯦ ꯑꯅꯨ ꯕꯥꯏ ꯑꯗꯨꯒꯒꯤ ꯁꯤꯁꯇꯔꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯔꯨꯃꯤ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯔꯨꯃꯤꯅ ꯀꯔꯤ ꯍꯥꯏꯕ ꯅꯨꯄꯥꯁꯤꯡꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯌꯥꯝ ꯀꯤꯕꯅꯤꯀꯣ ꯍꯥꯏ ꯉꯁꯥꯏ ꯃꯗꯅ ꯁꯤꯡꯍꯥꯏꯅ ꯑꯗꯨꯝ ꯀꯔꯤ ꯍꯥꯏ ꯑꯣꯂꯒ ꯂꯥꯛꯏꯅꯦ ꯃꯥꯏꯁꯦ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯅ ꯗꯗꯥ ꯁꯤꯡꯍꯥ ꯕꯥꯏ ꯑꯗꯨꯒ ꯁꯤꯡꯍꯥꯅ ꯀꯔꯤ ꯀꯣꯃꯦꯟ ꯄꯥꯕ ꯈꯔ ꯇꯞꯄ ꯌꯥꯖꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯔꯣꯃꯤꯅ ꯀꯔꯤ ꯑꯁꯥ ꯅꯨꯡꯁꯤꯕꯤ ꯆꯥꯛ ꯆꯥꯔꯕ ꯑꯗꯨꯗꯒꯤ ꯌꯦꯁ ꯀꯣꯃꯟꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯔꯣꯃꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯤꯗꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯍꯥꯏ ꯑꯗꯨꯒ ꯀꯁꯥꯔ ꯅꯟꯗꯤ ꯂꯣꯡꯊꯣꯛꯅ ꯑꯗꯨꯗꯒꯤ ꯑꯅꯨ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯃꯃꯥꯅ ꯊꯣꯡꯕ ꯆꯥꯛ ꯍꯤꯟꯖꯥꯡ ꯃꯤꯁ ꯇꯧꯕ꯭ꯔꯣ ꯍꯥꯏ ꯇꯧꯏ ꯀꯔꯤ ꯍꯥꯏ ꯏꯆꯦ ꯑꯅꯨ ꯇꯧꯏ ꯌꯥꯝ ꯃꯤꯁ ꯇꯧꯔꯤ ꯀꯔꯥꯏ ꯃꯃꯥꯒꯤ ꯃꯈꯨꯠꯀꯤꯒꯗ ꯑꯍꯥꯎꯕ ꯏꯟꯖꯥꯡꯗꯣ
miss tawida dugai kasam nanti blog na comment ngatang stop dugai anu na bye bye pia dugai kasam na pinga bro ai dugai che anu bye kanu ai comment makha yam leira bai se yes comment na kare ba che anu comment chak chara boy dugai single life comment iba lepsi maya mai dugai asa sisa kare che romi ai kuire chak cha da bai dugai gi che romi na kare ba ai chak thongi nge on da lei ge ai dugai anu je na kare comment stop ai dugai kasan nandi na arjina welcome to vide welcome nandi dugai gi kasam rang tem na no kare dugai sister na kare ai ba arjo bro 80 like dan hai kai no 80 ga do bro bai like se nandi blog na kap kare dugai singa na kare moyang the mai kare dugai gi nandi na singa ai kare dugai comment arjo bro kok chikla bo ai chikte da sung pai ri ni dugai kasam rang tem singa bro kari mathel no ai dugai gi on ai no itaw bi on dugai echero mina ai sakula hawai thongi tawri ai sakula hawai thongi tawri ai dugai gi anu chena kare ba nandi nato ki kari gi mathu gi nato gi kari mathel gi kapli no ai tuminna lei wai kari kapli no tuminna lei do kasam rang tan no ai dugai echero mina ga ha ha dugai itaw subai ole itaw subai uli ai dugai lifestyle na kare ba moyang the hawai chai dugai nantina anu nang thang ba ut kare to kasam rang them no ke dugai gi yes comment na kare mana ton phai kare ga gi ya da kasam rang them singa bro oh dugai nan anu kai sama nandi horai na kaglu roi dugai gi kasan nandi na chero mi ai dugai romi chena kare ba khuman chanu ai no kare dugai gi yes comment na no kare asa na emoji kasam rang them nok lei re kasam rang them kai no nok na lei se ai cái comment nó nuôi đấy cái nó không tin đi ai comment cho tóc mà ni ha ha nó nuôi nuôi cái anu nó cái cari nè yes chanu cái to bina asa ai na nungdang pai cái sana thôi một đằng thêm 22 like done thank you sana thôi welcome cái single lifestyle một đằng thêm ai cái kasan nandi blog rj 80 like thank you cái chơi mina nandi ai na no ai pilih kan wai là phôi cả channel đấy mà này ice sister na kare ba robi mi usitta binang sujita ice na kare ba amuk lai thank you ice dugai to bin kare ba chicken ga nungdang ga pire dugai yes comment na kare ba sister na ai chak ki ge amuk la ke hoi dugai gi kasan andina asa imonubi ai dugai singa life la sujai muk la dugai gi singa life robita chicken ga biar ga ai remai se itu biar nanti nasi itu kerai wine orang mana ini red wine tu sih saya nanti sudah tanya cina kan nanti bawa mereka kasan nanti nanu siapa paham deh ay dengan sister na kerai ba nini nanti namaskar anu na kerai robita ay kalau nanti robita kita singa ay kalau dugi itaw na anu chicken pire kasan nanti na sudah tanya ka marshal ka jangan kari nih dugi anu kasan nanti corona virus dugai gi sujata china garai ba singa chak char bo ai do kasan nandi na anu nang hakachar bo nang ai dugai gi sujata na ze bo mai dugai gi anu isena robita ai na hangoi hongre dugai sister na garai my heart is godrok hai ice cream jare dugai gi ita bina anu ai chicken bina dugai sujata na sa ai no kare dugai gi singa lifestyle nang di narang kari ngarang di nine asagi LB di mai takhre yamna nungai ba LB hoi gare nine asai kai to gare ai se yam nungai gare ai se duga nu chena on duga robitana singai duga singa lifestyle na suje sare duga asai chena gare sisana gare ba singa number 1 LB ta gare ai kai to gare ngarang duga kan andina blog robi ai duga robita itaw bina gare ba nu khuman chak char bo ai ai hong tere ai na ko maya missing thaki ge khanau kange iche anu gi su kare lb ho duro na tra pung kya na pung ani da ho duro na pung ama makhai duro adu mamang na loisalage ko
दुगई कसा नंदीना रोपी याय कोरे दुगई रोबिता इताव बिना अनु खुमन चक्चार बाय दुगई सुजदाय चना ए याहौ दरे याय कप करे दुगा आसानी गनो ट्रॉफी भी रे कनादन भी से दुगई इताव बिना नंदी याय नो ओक नि एगी फेवरेट ओक से बिरे रो एगी फेवरेट तावनी से सिंगल लाइफ सना निने असा यामना नुंगाय है मोबाइल से ले बोई जाती तो ये दुगई इचे नुना करे बा चारी रुबिता दुगई कसना निने रुबी या ना दुगई सिंगा करे आशा सिस्टर ना करे बा इमोजी करे ट्रू में हाइना फैमिली कना नो वेलकम हाइना फैमिली यूट्यूब चैनल हाय आई दुगई सिंगल लाइफ ना करे निने आशा वेलकम पाइबा याई को ngarang ai copy ba yai ko narang ai दुगई नंदी ना करे आज ए ऑन द ले को ai दुगई इताव बिना नंदी ये खाना सिलाओ ai असना सिंगा ai दुगई सुजिता चना करे जो कोई सागर कसा नंदी ना रोबी हौनु को ai रोबिता सुजा जो कोई सार विकास सिंगा हेलो ब्रो नुंगाई री बो नंग ए गेल भी तो लामिने चचार बा करे विकास दुगई सिंगल लाइफ सना निने होरेन सु लेब्रो ai दुगई कसा नंदी ना जे फनेक पिउबा करी गिनो ने दुगई रोबिता ना करे नंदी ai दुगई सिस्टर ना करे आज प्रो की एलबीडी दमान अनोबा लाकी ai ने दमान अनोबा लाई ai दुगई सिस्टर ना करे मसिंगा तो बसु या ai दुगई नंदी ना करे रोबी ai खाना बा पाम दे को ai कना खाना दिनो से ai एलबी दा खाना बने ai एलबी दा खाना रदी नो ai थांग दो पथरा के ना हो ai एलबी दा खाना ना कनो को दुगई सुजिता इचना करे रोबी चाक चाना बा दुगई ताव बिना आशा ai लाई लाग लोय को ai दुगई सिस्टर ना करे बा इचे नुपी नंगना तुम खरादी तौनी ai तुम खरादी तौनी ai दुगई विकास ना करे चारे ब्रो नंदी चार बो चादरी विकास दुगई आरजे पिबु बाय कई गिनो नंग ना करे दुगा पामी से दुगी ताव बिना करे सते चारी नंदी ai दुगई सिंगल लाइफ सना नोइदी नंदी वा कितंग चुमना हाइना सी को ai नंदी वा खतंग चुमना हाइना सी होय एलबीदा मायाम फजना वा ngang na si ko दुगई सिस्टर ना करे बा रोबिता लागते लाकनु निंदा कोबा लागतोइने ai रोबिता लाकनु निंदा कोबा लाकनी ai दुगई नंदी ना बा सिंगा करी तौरगे ai दुगई सिंगा ना करे रोबिता लागतबा या दे को निने असागी एलबीदा ai दुगई ei चादरी इचानुपा पिजरी बाय दुगई रोबिता ना सा ai चले दुगई रोमी चन रोबिता करी हिजांग नो ai दुगई नु चना रोबिता नंग nasi elbi lebro दुगई इताव बिना सुजिता यानुपा नुंसिना पिजौ को ai सिंगा इना नंगोंदा करी हाइरागे ai नंदी एलबी सिका फनेक फरांगा यामना पलनरोइसी को ai ba वच्चा फनेक हाई दिमाना करे के नो हाई मने ब्लू हाई दी ने दुगई ताव बिना चे रोमी सरेंग थोंबा नंदी ai दु विकास ना कायदा लेगे ब्रो जुम दरो नते ऑफिस तनी ऑफिस ता अकराय सिंगल लाइफस्टाइल माई तो करे फनेक हाई दे करे ब्लू हाई बनीदा कलिम साउना रोइसी को सुम मा करे खोज फनेक गायना सुम हाई रखो दुगगी कसana dina singa khangdaba wa nganganu ko ai दुगई इताव बिना करे बानु खुमन तौगनी ai दुगई sana rubi hajan ganu hawai thongba charaga sareng thongba chai दुगई मोरंग थन
kene pire ai lagura rubita asa nang ngaina maya chikare dugagi ai lagura ai duga anu ijena dugagi vikas na kare nu pising se khanarak ai ki ko ai khana deta vikas sum kare kan to na lai ni wari do kare khangdana to ri ne ba Dukai tau bina kare iche rumina kare ba rubita se di sagula hawai thongi ai do kasana dina noina aise uba ngamdiri se kari gino ai dukai sujeta tap kare dukai tau bina nu kuman nang toro ai lakani ai anu kuman nang toro ai lakani ai dukai ki itau bina kare ba che rumi ai dukai ki rumi che na kare ba sujeta hai kare dugai sida dugai singa lifestyle na kare ba ai ang jadare aje chak loidore boro kari hijang cha duino ai kare ai ngang jadare ai ngang ba jadare ai aje chak loidore chak loidare aje chak loidare bo kari hijang cha duino ai khangde kari hijang cha duino ai horen hotel la cha laga cha ru ge kari cha tan cha boro kani ai di kare chak cha de ba hotel da haina de ba moi ki chak sing do haina de duga gi suje tai chena kare ba che ro mi ai duga gi singa lifestyle no kare duga ka thana ni blog ai thok chara ge lb de gi singa na puro lb se boro kwa charo aduga comment patharo ubada yamna nungai boro na kwa cha bu Lagai iche romi na kari ai ba sujata kari jang cha ke iche romi video thangalak tere ke to roge na han video thangalak ko to ai comment to de video jeng jeng na ko jeng ke ko matam je kara farak ta na gare ai kwa do le li ba nai kwa le kwa mate ma cha ge mayam warau nu kwa mate ma cha ge machin che jatre ka sa mayang temna no khare du singa lifestyle na tonga jonga nom surya ai mana ka sa mayang no du nu chena ka vita horen namai hondraba ai lakloi khangwai so ge che sujata na kare ba chero mi hawai thongi ai chadri ai du gai etau bina nu kon nu khuman na no ka du singa lifestyle ai di si sareng chompu chai ai du ka sa mayang temna seng bani ko kwa charaga comment pa ba du ai qua cha comment pa betul singa nai ano kare kwa sa gi na ko me mới đang thêm nâng đi qua cha rồi cái singa lại cho nó cái mới đang thêm nâng đi qua cha rồi được cái tham đang thêm singa bro musi bro aduda singa bro nong chu bro được aduda nong chu bro ini mereka được cái anu cho nó cái ut kadra hay ne rồi bitai cái asai nó cái ai cái noi mu di piri je kata mo yang kali singa bro ai cha de boro di dengan singa la kana robita nang kwa cha bro ai pijage adu ai di cha de ai du kai itau bina kare anu ai na kap kare ngai itau bina kare ai ba singa ai su cha de ai Bên Delhi dah, hari nong tu dia dah, bayang saya.
ꯑꯗꯨꯒ ꯏꯆꯦꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯎꯅꯤꯡꯗꯣ ꯎꯪꯉꯤꯗꯣ ꯀꯔꯤꯒꯤꯅꯣ ꯌꯥꯡꯅ ꯍꯥꯏꯔꯛꯎ ꯔꯣꯕꯤꯇꯥ ꯍꯥꯏ ꯂꯥꯏꯠ ꯕ꯭ꯂꯣꯛ ꯀꯩꯅꯣ ꯍꯥꯏ ꯕ꯭ꯂꯣꯛ ꯀꯅꯥꯅꯣ ꯂꯥꯏꯠ ꯕ꯭ꯂꯣꯛꯁꯦ ꯈꯪꯗꯦ ꯑꯗꯨꯒ ꯃꯣꯏꯔꯥꯡꯊꯦꯝ ꯁꯤꯡꯍꯥ ꯅꯨꯄꯤꯅ ꯀ꯭ꯋꯥ ꯆꯥꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯌꯥꯗꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯌꯥꯗꯦ ꯏꯕꯨꯡꯅ ꯍꯥꯏꯁꯨ ꯍꯩꯅꯗꯦ ꯏꯕꯨꯡꯁꯨ ꯍꯩꯁꯨ ꯍꯩꯅꯗꯦ ꯏꯕꯨꯡ ꯍꯩꯁꯨ ꯍꯩꯅꯗꯦ ꯃꯤꯅ ꯆꯥꯕꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯆꯥ ꯑꯗꯨꯒ ꯔꯣꯕꯤꯇꯥ ꯁꯥꯎ ꯁꯤꯁꯇꯔ ꯔꯣꯕꯤꯇꯥ ꯁꯤꯁꯇꯔ ꯑꯩꯒ ꯌꯥꯝꯅ ꯃꯅꯅꯤꯡꯕꯅꯤ ꯔꯣꯕꯤꯇꯥ ꯁꯤꯁꯇꯔ ꯍꯥꯏꯗ ꯀꯩꯅꯣ ꯍꯥꯏꯁꯦ ꯃꯥꯏꯁꯦ ꯔꯣꯕꯤꯇꯥ ꯁꯤꯁꯇꯔ ꯑꯩꯒ ꯌꯥꯝꯅ ꯃꯅꯅꯤꯡꯖꯕꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯁꯨꯖꯤꯇꯥ ꯑꯥꯔꯇꯤꯁꯁꯦ ꯀ꯭ꯋꯥ ꯆꯥꯕ꯭ꯔꯣ ꯍꯥꯏꯁꯦ ꯀ꯭ꯋꯥ ꯆꯥꯏꯁꯦ ꯍꯥꯏ ꯀ꯭ꯋꯥ ꯆꯥꯅ ꯃꯌꯥꯁꯤꯗ ꯉꯁꯪ ꯉꯥꯡꯉꯤ ꯁꯤꯁꯦ ꯑꯗꯨꯗꯒꯤ ꯔꯣꯕꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯁꯤꯡꯍꯥ ꯃꯥꯟꯅꯗꯦ ꯌꯥꯏ ꯑꯗꯨꯗꯒꯤ ꯂꯨꯂꯨ ꯂꯥꯛꯑꯦ ꯂꯨꯂꯨ ꯍꯥꯏ ꯗꯥꯔꯖꯦ ꯍꯥꯏ ꯂꯨꯂꯨ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯑꯗꯨꯒ ꯁꯤꯡꯍꯥ ꯂꯥꯏꯐꯁꯇꯥꯏꯜꯅ ꯃꯥꯟꯅꯩ ꯔꯣꯕꯤꯇꯥ ꯁꯤꯡꯍꯥ ꯂꯥꯏꯐꯁꯇꯥꯏꯜꯅ ꯂꯨꯂꯨ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯒ ꯃꯤꯃꯤ ꯂꯥꯏꯁ꯭ꯔꯝ ꯍꯥꯏ ꯍꯦꯜꯂꯣ ꯕ꯭ꯔꯣ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯃꯤꯃꯤ ꯋꯦꯜꯀꯝ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅꯅ ꯃꯥꯟꯅꯗꯦ ꯍꯥꯏꯅ ꯅꯨꯡꯗꯪ ꯄꯥꯏꯈꯔꯦ ꯑꯗꯨꯗꯒꯤ ꯑꯅꯨ ꯈꯨꯃꯟ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤꯇꯥ ꯀꯩꯗꯧꯔꯦ ꯍꯥꯏ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯂꯨꯂꯨ ꯍꯥꯏꯀꯣ ꯑꯗꯨꯒ ꯁꯤꯡꯍꯥ ꯂꯥꯏꯐꯁꯇꯥꯏꯜ ꯕ꯭ꯔꯣꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤꯇꯥ ꯆꯤꯛꯀꯦꯟ ꯁꯨꯖꯇꯥꯅ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯃꯤꯃꯤ ꯍꯥꯏꯀꯣ ꯑꯗꯨꯒ ꯔꯣꯕꯤꯇꯥꯅ ꯃꯤꯃꯤ ꯑꯗꯨꯒ ꯂꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯃꯤꯃꯤ ꯆꯥꯔꯦ ꯅꯪꯗꯤ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯁꯨꯖꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯂꯨꯂꯨ ꯍꯥꯏ ꯑꯗꯨꯗꯒꯤ ꯍꯥꯏ ꯂꯨꯂꯨ ꯍꯥꯏ ꯑꯗꯨꯒ ꯂꯨꯂꯨ ꯀꯩꯇꯕꯤꯅ ꯔꯣꯕꯤꯇꯥ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯂꯨꯂꯨꯅ ꯆꯦ ꯁꯨꯖꯥꯇꯥ ꯑꯗꯨꯒ ꯃꯤꯃꯤ ꯂꯥꯏꯁ꯭ꯔꯝꯅ ꯀꯔꯤ ꯁꯨꯖꯥꯇꯥ ꯔꯣꯕꯤꯇꯥ ꯁꯤꯁꯇꯔ ꯂꯞ ꯏꯃꯣꯖꯤ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯀꯩꯗꯧꯋꯦ ꯑꯅꯨ ꯀꯔꯤꯝ ꯇꯧꯗꯦ ꯍꯥꯏ ꯁꯤꯡꯍꯥ ꯂꯥꯏꯐꯁꯇꯥꯏꯜꯅ ꯔꯣꯕꯤꯇꯥ ꯀꯅꯥꯒꯤ ꯁꯤꯁꯇꯔꯅꯣ ꯍꯥꯏ ꯑꯗꯨꯒ ꯏꯆꯝ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯁꯤꯡꯍꯥ ꯕ꯭ꯔꯣ ꯃꯁꯛ ꯌꯥꯝꯅ ꯐꯖꯩꯌꯣ ꯏꯌꯣ ꯇꯥꯏ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯂꯨꯂꯨ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏ ꯑꯗꯨꯒ ꯂꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯑꯅꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯑꯗꯨꯒ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯂꯨꯂꯨ ꯕ꯭ꯔꯣ ꯂꯥꯛꯑꯕꯣ ꯑꯗꯨꯗꯒꯤ ꯃꯤꯃꯤꯅ ꯂꯨꯂꯨ ꯅꯨꯡꯁꯤꯕꯤ ꯑꯗꯨꯗꯒꯤ ꯑꯅꯨ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯕꯤꯇꯥ ꯍꯨꯃꯥꯡ ꯀꯥꯡꯈ꯭ꯔꯦ ꯌꯥꯏ ꯅꯣꯛꯈꯔꯦ ꯏꯆꯦꯅ ꯏꯇꯥꯎꯕꯤꯅ ꯁꯤꯡꯍꯥꯒꯤ ꯁꯤꯁꯇꯔꯅꯤ ꯍꯥꯏ ꯑꯗꯨꯒ ꯂꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯔꯣꯕꯤꯇꯥ ꯑꯗꯨꯗꯒꯤ ꯁꯤꯡꯍꯥ ꯂꯥꯏꯐꯁꯇꯥꯏꯜ ꯕ꯭ꯔꯣꯅ ꯀꯔꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯩ ꯀꯥꯏꯗ ꯎꯔꯤꯕ ꯑꯗꯩ ꯂꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯂꯨꯂꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨ ꯃꯤꯃꯤꯅ ꯑꯥꯔꯇꯤ ꯕ꯭ꯔꯣ ꯗ꯭ꯌꯨꯇꯤ ꯂꯩꯇ꯭ꯔꯣ ꯉꯁꯤ ꯗ꯭ꯌꯨꯇꯤꯗꯅꯤ ꯁꯤꯁꯇꯔ ꯗ꯭ꯌꯨꯇꯤꯗ ꯗ꯭ꯌꯨꯇꯤꯗ ꯐꯝꯃꯒ ꯑꯦꯜꯕꯤ ꯊꯥꯔꯒꯦ ꯍꯥꯏꯅ ꯐꯝꯕꯅꯤ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯑꯅꯨ ꯍꯥꯏ ꯑꯗꯨꯒꯤ ꯁꯤꯡꯍꯥ ꯂꯥꯏꯐꯁꯇꯥꯏꯜꯅ ꯑꯩꯒꯤ ꯀꯅꯥ ꯁꯤꯁꯇꯔ ꯁꯥꯎꯈ꯭ꯔꯦ ꯏꯇꯥꯎꯕꯤꯅ ꯔꯣꯕꯤꯇꯥꯒꯤ ꯁꯤꯁꯇꯔꯅꯤ ꯍꯥꯏ ꯀꯁꯥꯔ ꯁꯤꯡꯍꯥ ꯐꯣꯇꯣꯗ ꯎꯔꯦ ꯍꯥꯏ ꯃꯥꯅ ꯑꯗꯨꯒ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯂꯨꯂꯨ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯀꯧꯔꯦ ꯑꯗꯨꯒ ꯁꯤꯡꯍꯥ ꯂꯥꯏꯐꯁꯇꯥꯏꯜ ꯔꯣꯕꯤꯇꯥꯒꯤ ꯁꯤꯁꯇꯔ ꯀꯅꯥꯅꯣ ꯑꯥꯔꯖꯦ ꯔꯣ ꯍꯩꯠ ꯑꯩꯒꯤ ꯏꯇꯥꯎꯕꯤꯅꯤꯅꯦ ꯏꯇꯥꯎꯕꯤ ꯁꯤꯡꯍꯥ ꯂꯥꯏꯐꯁꯇꯥꯏꯜ ꯑꯩꯒꯤ ꯀꯥꯏꯗ ꯐꯣꯇꯣ ꯌꯥꯎꯒꯦ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯏ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯁꯤꯡꯍꯥꯒꯤ ꯁꯤꯁꯇꯔ ꯔꯣꯕꯤꯇꯥꯅꯤ ꯑꯗꯨꯒ ꯁꯨꯖꯤꯇꯥ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯁꯤꯡꯍꯥ ꯍꯥꯏꯅ ꯅꯣꯛꯈꯔꯦ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯁꯨꯖꯦ ꯍꯥꯏꯅ ꯅꯣꯛꯈꯔꯦ ꯑꯗꯨꯒ ꯁꯤꯡꯍꯥ ꯂꯥꯏꯐꯁꯇꯥꯏꯜꯅ ꯔꯣꯕꯤꯇꯥ ꯑꯩ ꯕꯥꯏ ꯁꯥꯎꯈꯔꯦ ꯏꯆꯦ ꯑꯅꯨꯒꯤ ꯑꯦꯜꯕꯤ ꯍꯧꯔꯕ ꯃꯌꯥꯝ ꯏꯆꯦ ꯑꯅꯨꯒꯤ ꯑꯦꯜꯕꯤ ꯍꯧꯔꯕꯣ ꯃꯈꯣꯏꯁꯦ ꯁꯥꯡꯉꯦꯗ ꯀꯛ ꯇꯥꯔꯦ ꯁꯥꯡꯉꯦ ꯑꯥꯔꯖꯦ ꯕꯥꯏ ꯑꯣꯏꯔꯒꯦ ꯑꯩ ꯁꯥꯎꯔꯦ ꯁꯥꯎꯅꯨ ꯁꯤꯡꯍꯥ ꯂꯥꯏꯐꯁꯇꯥꯏꯜ ꯁꯥꯎꯅꯨꯗ ꯐꯥꯒꯤ ꯇꯧꯅꯔꯤꯅꯤ ꯑꯦꯜꯕꯤ ꯗ꯭ꯌꯨꯇꯤ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯌꯨꯇꯨꯕꯇ ꯑꯗꯨꯒ ꯀꯁꯥꯔ ꯃꯣꯏꯔꯥꯡꯗ ꯀꯔꯤ ꯂꯨꯍꯣꯡꯕꯗꯣ ꯕ꯭ꯔꯣ ꯅꯠꯇꯔꯣ ꯍꯥꯏ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯁꯤꯡꯍꯥ ꯍꯥꯏꯅ ꯖꯒꯣꯏ ꯁꯥꯈꯔꯦ
Bro ki LB se mai tai. The Vikas na kaya ba bro ki LB se mai tai. Oi magira bro kaya Vikas. Doge che anu na kaya ba Robita jogoi sanu season ya doge singa lifestyle na te he nine asa ki sister luhong bani ai bai ore ai saure ai saunu singa lifestyle saunu khara ingdo tap thau sau phát te ko doge tao mina kaya ba anu ai yam harau ai doge sa doge ichi akom testi chalai arjena phami se office te ro download karo office ta ni cho office ta download karo doge mimina kaya ba yam nungai re nang LB duty plus LB nungai ba ni doge tao bina kare che testi lap imo de kasam ang singa ha idi bro ni aina khalu re ha doge gi tao bina kare singa aina doge sa ngare doge kasam ang singa bro di mi phabani mi su masak phajabramani ai aje kare kene na singa lai sa kare aje blue piro ai mi hat ke ai ngasi di hat kanu Tesho bindana beton se mang na phange CDI dugai mimine kare ba testi che na no kare dugai anu chena arte thokla ge ichanupi tumhan ge bai mayam hoi che bye thank you ai gelwe lakai damatta dugai bidana singa itau bina singa ina kap kare dugai se jada chena se testi ina no kare dugai kasam ran kena singa ha dugai anu darling bai ai ko office kare ai kanam lai tu hai ni tu je camera se sonda mi amale sonda ama dugai siga ai sing nei re tak pagi sing bai sonda was dugai mang na free haire mi ne mang na free haire mi ai itau bina che testi na no kare dugai mi bina kare ba ya che testi na hai ba se nang se salary free da lowri ni hai ba thabak sudu bida ai ki salary free da ban di ma ngasi thabak lai ta ba duga ngasi Saturday ni na thabak lai te thabak jam chin de dugai thabak la ti chat pa ta ya ba mapan chat pa ta nong ni de mapan lai ri ni thabak lai de di thabak lai te di sum office ta la ga office ta khara thabak to ra ga lo thabak jam chin de da khoi thabak se order la ga order lo ra ga lo re te kari mai te dugai single life na ga arte brother piro ko sat te ai mi sat piro ko sat na ai mi hat ke ko ai chen bane tin ka pane dugai nong mai pai ga thang pai de si re ngasi mi hat to re sau re ngasi mi noi ta bina chu samap jalo ai yamna nungai te ne yumbu mali ne kai yamna nungai te ne yumbu mali ne si kare jumnia ba kare mapu kare mathak ka side mathak ka le ba si jumnia si se hai ga de si room mai tare da si ga khuna kare bara lo ga le dio
duga sama tamna ha ha duga ita bi son kare duga sare duga anu chena bai ro bita duga ka sama yang tamna bro ha ha nungai ga dani boy arde bro ha ha nungai ga dani nungai ga tani ai duga mimina singa se kana hatoi no singa se kana hatoi no ai duga iche tesna ka arde gi job se paisa khara gus pi ra su pi ge amuk tang chang gi ai mimi na karai ba duga testy chena no kare duga ita bi che testy no kare duga sujata nungai ram gani hairim nungai yamna wa da ba akhoi office mi kya mi ahum ta ne akhoi office lai ri je akhoi ahum na office lai ri ne ta ne duga head office na kolkata da duga gi sujata china kare ngaram duga lifestyle na mi lei hat ke da nang tumin na lai ko ai duga kasama lang tam na like dan duga gi itaw bina jogo isa bane to lai re mai mimi na kal bokke singai duga kasama lang tam na no kare duga singa lifestyle na aje ai mi hatok ke ne hato hairo fare hatok lo roi nang na hai radi hatok anu kare singa bro duga itaw bina kare ba mimi ai bu kalune duga gi singa lifestyle mimi bu kalune duga sa mo lang singa bro hatlo mothong sa da ba mi di ai duga gi itaw bina kare ba kasa rai na सावर दुगे मिमी ना करे बाबू बिता सिस्टर तारो सिंगाना हाटो इसे तो बिता सिस्टर तारो आई सिंगाना हाटो इसे है दुगे इता बिना करे बाबू मिमी मनी मिमी आए दुगे मिमी ना करे बा सिंगा मिक्स सब्जी चाय करे मिमी ड्यूटी दरो ना करे रूम दरो ngana no gi apsara chalo ine करे ikai thabi ga duge gi sobri ga loba chalo i apsara da dugi sujata chana no kare dugi kasama chana no kare dugi testi chana hat ke hai re di ki jai hai ai chala gaya hai hat ke di ki jai chala gaya halo ida kanamu dugi che punchiro wal ka amu mai che lai ni che thank you rj gi monetize to re hai aduna mayam magi live se puina yaw to su yani ai dugai rubida na kare che punchirol khomjari dugai punchirol chena kare ba testy lap modi dugai singa lifestyle che testy good evening chak charabo dugai punchirol chena rubita aina lap emoji dugai mimi na kare ba angang sa noi masen hadna nu ko mitei mayang tani ko dugai sujeta chena che punchirol 143 dare kenogi elbe horo bane kare ai tabi kare ai anu che elbe horo bo dugai sujeta che punchirol na no kare dugai mimi leisam na kare ai arjo bro dibi dani ai o acha pung kya bo dibi no kare ai mimi nangi mimi na che punchirol ai kore dugai che punchirol na kare ai ba sujeta mimi lai ai mimi lai strum acha mimi lai strum है ना मुझे भी दुगे सुजेता चेना mimi ai na no kare dugi kasama rang che punchirol love you dugai mimi lai samna sujeta sister ai no kare dugai che punchirol kare ba kasama rang them love you mo testy chena ita la cha pi jare cha thau ai dugai mimi na lai samna kare 11 to 8 acha duga singa lai fala mimi kari job no nang hai duga kasama rang sister punchirol kari mathel chage ai duga arje soglo ai mokho
thongbagi process samo saklai thongbagi saklai thongbagi makhagi thongbagi process to samalo ai oi jida try toge che nongma samakke duga ita bina on ai duga che punchina kasama rang them ai irum thongba cha ai duga mimina so ni singai mimi showroom do kama showroom na kare Reliance ki doro bora service da kare Reliance bora service na tene kare bora service ado kan ka thogore nei jibu ulu bari de du laga mami ka thogore da kaino da hai bani rebita kana ge elbi da chatke hai no hai sida ta on kunchilona saglo hawai hameng thongba ni hai saglo hai di hameng thongba ni oh sagoli acha sagoli je sagoli thongba ai ju khang de ne jam na kare sum kare ok kare jen thongba do baina sum thongi nei khang dia ba du jam na kare adu do bengali na jam hai bani du ka thongba ga moi gi kare mosla jam ha pa ga thongba ne ba mosla yam dradi kare hameng manam do kare songom manam do mai do bani sagoli acha sorry sagoli hai mani che nai do acha sagoli hai di hameng achang ai di soglo ai na khallu re ichero ngai tau bina kare mimi shu lakle jagadra ai dugai singana lebitana kare ba singar ai lei haidok lo ai lei haidok lo ya singa life sana kare mimi ai suti lakpada noi showroom da lake ke pota pot kin pot kino khara pota kino ai lake kari pot kino ai no kasama bro hauni ne ubada bro na kwa chari do ai mimi lai sana bro bora service tani yar je bro puma adi adidas puma adidas शिक्षा लेबर दो दुगी लाइन दा ओ अच्छा बड़ा सर्विस था वो तो खांगे करे एपोलॉजी करे हॉस्पिटल लेबर तू मना की दोरा दुगदी एडिडास में लेबनी को एडिडास का दुगी पुमारा के नो लेबनी दुगी सिंगल एक्शन करे बरोबिता एम चेक किसका एलबी दुगी चेते सिना हमिंग से thongbagi haigani chadabani na punsida ujadri ai haming se thongbadi haigani chadabani na punsida ujadri ai dugai itaw bina singa check tos dugai mimi lai sister guwahati da leibro ai kasama yang ten oi dugai itaw bina ga che testi ai na oh na dugai mimi lai sapna singa bro trekking hiking camping adventure des oiba showroom ni singa life sana okay ai dugai mimi lai sapna che punchirol mani ai guwahati da lei ai pung ani phadri ba ai se loisal lage to 41 lagi 10 minutes One 41 usure ne dugai 19 minute wali 19 minute ka loisal lage barobar je wadi ta che kare che kare kenogi anui che ge elbi leibra khang dine ma ge elbi leibani na nungai te aba bung thok tak ki elbi hogre oh acha bung thok tak ki elbi hogre acha ai chula ge du loi dore dugai anui che ju thani ai tha anui che tharu dirang si
ꯀꯁꯇꯃꯔ ꯉꯥꯛꯇꯅ ꯅꯣꯛꯈꯔꯦ ꯉꯁꯤꯗꯨ ꯃꯤꯃꯤꯅ ꯔꯣꯕꯤ ꯁꯤꯁꯇꯔ ꯂꯥꯛꯄ ꯌꯥꯅꯤꯌꯦ ꯑꯗꯨꯗꯒꯤ ꯁꯨꯖꯥꯇꯥꯗ ꯋꯥꯔꯕ ꯋꯥꯔꯁꯦ ꯋꯥꯗ꯭ꯔꯤ ꯏꯆꯦ ꯑꯗ ꯄꯨꯟꯁꯤꯜꯂꯗ ꯃꯤꯃꯤꯁꯦ ꯑꯩꯗꯤ ꯌꯥꯝ ꯑꯉꯥꯡ ꯃꯥꯜꯂꯨꯔꯦ ꯌꯥꯏ ꯗꯥꯕꯨꯡꯒꯤ ꯍꯧꯈ꯭ꯔꯦ ꯌꯥꯏ ꯑꯠꯆꯥ ꯃꯤꯃꯤ ꯂꯥꯏꯁ꯭ꯔꯝ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯁ꯭ꯀꯨꯜ ꯒꯥꯔꯜꯁ ꯃꯥꯜꯂꯨꯔꯕꯣ ꯍꯥꯏ ꯁꯨꯖꯤꯇꯥ ꯍꯥꯏꯅ ꯀꯞꯈꯔꯦ ꯑꯗꯨꯒ ꯑꯣꯀꯦ ꯃꯤꯃꯤ ꯍꯥꯏ ꯄꯨꯟꯁꯤꯔꯣꯜ ꯃꯤꯃꯤꯁꯦ ꯑꯩꯒꯤ ꯍꯦꯛ ꯏꯁꯨ ꯅꯨꯄꯤꯅꯤ ꯍꯥꯏ ꯑꯗꯨ ꯏꯆꯦ ꯄꯨꯟꯁꯤꯔꯣꯜ ꯃꯥꯜꯂꯨꯔꯦ ꯃꯤꯃꯤ ꯍꯥꯏ ꯑꯗꯨ ꯀꯁꯇꯃꯔ ꯌꯥꯡꯇꯝꯅ ꯂꯥꯏꯛ ꯗꯥꯟ ꯔꯣꯕꯤꯇꯥ ꯑꯩ ꯇꯧꯔꯤ ꯌꯥꯏ ꯑꯗꯨꯒ ꯃꯤꯃꯤꯅ ꯀꯔꯤ ꯍꯥꯏꯕ ꯇꯦꯁꯇꯤꯁꯁꯦ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯕꯣꯕꯣꯛ ꯊꯣꯛꯏ ꯌꯥꯏ ꯑꯠꯆꯥ ꯑꯣ ꯕꯣꯕꯣꯛ ꯊꯣꯛꯄ꯭ꯔꯥ ꯁꯥꯒꯩꯒꯤ ꯑꯠꯆꯥ ꯑꯠꯆꯥ ꯏꯆꯦꯍꯣꯏ ꯈꯨꯟꯒꯤ ꯃꯤꯃꯤꯁꯨ ꯈꯔ ꯏꯆꯦꯍꯣꯏ ꯈꯨꯟꯒꯤꯅꯤ ꯍꯥꯏꯅ ꯄꯥꯎ ꯇꯥꯏꯅꯦ ꯑꯩꯁꯨ ꯑꯗꯨꯗꯒꯤ ꯁꯨꯖꯤꯇꯥ ꯏꯆꯦꯅ ꯀꯔꯤ ꯔꯣꯕꯤ ꯑꯩꯗꯤ ꯕꯨꯡꯒꯤ ꯌꯥꯎꯔꯔꯣꯏ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯌꯥꯎꯗꯔꯦ ꯌꯥꯏ ꯑꯗꯣ ꯄꯨꯟꯁꯤꯜ ꯏꯆꯦ ꯇꯦꯁꯇꯤꯅ ꯍꯥꯏꯕ ꯆꯨꯝꯃꯅꯤ ꯌꯥꯏ ꯑꯩ ꯃꯤꯅꯤꯠ 17 ꯃꯤꯅꯤꯠꯇ ꯂꯣꯏꯁꯤꯜꯂꯒꯦꯀꯣ 17 ꯃꯤꯅꯤꯠ ꯉꯥꯏꯗꯣꯏꯁꯤ ꯋꯥꯗꯣꯔꯤꯗ ꯔꯣꯕꯤ ꯕꯨꯡꯒꯤꯗꯨꯒ ꯌꯥꯎꯔꯔꯣꯏ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯌꯥꯎꯗꯔꯦ ꯑꯗꯨꯒ ꯏꯆꯦ ꯄꯨꯟꯁꯤꯔꯣꯜꯅ ꯀꯔꯤ ꯍꯥꯏꯕ ꯇꯦꯁꯇꯤꯅ ꯍꯥꯏꯕꯁꯦ ꯆꯨꯝꯒꯅꯤ ꯌꯥꯏ ꯆꯨꯝꯃꯝꯃꯅꯤ ꯌꯥꯏ ꯆꯨꯝꯃꯝꯃꯅꯤ ꯍꯣꯏ ꯁꯨꯖꯤꯇꯥ ꯏꯇꯥꯎꯕꯤꯅ ꯏꯇꯥꯎꯕꯤ ꯑꯅꯨꯒꯤ ꯑꯦꯜꯕꯤ ꯂꯩꯕ꯭ꯔꯥ ꯍꯧꯕ꯭ꯔꯕ ꯑꯗꯨ ꯑꯃꯨꯛꯇꯪ ꯍꯥꯏꯔꯛꯎꯅꯦ ꯑꯩꯗꯤ ꯕꯣꯕꯣꯛ ꯃꯤꯡꯊꯣꯟ ꯐꯪꯖꯔꯦ ꯅꯣꯏ ꯐꯪꯖꯔꯕꯣ ꯑꯥꯔꯖꯦ ꯏꯁꯇꯣꯔꯤ ꯇꯦꯂꯤꯡ ꯇꯧꯔꯛꯑꯣ ꯍꯥꯏꯕꯅꯤ ꯑꯥꯔꯖꯦ ꯏꯁꯇꯣꯔꯤ ꯇꯦꯂꯤꯡ ꯇꯧꯔꯛꯑꯣ ꯁꯤꯡꯍꯥ ꯀꯔꯤꯅꯣ ꯍꯥꯏ ꯑꯥꯔꯖꯦ ꯏꯁꯇꯣꯔꯤ ꯇꯦꯂꯤꯡ ꯇꯧꯔꯛꯑꯣ ꯍꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯆꯥꯒꯦ ꯇꯧꯅ ꯌꯥꯎꯔꯤ ꯆꯥꯔꯖ ꯇꯧꯅ ꯌꯥꯎꯔꯤꯅꯤ ꯍꯥꯏ ꯍꯧꯖꯤꯛꯁꯨ ꯆꯥꯔꯖ ꯇꯧꯅ ꯌꯥꯎꯔꯤꯅꯤ ꯍꯥꯏ ꯑꯠꯆꯥ ꯑꯦꯜꯕꯤ ꯀꯔꯤ ꯌꯥꯎꯃꯟꯅ ꯀꯔꯤ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯇꯧꯕꯩ ꯃꯇꯝ ꯐꯪꯗꯦꯕꯣ ꯑꯩꯗꯤ ꯃꯣꯕꯥꯏꯜꯁꯦ ꯆꯥꯔꯖ ꯅꯝꯁꯤꯜꯂꯒ ꯑꯦꯜꯕꯤ ꯌꯥꯎꯕꯅꯤ ꯑꯗꯨꯗꯒꯤ ꯁꯨꯖꯤꯇꯥ ꯑꯩꯁꯨꯅꯤ ꯌꯥꯏ ꯑꯗꯨ ꯃꯤꯃꯤꯅ ꯀꯔꯤ ꯍꯥꯏꯕ ꯃꯧ ꯑꯣꯏꯅ ꯂꯥꯛꯄꯒ ꯔꯦꯗꯤꯃꯦꯗ ꯃꯆꯨ ꯃꯌꯥꯝ ꯂꯩꯔꯝꯃꯤ ꯇꯦꯁꯇꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯥꯛꯑꯁꯨ ꯔꯦꯗꯤꯃꯦꯗ ꯃꯆꯨ ꯃꯌꯥꯝ ꯂꯩꯔꯝꯃꯤ ꯇꯦꯁꯇꯤꯒꯤ ꯌꯥꯏ ꯑꯗꯨꯒ ꯏꯆꯦ ꯇꯦꯁꯇꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯦꯜꯕꯤ ꯊꯥꯕꯁꯦ ꯀꯥꯟꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯥꯍꯟꯕꯤꯔꯗꯤ ꯐꯒꯗꯕꯅꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯏꯆꯦ ꯍꯥꯏꯔꯣ ꯑꯩ ꯇꯥꯍꯜꯂꯒꯦ ꯀꯔꯤ ꯋꯥꯔꯤ ꯂꯤꯁꯤꯅꯣ ꯑꯩꯗꯤ ꯋꯥꯔꯤꯁꯨ ꯌꯥꯝ ꯂꯤꯕꯁꯨ ꯍꯩꯇꯦ ꯑꯅꯨꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇꯦ ꯍꯥꯏ ꯑꯠꯆꯥ ꯏꯆꯦ ꯄꯨꯟꯁꯤꯔꯣꯜꯅ ꯃꯤꯇꯩꯒꯤ ꯋꯥꯔꯤ ꯂꯤꯕ ꯑꯣꯖꯥꯗꯅꯤ ꯈꯪꯕ ꯌꯥꯕ꯭ꯔꯣ ꯃꯤꯇꯩꯒꯤ ꯋꯥꯔꯤ ꯂꯤꯕ ꯑꯣꯖꯥ ꯗꯅꯤ ꯈꯪꯕ꯭ꯔꯣ ꯈꯪꯉꯤ ꯏꯆꯦ ꯌꯥꯝ ꯐꯖꯅ ꯂꯤꯕꯅꯤ ꯃꯥ ꯃꯥꯒꯤ ꯔꯥꯏꯕꯤꯗꯨ ꯍꯥꯟꯅ ꯌꯦꯡꯉꯝꯃꯤ ꯍꯥꯏꯕ ꯋꯥꯔꯤꯗꯨ ꯃꯥꯏ ꯋꯥꯔꯤ ꯑꯗꯨꯝ ꯇꯥꯏꯌꯦꯕ ꯅꯨꯡꯉꯥꯏ ꯃꯥꯏ ꯋꯥꯔꯤ ꯇꯥꯕꯗ ꯗꯟꯕꯤꯔ ꯍꯥꯏꯅ ꯀꯩꯅꯣ ꯀꯧꯕꯅꯤ ꯃꯥꯏ ꯃꯃꯤꯡꯗꯣ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯅꯨ ꯍꯧꯗ꯭ꯔꯤ ꯍꯥꯏ ꯑꯗꯨꯒ ꯁꯨꯖꯤꯇꯥ ꯏꯆꯟꯅ ꯃꯤꯃꯤ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯃꯤ ꯂꯥꯏꯁ꯭ꯔꯝꯅ ꯈꯪꯉꯤ ꯏꯆꯦ ꯄꯨꯟꯁꯤ ꯑꯩ ꯇꯅꯤ ꯃꯥꯒꯤ ꯋꯥꯔꯤ ꯑꯩ ꯇꯥꯏ ꯃꯥꯒꯤ ꯋꯥꯔꯤ ꯑꯠꯆꯥ ꯑꯗꯨꯒ ꯁꯤꯡꯍ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯕ ꯑꯗꯨꯅꯤ ꯏꯆꯦ ꯇꯦꯁꯇꯤ ꯒꯨꯗ ꯇꯦꯁꯇꯤ ꯆꯠꯅꯕ ꯗꯅꯤ ꯈꯪꯉꯤ ꯏꯇꯥ ꯖꯤꯔꯤꯒꯤꯅꯤ ꯑꯩꯗꯤ ꯃꯌꯨꯝꯗ ꯐꯧ ꯆꯠꯂꯨꯔꯦ ꯍꯥꯏ ꯑꯠꯆꯥ ꯌꯥꯝ ꯑꯐꯕ ꯋꯥꯔꯤ ꯂꯤꯕꯅꯦꯕ ꯑꯦꯋꯥꯔꯅꯦꯁ ꯌꯥꯝ ꯄꯤꯕꯅꯦ ꯑꯐꯕ ꯑꯦꯋꯥꯔꯅꯦꯁ ꯌꯥꯝ ꯄꯤꯕꯅꯦ ꯃꯥ
ꯑꯗꯨꯒꯤ ꯏꯇꯥꯎꯕꯤꯅ ꯍꯥꯏꯅꯣ ꯑꯗꯨꯒꯤ ꯁꯨꯡꯉꯥꯏ ꯂꯥꯏꯅ ꯔꯣꯕꯤꯇꯥ ꯅꯪ ꯀꯣ ꯍꯥꯏꯅ ꯀꯞꯈꯔꯦ ꯔꯣꯕꯤꯇꯥꯅ ꯁꯤꯡꯉꯥ ꯍꯥꯏꯅ ꯃꯌꯥꯝ ꯑꯥꯔꯇꯕ꯭ꯔꯣ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯍꯥꯏꯅ ꯍꯣꯏ ꯃꯤꯃꯤ ꯕꯥꯏ ꯕꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯣꯏꯒꯦ ꯑꯦꯜꯕꯤ ꯂꯥꯛꯄꯒꯤꯗꯃꯛꯇ ꯁꯤꯡꯍꯥ ꯂꯥꯏꯐꯁ꯭ꯇꯥꯏꯜꯅ ꯑꯣꯔꯕꯤꯇꯥ ꯅꯪꯒꯤ ꯑꯦꯜꯕꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯆꯤꯀꯦꯟ ꯃꯦꯡꯒꯣ ꯑꯗꯨꯒ ꯁꯨꯖꯤꯇꯥꯏꯆꯅ ꯖꯨꯁ ꯑꯗꯩ ꯇꯦꯁꯤꯆꯅ ꯑꯥꯔꯖꯦ ꯀꯥ ꯈꯜꯂꯤꯁꯦ ꯙꯟꯕꯤꯔ ꯂꯥꯏꯁ꯭ꯔꯝꯅꯤ ꯄꯨꯟꯁꯤꯂꯣꯟꯅ ꯍꯥꯏꯔꯤꯁꯦ ꯗꯨ ꯅꯠꯇꯦ ꯑꯥꯔꯖꯦ ꯑꯆꯥ ꯙꯟꯕꯤꯔ ꯂꯥꯏꯁ꯭ꯔꯝ ꯑꯆꯥ ꯀꯔꯝꯕꯅꯣ ꯑꯗꯨꯗꯤ ꯈꯪꯗꯔꯦ ꯑꯩꯗꯤ ꯙꯟꯕꯤꯔ ꯂꯥꯏꯁ꯭ꯔꯝꯗ ꯃꯥꯒꯤ ꯀꯔꯤ ꯀꯩꯅꯣ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏ ꯒꯨꯍꯥꯇꯤꯁꯨ ꯂꯥꯛꯑꯝꯃꯤ ꯁꯤꯒ ꯀꯔꯤ ꯃꯥ ꯂꯥꯁ ꯏꯌꯥꯔꯗ ꯂꯥꯛꯑꯝꯕꯅꯤ ꯁꯤꯒ ꯒꯨꯍꯥꯇꯤꯗ ꯙꯟꯕꯤꯔꯗꯨꯗꯤ ꯀꯔꯤ ꯍꯥꯏ ꯏꯆꯦ ꯀꯔꯤ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇ꯭ꯔꯣ ꯃꯥ ꯃꯅꯤꯄꯨꯔꯒꯤꯅꯤ ꯃꯥꯗꯤ ꯑꯣ ꯑꯆꯥ ꯑꯗꯨꯗꯤ ꯈꯪꯗꯔꯤ ꯏꯆꯦ ꯑꯩ ꯀꯔꯝꯕꯅꯣ ꯍꯥꯏꯅ ꯑꯗꯨꯒ ꯁꯤꯡꯍꯥ ꯂꯥꯏꯐꯁ꯭ꯇꯥꯏꯜꯅ ꯃꯤꯃꯤ ꯀꯔꯤ ꯇꯧꯔꯤ ꯕꯥꯏ ꯅꯣ ꯀꯔꯤ ꯇꯧꯔꯦ ꯕꯥꯏ ꯅꯣ ꯍꯥꯏ ꯑꯗꯨꯒ ꯁꯨꯖꯇꯥꯏꯆꯅ ꯃꯤꯃꯤ ꯕꯥꯏ ꯕꯥꯏ ꯑꯗꯨꯒ ꯁꯤꯡꯍꯥ ꯂꯥꯏꯐꯁ꯭ꯇꯥꯏꯜꯅ ꯁꯨꯖꯥ ꯍꯧꯖꯤꯛ ꯀꯅꯥꯒꯤ ꯑꯦꯜꯕꯤ ꯂꯩꯒꯦ ꯍꯥꯏ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯃꯤꯃꯤ ꯕꯥꯏ ꯑꯗꯨꯒ ꯃꯤꯃꯤ ꯂꯩꯁꯅ ꯕꯥꯏ ꯈꯔ ꯕꯤꯖꯤ ꯑꯣꯏꯗꯣꯔꯦ ꯑꯗꯨꯅꯅꯤ ꯍꯣꯏ ꯃꯤꯃꯤ ꯀꯔꯥꯏ ꯗ꯭ꯌꯨꯇꯤ ꯃꯇꯝꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯗ꯭ꯌꯨꯇꯤ ꯇꯧꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯥꯎꯕꯤꯅ ꯁꯤꯡꯍꯥ ꯍꯥꯏꯅ ꯃꯅꯥꯇꯣꯟ ꯐꯩꯈꯔꯦꯅꯦ ꯂꯥꯏꯐꯁ꯭ꯇꯥꯏꯜꯅ ꯕꯥꯏ ꯃꯤꯃꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯁꯨꯖꯇꯥꯏꯆꯅ ꯀꯔꯤ ꯗꯥꯕꯨꯡ ꯊꯥꯔꯝ ꯃꯥꯔꯦ ꯁꯤꯡꯍꯥ ꯗꯥꯕꯨꯡ ꯊꯥꯔꯤ ꯃꯥꯔꯦ ꯁꯤꯡꯍꯥ ꯗꯥꯕꯨꯡꯒꯤꯁꯨ ꯌꯥꯎꯕꯤꯒꯦ ꯉꯥꯛꯇꯪ ꯑꯩꯒꯤꯁꯨ ꯂꯣꯏꯁꯤꯜꯂꯒ ꯏꯕꯥꯏꯒꯤꯗꯣ ꯈꯔ ꯌꯥꯎꯕꯤꯒꯦ ꯅꯣꯡ ꯐꯥꯗꯣꯛ ꯊꯥꯔꯛꯄꯅꯤꯅ ꯌꯥꯎꯗꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯁꯤꯡꯍꯥ ꯂꯥꯏꯐꯁ꯭ꯇꯥꯏꯜꯅ ꯔꯣꯕꯤꯇꯥ ꯍꯥꯏꯀꯣ ꯑꯗꯨꯒ ꯇꯦꯁꯇꯤꯆꯅ ꯄꯨꯟꯁꯤꯔꯣꯜꯅ ꯍꯥꯏꯗꯨꯅ ꯃꯤꯠ ꯃꯝꯕ ꯑꯣꯖꯥꯗꯨꯅꯤ ꯃꯤꯠ ꯃꯝꯕ ꯑꯣꯖꯥ ꯙꯅꯤꯅꯤ ꯙꯣꯅꯤ ꯑꯆꯥ ꯙꯣꯅꯤꯗꯣ ꯈꯪꯗꯦꯅꯦ ꯏꯆꯦ ꯑꯗꯨ ꯀꯅꯥꯅꯣ ꯌꯨꯇꯨꯕꯇꯒ ꯀꯔꯤ ꯍꯥꯏ ꯀꯔꯤ ꯃꯤꯡ ꯍꯥꯏ ꯂꯩꯒꯦ ꯌꯦꯡ ꯇꯥꯔꯦ ꯑꯃꯨꯛꯇꯪ ꯑꯗꯨꯒ ꯑꯩ ꯁꯨꯖꯇꯥ ꯇꯥꯔꯤ ꯍꯥꯏ ꯑꯗꯨꯒ ꯃꯤꯃꯤ ꯂꯩꯁ꯭ꯔꯝꯅ ꯀꯔꯤ ꯍꯦꯃꯣꯝ ꯙꯅꯤꯔꯣ ꯍꯥꯏꯁꯦ ꯍꯃꯣꯝꯗꯅꯤ ꯏꯆꯦ ꯄꯨꯟꯁꯤꯔꯣꯅ ꯍꯥꯏꯗꯣ ꯃꯤꯇꯩ ꯋꯥꯔꯤ ꯂꯤꯕꯗꯣ ꯍꯃꯣꯝꯗꯅꯤ ꯏꯆꯦ ꯄꯨꯟꯁꯤꯂꯣꯅ ꯍꯥꯏꯗꯣ ꯃꯤꯇꯩ ꯋꯥꯔꯤ ꯂꯤꯕꯗꯣ ꯑꯆꯥ ꯑꯩ ꯈꯪꯗꯦꯅꯦ ꯑꯗꯨꯒ ꯁꯤꯡꯍꯥ ꯂꯥꯏꯐꯁ꯭ꯇꯥꯏꯜꯅ ꯍꯣꯏ ꯁꯨꯖꯇꯥ ꯑꯩꯁꯨ ꯎꯔꯦ ꯗꯥꯕꯨꯡ ꯇꯧꯔꯝꯕꯅꯤ ꯌꯥꯏ ꯇꯧꯍꯧꯕꯅꯤ ꯌꯥꯏ ꯑꯥꯔꯖꯦꯅ ꯇꯥꯏꯅ ꯌꯨꯕꯤ ꯀꯣꯛꯄ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏ ꯑꯥꯔꯖꯦꯅ ꯊꯥꯏꯅ ꯌꯨꯕꯤ ꯈꯣꯛꯄ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯀꯔꯝꯕ ꯑꯗꯨꯗ ꯏꯆꯦ ꯑꯩꯗꯤ ꯑꯥꯔꯖꯦ ꯕꯥꯏ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯆꯦꯅꯦꯜꯗꯨꯒ ꯑꯣꯏꯔ ꯃꯥꯜꯅꯦ ꯑꯗꯨꯗꯣ ꯑꯗꯨ ꯆꯦꯅꯦꯜꯗꯨꯗꯤ ꯑꯩ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯄꯥꯏꯗ꯭ꯔꯦꯕ ꯑꯗꯨꯒ ꯎꯁꯣꯏ ꯈꯣꯛꯄ ꯑꯃ ꯂꯩꯕꯅꯤ ꯏꯆꯦ ꯅꯧꯅ ꯕ꯭ꯂꯣꯛ ꯁꯦꯝꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯁꯦꯝꯗꯣꯏꯅꯣ ꯑꯗꯨꯝ ꯇꯧꯕꯅꯤ ꯕ꯭ꯂꯣꯛꯇꯨꯗ ꯃꯅꯤ ꯍꯃꯣꯝ ꯙꯅꯤꯅꯤ ꯁꯨꯖꯇꯥꯏꯆꯅ ꯑꯗꯨꯗꯒꯤ ꯔꯣꯕꯤꯇꯥꯅ ꯁꯤꯡꯍꯥ ꯍꯥꯏꯅ ꯑꯗꯨꯒ ꯏꯇꯥꯎꯕꯤꯅ ꯀꯔꯤ ꯁꯨꯖꯥ ꯍꯥꯏꯅ ꯑꯗꯨꯒ ꯃꯤꯃꯤꯅ ꯕ꯭ꯔꯣ ꯑꯩ ꯐ꯭ꯔꯤ ꯑꯣꯏꯔꯒ ꯑꯃꯨꯛ ꯂꯥꯛꯀꯦ ꯃꯤꯃꯤ ꯂꯥꯛꯑꯅꯨ ꯑꯩ ꯂꯣꯏꯁꯤꯜꯂꯅꯤ ꯄꯨꯡ ꯀꯔꯤ 9 ꯃꯤꯅꯤꯠ ꯐꯥꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯕ꯭ꯂꯣꯒꯔꯁꯨ ꯑꯦꯜꯕꯤ ꯇꯧꯔꯤ ꯑꯣ ꯕ꯭ꯂꯣꯒꯔ ꯑꯗꯨꯒ ꯁꯨꯖꯇꯥꯏꯆꯅ ꯀꯔꯤ ꯔꯣꯕꯤ ꯑꯗꯨꯒ ꯑꯩ ꯕꯥꯏ ꯇꯧꯔꯦ ꯑꯥꯔꯖꯦ ꯍꯣꯏ ꯏꯆꯦ ꯕꯥꯏ ꯉꯥꯛꯇꯪ ꯂꯥꯛꯄꯩꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨꯀꯣ ꯏꯆꯦ
ꯑꯗꯨꯒ ꯁꯤꯡꯒꯜ ꯂꯥꯏꯐꯇꯅ ꯔꯣꯕꯤꯇꯥ ꯑꯗꯨꯒꯤ ꯃꯤꯃꯤ ꯂꯥꯏꯁ꯭ꯔꯝꯅ ꯑꯣꯀꯦ ꯁꯤ ꯌꯨ ꯍꯥꯏꯔ ꯂꯣꯏꯁꯜꯂꯒꯦ ꯌꯥꯝ ꯀꯨꯏꯅ ꯑꯦꯜꯕꯤ ꯊꯥꯔꯁꯨ ꯃꯌꯥꯝ ꯕꯣꯔꯤꯡ ꯆꯨꯔꯛꯄꯅꯤ ꯔꯣꯕꯤꯇꯥꯅ ꯈꯪꯗꯕ ꯌꯥꯎꯔꯝꯗꯦꯅꯦ ꯔꯣꯕꯤꯇꯥꯅ ꯈꯪꯗꯕ ꯌꯥꯎꯔꯝꯗꯦꯅꯦ ꯍꯥꯏ ꯁꯨꯖꯤꯇꯥ ꯏꯆꯦꯅ ꯑꯩ ꯕ꯭ꯂꯣꯒꯔꯗ ꯌꯥꯎꯅꯤ ꯌꯥꯏ ꯑꯠꯆꯥ ꯕ꯭ꯂꯣꯒꯔꯗꯨ ꯑꯩꯅ ꯀꯅꯥꯅꯣ ꯕ꯭ꯂꯣꯒꯔ ꯈꯪꯗ꯭ꯔꯦꯅ ꯃꯩꯁꯨ ꯂꯥꯛꯇꯔꯦ ꯕ꯭ꯂꯣꯒꯔ ꯀꯔꯤ ꯃꯃꯤꯡ ꯀꯔꯤ ꯂꯩꯒꯦꯅ ꯕ꯭ꯂꯣꯒꯔ ꯍꯥꯏꯅ ꯂꯩꯕ꯭ꯔꯥ ꯑꯩꯁꯦ ꯃꯥꯒꯤ ꯆꯦꯅꯦꯜ ꯃꯃꯤꯡꯗꯣ ꯔꯣꯕꯤꯇꯥ ꯕꯥꯏ ꯔꯣꯕꯤꯇꯥꯅ ꯕꯥꯏ ꯀꯅꯥꯗ ꯕꯥꯏꯅꯣ ꯍꯥꯏꯁꯦ ꯁꯤꯡꯉꯥ ꯍꯥꯏꯅ ꯑꯃꯨꯛ ꯆꯜꯂꯦ ꯑꯗꯨꯗꯒꯤ ꯏꯇꯥꯎꯕꯤꯅ ꯕꯥꯏ ꯍꯣꯏ ꯅꯈꯣꯏ ꯂꯣꯏꯔꯒ ꯕꯥꯏ ꯑꯣꯏꯌꯨ ꯍꯧꯖꯤꯛ ꯕꯥꯏ ꯑꯣꯏꯌꯨ ꯄꯨꯡ ꯃꯤꯅꯤꯠ 5 ꯉꯥꯏꯈꯣ ꯃꯤꯅꯤꯠ 7 ꯉꯥꯏꯈꯣ ꯑꯩꯁꯨ ꯂꯣꯏꯁꯟꯗꯣꯔꯅꯤ ꯀꯩꯅꯣ ꯃꯇꯥꯡꯁꯤꯒ ꯅꯪꯁꯨ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏꯔꯣ ꯑꯗꯨꯒ ꯁꯤꯡꯒꯜ ꯂꯥꯏꯐꯁꯇꯅ ꯑꯩ ꯀꯅꯥ ꯑꯃꯒꯤ ꯑꯦꯜꯕꯤ ꯀꯌꯥꯔꯧ ꯀꯌꯥ ꯈꯧꯔꯔꯣꯏ ꯕꯥꯏ ꯌꯥꯗ꯭ꯔꯦ ꯑꯩ ꯀꯅꯥꯃꯨꯛ ꯑꯦꯜꯕꯤ ꯌꯥꯎꯔꯔꯣꯏ ꯍꯥꯏꯔ ꯕꯥꯏ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯏꯆꯦ ꯁꯨꯖꯥꯇꯥꯅ ꯑꯩꯉꯣꯟꯗ ꯉꯁꯤ ꯍꯧꯕꯗꯒꯤ ꯂꯧꯐꯧ ꯌꯥꯎꯔꯝꯃꯤ ꯌꯥꯏ ꯍꯣꯏ ꯏꯆꯦ ꯀꯗꯥꯏ ꯌꯥꯎꯒꯗꯅꯤ ꯃꯌꯥꯝ ꯀꯗꯥꯏ ꯁꯞꯄꯣꯔꯠ ꯇꯧꯒꯗꯅꯤ ꯃꯥ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄꯅꯤꯅ ꯃꯥꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯗꯅꯤ ꯕ꯭ꯂꯣꯒꯔ ꯍꯥꯏꯁꯦ ꯀꯔꯤ ꯕ꯭ꯂꯣꯒꯔ ꯍꯥꯏꯅ ꯃꯃꯤꯡ ꯀꯔꯤ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯕ꯭ꯂꯣꯒꯔ ꯍꯥꯏꯅ ꯂꯩꯕ꯭ꯔꯥ ꯏꯆꯦ ꯀꯔꯤꯅꯣ ꯃꯃꯤꯡꯅꯣ ꯃꯥꯏꯗꯣ ꯐꯖꯅ ꯈꯪꯗꯔꯦ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯈꯔ ꯑꯦꯁ ꯀꯦ ꯕ꯭ꯂꯣꯒꯔ ꯀꯅꯥ ꯑꯃ ꯂꯩꯕꯅꯤꯅꯦ ꯀꯅꯥ ꯃꯃꯤꯡꯗꯣ ꯑꯩ ꯈꯪꯗꯔꯦ ꯀꯅꯥꯅꯣ ꯃꯦꯁꯦꯖ ꯀꯛꯊꯠꯂꯤꯒꯤꯁꯦ ꯍꯥꯏꯗꯣꯏꯒꯤꯁꯦ ꯑꯗꯨꯒ ꯁꯤꯅ ꯌꯥꯎꯔꯔꯣꯏ ꯍꯥꯏꯕꯅꯤ ꯁꯣꯔꯤ ꯀꯣ ꯕꯥꯏ ꯑꯦꯜ ꯕꯤ ꯈꯇꯝ ꯑꯣꯏꯔꯒ ꯑꯦꯜ ꯕꯤ ꯈꯇꯝ ꯑꯣꯏꯔꯦ ꯉꯁꯥꯏꯅ ꯌꯥꯎꯔꯔꯣꯏ ꯍꯥꯏꯕꯅꯤ ꯁꯣꯏꯔꯦꯀꯣ ꯕꯥꯏ ꯑꯦꯜ ꯕꯤ ꯈꯇꯝ ꯑꯣꯏꯔꯦ ꯉꯁꯥꯏꯅ ꯔꯣꯕꯤ ꯍꯥꯏꯔꯛꯎ ꯍꯥꯏ ꯃꯃꯤꯡꯗꯣ ꯈꯜꯂꯤ ꯕ꯭ꯂꯣꯒꯔꯅ ꯀꯔꯤ ꯍꯥꯏ ꯀꯔꯤ ꯕ꯭ꯂꯣꯒꯔꯅꯣ ꯃꯃꯤꯡꯗꯣ ꯐꯖꯅ ꯍꯥꯏꯔꯛꯑꯣꯕ ꯕ꯭ꯂꯣꯒꯔꯗꯤ ꯕ꯭ꯂꯣꯒꯔ ꯀꯔꯤ ꯃꯃꯤꯡ ꯃꯃꯥꯡꯗ ꯀꯔꯤ ꯃꯃꯤꯡ ꯂꯩꯒꯦ ꯍꯥꯏꯕ ꯄꯨꯡ 2 ꯇꯥꯔꯦ ꯏꯆꯦ ꯁꯨꯖꯥꯇꯥ ꯃꯤꯅꯤꯠ 3 ꯃꯤꯅꯤꯠ 3 ꯑꯣꯏꯔꯒ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯒꯤ ꯁꯤꯡꯒꯜ ꯂꯥꯏꯐꯁꯇꯥꯏꯜꯅ ꯃꯤ ꯌꯥꯝꯅ ꯐꯠꯅꯗꯦ ꯍꯥꯏ ꯕ꯭ꯂꯣꯒꯔ ꯐꯦꯃꯤꯂꯤ ꯑꯠꯆꯥ ꯕ꯭ꯂꯣꯒꯔ ꯐꯦꯃꯤꯂꯤ ꯑꯣ ꯑꯗꯨꯗꯤ ꯈꯪꯉꯤꯅꯦ ꯑꯩ ꯕ꯭ꯂꯣꯒꯔ ꯐꯦꯃꯤꯂꯤꯗꯤ ꯀꯩꯅꯣꯅꯤꯅꯦ ꯒꯨꯍꯥꯇꯤꯗ ꯂꯩꯕꯅꯤꯅꯦ ꯃꯥ ꯃꯥꯏ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏ ꯑꯩꯈꯣꯏ ꯑꯩꯅ ꯂꯧꯕ ꯅꯨꯄꯤꯗꯣ ꯃꯣꯏ ꯈꯨꯟꯒꯤꯅꯦꯕ ꯃꯥꯏ ꯅꯨꯄꯤꯗꯣ ꯕ꯭ꯂꯣꯒꯔ ꯐꯦꯃꯤꯂꯤꯗꯣ ꯈꯪꯉꯤꯉꯩ ꯃꯥ ꯈꯪꯉꯤ ꯃꯥ ꯀꯗꯥꯏ ꯌꯥꯝ ꯑꯩ ꯈꯪꯅꯩꯑꯕ ꯍꯥꯟꯅꯗꯤ ꯈꯪꯅꯩ ꯖꯣꯇꯤꯌꯥꯗ ꯂꯩꯕꯅꯤꯕ ꯑꯆꯥ ꯕ꯭ꯂꯣꯒꯔ ꯐꯦꯃꯤꯂꯤꯅ ꯕ꯭ꯂꯣꯒꯔ ꯐꯦꯃꯤꯂꯤꯗꯤ ꯈꯪꯉꯤꯌꯦ ꯃꯥꯏ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯂꯧꯕ ꯅꯨꯄꯤ ꯃꯣꯏ ꯈꯨꯟꯒꯤꯅꯦꯕ ꯏꯇꯥꯎꯕꯤꯗꯣ ꯃꯥꯡꯈ꯭ꯔꯕꯣ ꯃꯥ ꯍꯥꯠꯀꯦꯅ ꯍꯣꯠꯅ ꯂꯣꯏꯔꯝꯗꯥꯏꯗ ꯃꯥꯡꯈꯤꯕꯅꯤ ꯏꯆꯦꯗ ꯉꯥꯏꯔꯕ ꯀꯩꯅꯣ ꯈꯪꯗ ꯀꯅꯥ ꯁꯤꯡꯒꯜ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯃꯤ ꯌꯥꯝꯅ ꯐꯠꯅꯗꯦ ꯌꯥꯏ ꯑꯁꯥꯝ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯔꯝꯃꯤꯅꯦ ꯑꯁꯥꯝ ꯃꯣꯏꯔꯥꯡꯊꯦꯝꯗ ꯅꯣꯛꯅꯒ ꯂꯩꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯁꯤꯁꯇꯔ ꯀꯔꯤꯒꯤ ꯅꯣꯛꯏꯅꯣꯕ ꯑꯩ ꯀꯣꯃꯦꯟ ꯄꯥꯕꯗ ꯁꯣꯏꯔꯕꯅ ꯀꯩꯅꯣ ꯈꯪꯗꯦꯗ ꯅꯪꯅ ꯅꯣꯛꯂꯒ ꯂꯩꯔꯤꯁꯦ
ꯁꯨꯖꯥꯇꯥ ꯏꯆꯦ ꯅꯣꯏꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯃꯥꯡꯉꯦ ꯅꯣꯏꯅ ꯅꯣꯏꯁꯦ ꯅꯃꯟ ꯄ꯭ꯔꯣ ꯄ꯭ꯂꯦꯌꯔ ꯍꯥꯏ ꯀꯅꯥꯅꯣ ꯁꯤꯁꯦ ꯄꯣꯁꯥꯃꯥ ꯗꯣꯁꯥꯏ ꯏꯆꯦ ꯑꯟꯖꯂꯤ ꯂꯥꯛꯇ꯭ꯔ ꯃꯥꯜꯂꯦ ꯉꯁꯤ ꯌꯥꯏ ꯏꯆꯦ ꯑꯟꯖꯂꯤ ꯂꯥꯛꯇ꯭ꯔ ꯃꯥꯜꯂꯦ ꯂꯥꯛꯇꯔꯦꯅꯦ ꯏꯆꯦ ꯑꯟꯖꯂꯤꯁꯦ ꯈꯪꯗꯦꯗ ꯒꯤꯇꯥ ꯄꯔꯤꯍꯥꯔ ꯍꯥꯏ ꯒꯤꯇꯥ ꯃꯣꯏꯔꯥꯡꯊꯦꯝꯅ ꯅꯣꯛꯏꯅꯤ ꯍꯥꯏꯅ ꯑꯩꯁꯨ ꯅꯣꯛꯂꯤꯅꯤ ꯈꯪꯗꯦ ꯃꯣꯏꯔꯥꯡꯊꯦꯝꯁꯦ ꯀꯔꯤꯒꯤ ꯅꯣꯛꯏꯅꯣ ꯁꯤꯡꯒꯜ ꯂꯥꯏꯐ ꯏꯁꯇꯥꯏꯜꯁꯨ ꯂꯩꯔꯝꯃꯤꯅꯦ ꯅꯣꯛꯏꯅꯦ ꯃꯥꯁꯨ ꯅꯣꯛꯑꯣ ꯅꯣꯛꯑꯣ ꯃꯌꯥꯝ ꯅꯣꯛꯑꯣ ꯉꯁꯤ ꯁꯨꯃꯥꯏꯅ ꯅꯣꯛꯑꯒꯇꯅꯤ ꯑꯗꯨꯒ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯁꯨꯖꯦꯇꯥ ꯁꯤꯁꯇꯔ ꯂꯣꯚ ꯂꯩꯔꯦ ꯃꯣꯏꯔꯥꯡꯊꯦꯝ ꯑꯩ ꯃꯤ ꯑꯃ ꯊꯤꯔꯨꯕ ꯐꯪꯗꯔꯦ ꯍꯥꯏ ꯀꯅꯥ ꯊꯤꯖꯜꯂꯨꯏꯅꯣ ꯀꯔꯤ ꯍꯥꯏ ꯁꯤꯡꯒꯜ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯕ꯭ꯔꯣ ꯃꯤꯗꯣ ꯀꯦꯀꯨꯠ ꯇꯧꯔꯝꯒꯅꯤ ꯌꯦꯡꯉꯨꯀꯣ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯁꯨꯖꯦꯇꯥ ꯁꯤꯁꯇꯔ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏ ꯃꯣꯏꯔꯥꯡꯊꯦꯝ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏ ꯅꯪꯗꯤ ꯌꯥꯏ ꯃꯣꯏꯔꯥꯡꯊꯦꯝꯗꯤ ꯀꯔꯤ ꯍꯥꯏ ꯁꯔꯦꯡ ꯍꯥꯏꯔ ꯀꯩꯅꯣ ꯍꯥꯏ ꯊꯣꯡꯉꯦ ꯍꯥꯏꯕꯅꯤꯅꯦ ꯑꯖꯦ ꯚꯥꯞ ꯇꯥꯎꯀꯣ ꯗꯥꯗꯥ ꯑꯩ ꯈꯪꯉꯤ ꯅꯪ ꯀꯅꯥ ꯊꯤꯔꯤꯅꯣ ꯍꯥꯏꯗꯣ ꯃꯪꯉꯝꯃꯅꯤ ꯀꯥꯏꯗꯣ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯁꯔꯦꯡ ꯆꯥꯏ ꯁꯤꯁꯇꯔ ꯍꯥꯏ ꯍꯥꯎꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯩ ꯀꯨꯏꯔꯦꯗ ꯁꯔꯦꯡ ꯆꯥꯗꯕ ꯀꯨꯏꯔꯦ ꯁꯔꯦꯡ ꯆꯥꯗꯕ ꯄꯨꯔꯥ ꯀꯨꯏꯔꯦ ꯆꯍꯤ ꯑꯃ ꯐꯥꯗꯣꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯁꯤꯁꯇꯔ ꯍꯥꯎꯔꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯣꯝꯃꯤ ꯍꯥꯏꯈꯔꯤ ꯁꯤꯁꯇꯔ ꯍꯥꯎꯔꯤ ꯌꯥꯝꯅ ꯏꯗꯤ ꯀꯔꯤ ꯑꯥꯏꯗꯤꯌꯥ ꯌꯥꯝꯅ ꯑꯣꯝꯃꯤ ꯌꯥꯏ ꯈꯪꯗꯦꯅꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯗꯨ ꯁꯨꯖꯥꯗꯅ ꯑꯩꯁꯨ ꯀꯨꯏꯔꯦ ꯆꯥꯗꯕ ꯑꯩꯁꯨ ꯀꯨꯏꯔꯦ ꯆꯥꯗꯕ ꯑꯩ ꯁꯔꯦꯡ ꯀꯨꯏꯔꯦ ꯑꯗꯨꯒ ꯁꯤꯡꯒꯜ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯎꯅꯤꯅꯦ ꯑꯗꯨ ꯑꯩꯗꯤ ꯁꯔꯦꯡꯁꯦ ꯄꯥꯝꯕ ꯈꯔ ꯋꯥꯠꯂꯤ ꯍꯥꯏ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯃꯤ ꯌꯥꯏ ꯏꯆꯦ ꯁꯨꯖꯦꯇꯅꯗꯤ ꯌꯥꯝ ꯄꯥꯝꯃꯤ ꯌꯥꯏ ꯑꯗꯨꯒ ꯁꯤꯡꯉꯥꯕ꯭ꯔꯣ ꯈꯨꯍꯥꯎ ꯑꯃꯅꯤ ꯍꯥꯏ ꯁꯔꯦꯡꯁꯦ ꯆꯀꯠ ꯆꯀꯠ ꯂꯥꯎꯕꯅꯦꯕ ꯆꯀꯠ ꯆꯀꯠ ꯆꯥꯕꯗ ꯆꯀꯠ ꯆꯀꯠ ꯂꯥꯎꯕ ꯑꯗꯨꯗꯒꯤ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯁꯤꯡꯉꯥꯕ꯭ꯔꯣ ꯈꯨꯍꯥꯎ ꯑꯃꯅꯤ ꯃꯤꯅꯤꯠ ꯑꯅꯤ ꯂꯣꯏꯔ ꯂꯣꯏꯁꯤꯜꯂꯒꯦ
이제 주제다 작사드리고 뭐 양팀이 작사라면이 막 사이 작사리 하이니 누구 싱가 브로 그리장 농 시디 aina apamba hijang di iron bana heli pamba sudah dia sering coba bagi mokok to yamna haubuni ai kata merang sana isu yamna pamjai aduna ai sabta khuding chai ai sering tu kilo kya lage duga tangang mani ne sering ai chadri LB lo raga chara ni ai hoi che LB lo chandro ni du lo chara pungani tare thenge oh dipa welcome dipa lo idure LB hello RJ bro ai sujet ai ga singa lifestyle bro na krai ba singa sujeta sareng achobagi mokok to kg da 400 and 500 pa p bani hai cha okay dipa na vlog like dan thank you dipa chachar bu dipa nang bu bagi sunga lifestyle dipu kari hijang chage ai bagi sujeta chenai ba singa ai bagi dipa nai ba live loi ba yaro yar je bro lo sal lage kan ai dipa kare ai ngasai ni thar pung ani pha re ba mayam su waram ani ba dipa kari hijang chage sujeta chena kare ba khoi khungi turel da sareng kg 20 chawbo phai ai ising chaw de kare che hadi di turen da damna kare ngam sa phana ra mani ne nungdang da kare sang lai ri ne du su kare ai khoi tha ga nga du kare ai pha ba gi es hana to ro mi kulak ta lai ngai da ai ki lo gare da du mi matang da Kaya di pana kaya ba Singapore uti plus bora plus iron ba chai us di pana ngi jang de hawlo ni he bo ai uti pa mi ne usoi uti ai di pa mana lo ai ngarang iche su ja dan usoi cha ba du ga yu sau ning na chal la ga usoi lei ru ba ni ngarang du ga su ja da chena dipa bro dipa bora cha ke ai du ga gi singa life channel kaya ba hoi su ja ta hoi di pik I ngaida badari khong dugagi akhoi kaka sudip oina tinlak krai tinlak I krai kata ka sudip oina tinlagi haiba sudip hoi sudip oi sudip krai dipana krai ba sudita thum yaudaba bora aduro ai nang na thum yaw ga hap tara ga nang na kare LB yaw da thum kare hap ko tho ga bra no ha adu ne mi to de ba LJ bem jai gi LB da ni de su kare ai thum ma pong de bra do ai si re da na ga si ai nu ge gi singa lai ba su ji da noi khun gi khong do sareng yam na lei ba ni ai de gi su ji tai chen kare ba dipa thum hap ga cha ge Bukan di mana kali pak kaisi ai, bukan singa life channel sudip to ai kakak thui suje dan bukan kasama yang aja bro gi LB da su lap aja bro gi LB da su lap piu bro ai aja bro ai gi LB da su lap piu aja ngerai kasama yang tem lakani ngerai ngerang tu ngerai nang LB tha mane tu matam da sonda anu su LB tha ni mane ne tu matang duga dugu da makta ngerai sondige le dugal nangi dugal lakpa ngam dre aba ai nangi dugal changam mi aba kana kana no le ramani nangi dugal ai comment to rok tara mani du sonda kom thato sonda la ga kare nungai tena tharo no tharo yum lakani dugal dipam long na singa bro sak chara bo ai dugal sujeta chen singa dungi sareng duga atopa ga mana adu sareng du atopa sareng ga mana de mahawai dugal dipa chen sujeta okay dugal o sujeta dugal singa lifestyle ai hana badari da lairami
ꯄꯤꯛꯏꯉꯩꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯂꯩꯕ ꯃꯣꯏ ꯈꯨꯟꯗꯨꯋꯥꯏ ꯑꯩꯗꯤ ꯀꯔꯥꯏ ꯁꯤꯜꯆꯔꯁꯦ ꯌꯥꯝ ꯈꯪꯗꯦ ꯈꯨꯟꯁꯦ ꯀꯔꯝ ꯈꯨꯟꯁꯦ ꯌꯥꯝ ꯆꯠꯇꯦꯕ ꯑꯩ ꯈꯜꯂꯤ ꯈꯜꯂꯤꯁꯦ ꯈꯪꯉꯤꯁꯤꯅ ꯀꯔꯤ ꯍꯥꯏ ꯁꯣꯅꯥꯏ ꯁꯣꯅꯥꯏ ꯍꯥꯏꯗꯣ ꯈꯪꯉꯤ ꯑꯇꯩꯗꯨꯗꯒꯤ ꯀꯥꯕꯨꯡꯉꯣꯁꯇꯣ ꯑꯗꯨꯗ ꯈꯪꯉꯤ ꯑꯇꯩ ꯈꯪꯗꯦ ꯑꯩ ꯌꯥꯝ ꯆꯠꯁꯨ ꯆꯠꯂꯨꯗꯦ ꯑꯗꯨꯒ ꯌꯥꯝ ꯈꯪꯗꯦꯕ ꯑꯗꯨꯒ ꯁꯤꯜꯆꯔ ꯇꯥꯎꯟꯗꯗꯤ ꯁꯨꯝ ꯃꯔꯤ ꯃꯉꯥꯔꯛ ꯂꯥꯛꯑꯝꯃꯦ ꯁꯤꯜꯆꯔ ꯁꯤꯇꯤꯗꯗꯤ ꯑꯗꯨꯒ ꯗꯤꯄꯥꯅ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯂꯥꯏꯚ ꯄꯨꯡ ꯀꯌꯥꯗꯅꯣ ꯍꯥꯏ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯉꯔꯥꯡ ꯑꯦꯜꯕꯤ ꯊꯥꯔꯝꯕꯅꯤꯅꯦ ꯅꯣꯡ ꯆꯨꯔꯤ ꯍꯥꯏꯕꯅꯤ ꯃꯥꯏ ꯑꯦꯜꯕꯤꯗꯣ ꯒꯣꯔꯣ ꯒꯣꯔꯣ ꯃꯈꯣꯟ ꯍꯧꯕꯅꯤ ꯃꯥꯏ ꯑꯦꯜꯕꯤꯗꯣ ꯔꯣꯖꯤ ꯂꯥꯛꯑꯦ ꯑꯀꯨꯝ ꯍꯥꯏ ꯍꯥꯏꯅ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ ꯕꯤꯗꯥꯏ ꯄꯤꯕꯤꯔꯣ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤ ꯑꯦꯜ ꯕꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯃꯊꯪ ꯀꯔꯤ ꯍꯥꯏ ꯑꯦꯜ ꯕꯤꯗ ꯐꯪꯅꯔꯁꯤ ꯃꯊꯪ ꯑꯦꯜ ꯕꯤ ꯀꯔꯝꯕ ꯃꯇꯝ ꯊꯥꯗꯣꯏꯅꯣꯗꯤ ꯈꯪꯗꯔꯦꯀꯣ ꯑꯩꯗꯤ ꯁꯨꯝ ꯕꯥꯔꯣ ꯃꯇꯨꯡꯗ ꯑꯗꯨꯝ ꯊꯥꯕꯅꯤꯗ ꯉꯁꯤ ꯁꯨꯝ ꯊꯥꯔꯒꯦ ꯍꯥꯏꯅ ꯁꯨꯝ ꯊꯥꯕꯅꯤ ꯉꯁꯤꯁꯦ ꯁꯇꯔꯗꯦ ꯑꯣꯏꯕꯅꯤꯅ ꯊꯕꯛꯁꯨ ꯈꯔ ꯀꯣꯝꯃꯦꯕ ꯑꯗꯨꯒꯤꯗꯃꯛꯇ ꯊꯥꯔꯛꯑꯕꯅꯤ ꯑꯗꯨ ꯃꯌꯥꯝꯅ ꯋꯥꯔꯧꯕ ꯖꯥꯠꯇꯦ ꯃꯤꯒꯤ ꯃꯇꯝꯗ ꯑꯦꯜꯕꯤ ꯊꯥꯏ ꯍꯥꯏꯅ ꯋꯥꯔꯧꯅꯨ ꯀꯅꯥꯃꯨꯛ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯃꯇꯥꯡꯁꯤꯒ ꯂꯛꯈꯤꯄꯨꯔ ꯈꯪꯗ꯭ꯔꯣ ꯍꯥꯏ ꯂꯛꯈꯤꯄꯨꯔ ꯈꯪꯗ꯭ꯔꯣ ꯏꯆꯦ ꯂꯛꯈꯤꯄꯨꯔꯗꯤ ꯁꯨꯝ ꯇꯥꯔꯦꯀꯣ ꯆꯠꯇ꯭ꯔꯤ ꯉꯁꯤ ꯐꯥꯎꯕꯗꯤ ꯑꯗꯨꯗꯒꯤ ꯔꯣꯖꯤꯅ ꯂꯥꯏꯛ ꯗ ꯅꯥꯏꯗꯨꯒ ꯗꯤꯄꯥꯅꯥꯏ ꯔꯣꯖꯤ ꯀꯠꯇꯤ ꯌꯥꯏ ꯑꯗꯨꯒ ꯏꯁꯤꯡ ꯑꯃꯅ ꯀꯨꯂꯤ ꯈꯨꯟꯗ ꯆꯨ ꯆꯥꯕ ꯌꯥꯝꯅ ꯆꯠꯂꯝꯃꯤ ꯁꯤꯗ ꯇꯥꯏ ꯑꯗꯨ ꯀꯊꯪꯅ ꯗꯤꯄꯥ ꯄꯨꯡ ꯑꯅꯤꯗꯒꯤ ꯄꯨꯡ ꯑꯍꯨꯝꯐꯥꯎ ꯍꯥꯏ ꯑꯗꯨꯗꯒꯤ ꯁꯨꯖꯇꯥ ꯏꯆꯦꯟꯅꯒ ꯑꯣꯀꯦ ꯔꯥꯖꯕ꯭ꯔꯣ ꯂꯥꯏꯚ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ ꯌꯥꯏ ꯁꯨꯖꯗꯥ ꯏꯆꯟꯅ ꯁꯤꯡꯉꯥꯏ ꯂꯣꯏꯔꯕꯣ ꯗꯥꯔꯁꯦ ꯂꯣꯏꯔꯒꯦ ꯃꯌꯥꯝ ꯂꯣꯏꯔꯒꯦ ꯚꯥꯏ ꯍꯥꯏꯅꯔꯣ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤꯡꯒ ꯂꯥꯏꯁ꯭ꯔꯝ ꯃꯣꯏꯔꯥꯡꯊꯦꯝ ꯑꯦꯜ ꯄꯤ ꯃꯇꯝ ꯌꯥꯎꯔꯤꯅꯦ ꯑꯦꯜ ꯄꯤ ꯀꯔꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯦꯜ ꯕꯤ ꯃꯇꯝ ꯌꯧꯔꯦꯅꯦ ꯑꯦꯜ ꯕꯤ ꯇꯧꯔꯣ ꯍꯥꯏ ꯍꯣꯏ ꯇꯧꯕ ꯀꯅꯥ ꯇꯧꯗꯣꯏꯅꯣ ꯇꯧꯔꯣ ꯉꯥꯛꯇꯪ ꯂꯥꯛꯄꯤꯒꯦ ꯂꯣꯏꯒꯦ ꯑꯦꯜꯕꯤꯗꯁꯨ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯕꯤꯗꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯗ ꯀꯔꯤ ꯔꯣꯖꯤꯅ ꯑꯦꯜꯕꯤ ꯍꯦꯛꯇ ꯊꯥꯗꯣ ꯑꯦꯜꯕꯤꯗꯣ ꯔꯣꯖꯤ ꯑꯩ ꯄꯨꯡ ꯀꯔꯤ ꯍꯥꯏ ꯅꯪꯅ ꯑꯦꯜꯕꯤ ꯊꯥꯏꯗꯣ ꯄꯨꯡ ꯅꯤꯄꯥꯟꯗꯔ ꯄꯨꯡ ꯇꯔꯦꯠꯇꯔ ꯈꯪꯗꯦꯅꯦ ꯑꯩꯅ ꯑꯗꯨ ꯃꯇꯝꯗ ꯑꯩꯅ ꯄꯨꯡ ꯃꯥꯄꯟ ꯃꯈꯥꯏꯗ ꯍꯧꯒꯠꯂꯤ ꯑꯦꯜꯕꯤꯗꯨꯒ ꯅꯪ ꯑꯦꯜꯕꯤꯗ ꯆꯪꯉꯝꯃꯗꯦꯕ ꯁꯥꯎꯅꯨꯗꯤ ꯀꯔꯤ ꯍꯥꯏ ꯔꯣꯖꯤ ꯑꯩ ꯅꯪꯒꯤ ꯑꯦꯜꯕꯤꯗꯣ ꯆꯪꯕ ꯉꯝꯗꯦꯕ ꯑꯌꯨꯛꯇ ꯑꯗꯨꯒ ꯁꯨꯆꯦꯇꯜꯁꯤꯅ ꯕꯥꯏ ꯕꯥꯏ ꯏꯆꯦ ꯕꯥꯏ ꯇꯨ ꯆꯥꯛ ꯆꯥꯔꯨꯔꯣ ꯊꯦꯡ ꯀꯦ ꯀꯔꯥ ꯉꯁꯥꯏꯗꯤ ꯌꯥꯎꯔꯝꯃꯅꯤ ꯕꯥꯏ ꯕꯥꯏ ꯑꯗꯨꯒ ꯗꯤꯄꯥ ꯃꯣꯏꯔꯥꯡꯊꯦꯝꯒꯤ ꯑꯦꯜꯕꯤꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯗꯤꯄꯨ ꯃꯣꯏꯔꯥꯡꯊꯦꯝꯒꯤ ꯑꯦꯜꯕꯤꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯕꯥꯏ ꯑꯗꯨꯒ ꯔꯣꯖꯤꯅ ꯑꯩ ꯍꯧꯖꯤꯛꯇ ꯇꯨꯝ ꯍꯧꯒꯠꯂꯤ ꯑꯗꯨꯅ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯀꯔꯤꯝ ꯀꯥꯏꯗꯦ ꯔꯣꯖꯤ ꯀꯔꯤꯝ ꯀꯥꯏꯗꯦ ꯗꯥꯔꯁꯤꯗꯤ ꯀꯔꯤꯝ ꯁꯥꯎꯗꯦꯗ ꯑꯥꯔꯖꯕ꯭ꯔꯣ ꯑꯦꯜ ꯕꯤ ꯊꯥꯕꯒꯤ ꯑꯩ ꯊꯥꯗ꯭ꯔꯕꯅꯤ ꯑꯩꯒꯤ ꯑꯦꯜ ꯕꯤ ꯇꯥꯏꯝ ꯑꯅꯤꯗꯅꯤ ꯀꯩꯅꯣ ꯊꯥꯔꯣ ꯃꯣꯏꯔꯥꯡꯊꯦꯝ ꯊꯥꯔꯣ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯑꯣꯀꯦ ꯁꯤꯡꯉꯕ꯭ꯔꯣ ꯍꯥꯏꯗꯨꯒ ꯀꯩꯁꯨ ꯀꯥꯏꯗꯦ ꯗꯥꯔꯁꯦ ꯂꯣꯏꯁꯤꯜꯂꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯃꯊꯪꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯕꯥꯏ ꯕꯥꯏ ꯇꯧꯔꯒꯦ ꯃꯌꯥꯝ ꯕꯥꯏ 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 ꯕꯥꯏꯒ ꯍꯥꯏꯔꯝꯃꯣ ꯑꯗꯨ ꯑꯣꯏ ꯗꯤꯄꯥ ꯕꯥꯏ ꯕꯥꯏ ꯇꯧꯔꯝꯃꯣ ꯑꯩꯒꯤ 8:30 PM ꯗꯅꯤ ꯑꯖꯦ ꯂꯣꯏꯁꯤꯜꯂꯣ ꯍꯣꯏ ꯂꯣꯏꯁꯤꯜꯂꯒꯦ ꯀꯔꯤ ꯗꯤꯄꯥ ꯕꯥꯏ ꯕꯥꯏ ꯇꯧꯔꯝꯃꯣ ꯔꯣꯖꯤ ꯕꯥꯏ ꯇꯧꯔꯦ ꯗꯤꯄꯥ ꯋꯥꯠꯂꯤ ꯗꯤꯄꯥ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯕꯥꯏ ꯕꯥꯏ ꯗꯤꯄꯥ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯏꯆꯦ ꯕꯥꯏ ꯕꯥꯏ ꯊꯣꯛꯑꯣ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯗꯤꯄꯥ ꯔꯣꯖꯤ ꯋꯦꯜꯀꯝ ꯅꯠꯇꯦ ꯃꯣꯏꯔꯥꯡꯊꯦꯝ ꯂꯣꯏꯁꯤꯜꯂꯒꯦ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯗꯤꯄꯥꯗꯨꯕꯨ ꯃꯣꯏꯔꯥꯡꯊꯦꯝ ꯕꯥꯏ ꯕꯥꯏ ꯗꯤꯄꯥ ꯆꯠꯈ꯭ꯔꯦ ꯍꯨꯔꯥꯟꯅ ꯀꯔꯤ ꯂꯩꯔꯤ ꯃꯥꯅꯦ ꯈꯔꯦ ꯃꯥ ꯕꯥꯏ ꯕꯥꯏ ꯇꯧꯗ꯭ꯔꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯋꯥꯔꯧꯕ ꯖꯥꯠꯇꯦ